ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯇꯝꯗꯣ ꯑꯌꯨꯛꯅꯤ ꯃꯉꯥꯜ ꯂꯝꯕꯤꯁꯤꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ ꯑꯁ ꯆꯥꯛ ꯂꯩꯇꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯆꯥꯛꯁꯤ ꯂꯥꯝꯕꯖꯥꯠꯅꯤ ꯄꯨꯛ ꯅꯪ ꯃꯔꯣꯜ ꯑꯃ ꯈꯣꯡꯕꯅꯤ ꯅꯣꯡ ꯈꯥꯛꯄꯨꯗꯤ ꯍꯦꯜꯂꯤ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯅꯥꯗꯒꯤ ꯆꯦꯡ ꯍꯪꯂꯨꯗꯣꯏꯅꯣꯕ ꯇꯣꯛꯅ ꯇꯣꯜꯂꯤꯗꯀꯣ ꯃꯄꯥ ꯃꯃꯥ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯇꯣꯟꯕꯁꯤꯕꯨ ꯀꯗꯥꯏꯗ ꯑꯅꯤꯁꯨ ꯂꯩꯔꯝꯈꯤꯅꯤ ꯑꯩ ꯊꯥꯖꯗꯦ ꯋꯥꯔꯦ ꯍꯥꯏꯗꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯋꯥꯔꯦꯗ ꯄꯨꯟꯁꯤ ꯀꯧꯕ ꯅꯍꯥꯛꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯗꯨꯃꯛ ꯂꯣꯏꯈꯗ꯭ꯔꯥ ꯑꯩꯒꯤ ꯃꯄꯣꯛꯁꯤꯕꯣ ꯏꯍꯦ ꯑꯩꯗꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯆꯠꯄꯁꯤꯗ ꯏꯇꯥꯎ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯁꯦ ꯍꯦꯜꯂꯝꯂꯦꯗꯅ ꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯦ ꯑꯩꯁꯤꯗꯤ ꯃꯉꯥꯜ ꯃꯇꯥꯎꯕꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯒ ꯀꯧꯔꯤ ꯏꯇꯥꯎ ꯊꯥꯕꯜ ꯏꯇꯥꯎꯕꯨ ꯂꯩꯕ꯭ꯔꯣ ꯏꯃꯥ ꯑꯩꯅꯦ ꯅꯆꯥ ꯃꯉꯥꯜꯅꯦ ꯍꯩꯃꯥ ꯃꯉꯥꯜ ꯏꯆꯥ ꯑꯣꯏꯔꯦ ꯅꯇꯥꯎꯗꯣ ꯂꯩꯈꯤꯕꯅꯤꯅꯦꯍꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯑꯃ ꯆꯠꯇꯧꯔꯦ ꯍꯥꯏꯔꯗꯤ ꯃꯅꯤꯡ ꯆꯦꯟꯕꯤꯗꯣ ꯇꯧꯈꯤꯕꯅꯤ ꯂꯣꯏꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯏꯃꯥ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯈꯖꯤꯛꯇꯅꯦ ꯍꯦꯛꯂꯨꯈꯤꯒꯦ ꯂꯩꯔꯣ ꯍꯣꯏ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯆꯦꯡꯅ ꯁꯨꯛ ꯇꯥꯡ ꯀꯥꯟꯁꯤꯗ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗꯕ ꯊꯥꯕꯜꯅ ꯏꯇꯥꯎ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯅꯪꯗꯤ ꯊꯣꯛ ꯊꯨꯅ ꯂꯥꯛꯑꯝꯃꯤ ꯑꯩꯁꯨ ꯂꯣꯏꯔꯦ ꯆꯠꯂꯁꯦ ꯂꯨ ꯂꯥꯡꯒ ꯃꯤꯅ ꯂꯣꯏꯅ ꯀꯥꯏꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯁ ꯁꯛꯇꯥ ꯊꯤꯌꯦ ꯑꯣ ꯅꯪꯅꯅꯦ ꯃꯅꯤꯡ ꯆꯦꯜꯂꯤꯉꯩꯗ ꯂꯥꯛꯆꯔꯤꯕ ꯑꯩꯁꯦ ꯆꯦꯡꯅ ꯁꯨꯛ ꯇꯥꯡꯉꯀꯥꯟꯁꯤꯗ ꯅꯪꯅ ꯃꯅꯤꯡ ꯆꯦꯟꯕꯤ ꯁꯥꯟꯅꯔꯤꯅꯦꯕ ꯅꯪ ꯃꯁꯤꯗꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯌꯥꯊꯪꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅꯤ ꯈꯥꯡꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯀꯣ ꯍꯦꯛꯇ ꯄꯨꯛꯁꯤꯗ ꯂꯥꯟ ꯇꯧꯔꯛꯂꯤꯕꯅꯦꯃꯤ ꯁꯛꯁꯤꯗꯤ ꯌꯥꯔꯦ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯗꯨꯅ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯂꯨꯂꯥꯡꯁꯤꯡꯗꯨ ꯀꯥꯏꯔꯤ ꯃꯉꯥꯜꯅ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯗꯥꯎꯁꯤ ꯌꯥꯏꯗ ꯉꯥ ꯐꯖꯅ ꯊꯨꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯦꯗ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯆꯦꯡꯗꯤ ꯋꯥꯠꯂꯔꯣꯏ ꯄꯥꯠꯀꯤ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯆꯥꯒꯤ ꯇꯧ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯉꯥꯁꯦ ꯌꯥꯝ ꯐꯖꯔꯣꯅ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯖꯥꯠꯅꯤ ꯊꯥꯕꯜꯅ ꯍꯣꯏ ꯏꯇꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯩꯅꯦ ꯆꯥꯛꯌꯨꯝ ꯌꯥꯎꯔꯤꯕ ꯂꯥꯛꯑꯣ ꯆꯥꯛꯌꯨꯝ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯂꯣꯏꯔꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯕꯅꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯩ ꯉꯁꯤꯗꯤ ꯍꯣꯏ ꯄꯨꯛꯆꯥꯎꯕ ꯂꯥꯏꯔꯕ ꯆꯥꯒꯟꯕ ꯌꯥꯡꯒꯪꯕ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯣ ꯍꯣꯏꯗ ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯗꯤ ꯍꯩꯈ꯭ꯔꯕ ꯍꯅꯨꯕꯅ ꯑꯣꯜꯂꯛꯄꯅꯤꯅ ꯅꯠꯇ꯭ꯔꯣ ꯑꯣ ꯅꯪꯅ ꯆꯨꯝꯖꯔꯣ ꯁꯦ ꯆꯥꯔꯣ ꯆꯥꯛꯌꯣꯝꯁꯦ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯆꯥꯔꯣ ꯑꯗꯨ ꯏꯇꯥꯎꯒꯤꯅꯤ ꯆꯥꯛꯌꯣꯝ ꯑꯅꯤ ꯁꯨꯏ ꯏꯃꯥꯅ ꯅꯪꯒꯤꯁꯨ ꯁꯦꯝꯂꯛꯄꯅꯤ ꯉꯁꯥꯏ ꯑꯅꯤꯗꯨ ꯆꯥꯛ ꯑꯗꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯅꯈꯣꯏꯒꯤ ꯅꯈꯨꯔꯥꯅꯤꯗꯣ ꯐꯠꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯅꯗꯣꯝꯆꯥꯅꯤꯗꯨꯁꯨ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯆꯞ ꯌꯥꯝ ꯃꯅꯤꯛ ꯇꯧꯔꯤꯗꯣ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯈꯣꯏꯅꯕꯨ ꯐꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯅꯥꯏꯇꯣꯝ ꯂꯩꯔꯤꯕꯁꯦ ꯂꯩꯔꯝꯒꯗ꯭ꯔꯣ ꯏꯄꯥ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯏꯪꯈꯣꯜꯁꯨ ꯃꯈꯣꯏꯅ ꯂꯣꯏ ꯂꯧꯁꯤꯟꯈ꯭ꯔꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯅꯥꯕꯗ ꯃꯈꯣꯏ ꯂꯥꯏꯌꯦꯡꯈꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦꯗ ꯈꯥꯡꯕꯗ ꯀꯟꯁꯤ ꯁꯛꯎꯗ ꯃꯍꯥꯛꯅꯗꯤꯅꯦ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯗꯣ ꯂꯥꯛꯈꯤꯅꯤ ꯊꯥꯁꯤꯗ ꯑꯣꯏꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯈꯨꯕꯥꯛ ꯈꯨꯅꯨꯡꯒꯤ ꯄꯨꯟꯁꯤꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯒꯤꯁꯨ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜꯗꯤꯅꯦ ꯇꯞꯄꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯗꯣ ꯏꯇꯥꯎꯒꯤ ꯉꯥꯗꯣ ꯏꯃꯥꯗ ꯑꯣꯏꯅ ꯌꯣꯜꯍꯜꯂꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯆꯦꯡꯁꯨ ꯋꯥꯟꯖꯔꯛꯀꯅꯤ ꯀꯣ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯗꯣꯏꯅꯤ ꯅꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯅꯨꯕ ꯅꯌꯨꯝꯗ ꯅꯪꯅꯅꯦ ꯆꯦꯡ ꯄꯨꯁꯤꯜꯂꯨꯕꯗ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯧꯈ꯭ꯔꯅꯤꯗꯣ ꯍꯣꯏ ꯏꯇꯥꯎ ꯃꯗꯨꯅ ꯑꯩꯁꯨ ꯐꯔꯅꯤ ꯈꯜꯂꯤ ꯑꯗꯨꯗꯤ ꯌꯨꯝꯗ ꯀꯥꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯏ ꯃꯇꯥꯎ ꯑꯅꯤꯗꯨ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯀꯪꯐꯥꯜ ꯌꯧꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯥꯛꯂꯤ ꯃꯉꯥꯜ ꯃꯥꯒꯤ ꯐꯥꯔꯛꯄ ꯉꯥ ꯑꯗꯨ ꯃꯇꯥꯎꯗ ꯄꯤꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯇꯧꯔꯤ ꯇꯥꯟꯖꯥꯁꯤꯗ ꯍꯩꯅꯨ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯉꯥꯜ ꯀꯧꯔꯛꯏ ꯍꯩꯃꯥ ꯃꯉꯥꯜ ꯅꯪꯕꯨ ꯉꯁꯤꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯄꯒꯦ ꯅꯪ ꯏꯇꯣꯟꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯉꯥ ꯂꯧꯔꯨ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯗꯥꯏ ꯄꯨꯊꯣꯔꯛꯑꯣ ꯏꯗꯣꯝꯆꯥ ꯈꯖꯤꯛꯇ ꯂꯧꯈꯤꯒꯦ ꯌꯥꯝꯅꯒ ꯂꯧꯕꯤꯔꯣꯏꯗ
Dumza, nga dung sidi am ta thuram tre. Aisu horenu midang isi am ta lekte. Aisu mata saram libuni. Chara hin mata basida. Nang na tau thorok thabak pu kayam jugot wayung san yege. Tawni. Zaru na thibong to. Adu na yaw da banang di. Tau je size. Kari thuin toy nu khangdene. Iteng pami basina tab. Aduga engoda mon silaga chagi dum toramisi. La hingsa bisi. Thabalna. Ito kai lai nang bo ai lai. Kok changnak pa ya basida masanya da nupi pha basi mangai. Koi lau da mapa sida. Kai jage ne khatli nu khangdi. Hemandra du nang so. Nangi pa ko lakli bengonda. Wari di nu ai nang su. Nupi gai. Nupi do masako kawri nei de. Che chieng insang si yawri bani. Imana henta nga su yawin harak bani. Yam pari. Wasi yam nushi. Ai bu macha magum luna nushi ne tobi base. Ai peli tha. Apok pi magi mi nusi phangau trabaso. Ai se. Kaya da laibak phakraba mi sakno. Ai muk laibak phabasi bu ani shwe leiram khitra. Ai thazari. Nang se. Ai buk minaba isi nauni khalibani. Ito. Nang sunta waibu asum de khan biu ko. Wakal puning do sontha man khrebungo. Ito. Nahak se. Ai gi yam mai naugumna ai di yam kuili. Khanduna leirakliba. Nangi dama ai leiri habase. Nang kawgono. Hingli puni hingminase. Thawai tharsu puna thaminase. Ado aishu chalake imado matanda lehaweba. Nang su faza leiro ko ai chalai. Asumna numitu masahukre ayuki matamni manglemna. Hai mangal tabra mapanda to thoro. Kurahal nane wam ta haigi. Kurahal nasabu ko bu kari hebi gadabdo. Nasidi nang nga phabadu chalurado. Aigi sangi nga gi sasi khra palu. Nasidi ai arapada thabaga masattaba yaroidori. Thank you sanaba tawro. Hoi fani nasan loina honaram lagi. Hari Aisaleko Mangal Tanggol lama paiduna sajik leba maikay tiduna asum lakli. Ay nalakli lambisa. Pandi lapik. Karino ano ba ano ang tuuda ba sipo? Ada isang kira uri basa sajik mali. Masidi hekta palagi. Kaya napazakra ba ano? Jaba dabu hawga dabu tok naman krita. Asum murum solingay tunglom dagi nupi mo na kauri. Ibu sajik pali ro. Hoy sajik palamani. Isandi mafam sida kari dawramido. Aisu ilang kumpre hek palakpani. Swaisa ano bayam chunggalina laiba. Mangal nupi si ka phasam masa urubadagi ingaw na. Isanbu kadai dagi no. Kari ming kaubagi. Ibo nasan gi ming di thoiding kawe. Pat asigi maning da tariba khula sidagi ni. Ha thoiding aba. Kari no ni. Masak na phazariba. Ming sidi loiri. Moigi mama mapadubu ngaujalo masagi mingbu thoningai rei tradongna thoiding nei cha ni toisi kai doragi bo murum sonbiri buduba nasani hekta haibiyo kai leirabagi kashu leite sorry kashu tawda habani ado sumaina numi kudingi insang hekpu lak hayeng su laktoiro lakani numi kudingi ai mafam sida adum lakani Adudi ngasi numisa leitakre. Ai sana batawrke hayang mulaki. Hoy bu yobiro. Mangalna. Masak na phazariba aduga mingbu thoiding ngani. Hoida. Ai gi thoiding nusibi tardana. Asum nok tuna yum tamna lai. Matamdu ai hengi matamni lairembi irik magi wakhalda magon khali. Ngasai gi taibang mido. Onthokna nungsikrela. Kanade ay imalare mi yang nuda haisada bayadre taibang miyoy bada yung pan makaidawi hage mamangay dagi at chatnaraga lakna basibo ay na ahan mahudok pasunate asum na nong sungali mataw anido patalak lihanago langkay na mga mataw dahire do ay ngarang asum maning may kaida sasik pan matsalui aduda laysabi masak yang mazabim ting na baywani Hoy mama urubadagi wakalse leita pong amta khangtre nupido atum uraga leiri ha hey do dang nai mafam do mine ka sangada mafam ni heloi thokpam nai na mafam ni ko nang ngawga saninga bo ha nare ga do khuding sangna tingthoga singninga bai bani siningla bai bani nang bo hayingi jalu ko nang chieng le ko
ꯆꯤꯡ ꯂꯩ ꯍꯥꯏꯁꯤꯅꯤ ꯅꯔꯥꯏꯕꯛ ꯐꯩꯅ ꯉꯥꯎꯔ ꯆꯠꯂꯝꯗ꯭ꯔꯤꯗꯣ ꯏꯇꯥꯎ ꯅꯨꯄꯤꯗꯣ ꯍꯦꯂꯣꯏ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯏꯟꯁꯥꯡ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯄꯥꯠꯀꯤ ꯃꯅꯤꯡꯗ ꯇꯥꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯔꯛꯏ ꯃꯃꯤꯡꯁꯨ ꯊꯣꯏꯗꯤꯡ ꯀꯧꯏ ꯍꯩꯃ ꯑꯩꯗꯤꯕꯀꯣ ꯅꯣꯡꯃꯗ ꯄꯨꯛꯂꯤ ꯀꯅꯥ ꯊꯣꯏꯗꯤꯡꯗꯕ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯕꯨ ꯀꯅꯥ ꯀꯧꯅꯒꯦ ꯅꯉꯣꯟꯗꯅꯦ ꯅꯨꯄꯤꯗꯨꯅ ꯁꯥꯟꯅꯔꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯑꯄꯪ ꯆꯥꯎ ꯍꯥꯏꯁꯤ ꯊꯣꯏꯗꯤꯡꯉꯩ ꯆꯥꯟ ꯆꯥꯅꯤ ꯇꯧꯔꯤꯁꯤ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ ꯐꯩ ꯍꯟꯗꯛ ꯊꯦꯡꯅꯕꯗ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯅꯦ ꯍꯥꯏꯗꯤ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯈꯪꯅꯤꯗꯅ ꯃꯥ ꯑꯩꯉꯣꯟꯗꯒ ꯁꯥꯟꯅꯔꯗꯅ ꯊꯣꯏꯗꯤꯡ ꯀꯥꯏꯅ ꯑꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤꯀꯣ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯁꯤ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯤꯡꯉꯤ ꯅꯪꯒꯤ ꯋꯥꯗꯣ ꯍꯣꯏ ꯆꯠꯁꯤ ꯌꯥꯏ ꯌꯨꯝ ꯍꯜꯂꯁꯤ ꯊꯦꯡꯉꯤ ꯃꯇꯝꯁꯤ ꯏꯔꯤꯛ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯌꯥꯡꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯏꯃꯥ ꯑꯩ ꯏꯃꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ ꯏꯃꯥ ꯉꯁꯤ ꯅꯆꯥꯅ ꯍꯩꯖꯒꯗꯧꯔꯤꯕ ꯋꯥꯁꯦ ꯏꯃꯥꯅ ꯌꯥꯕꯤꯗꯕ ꯇꯧꯕꯤꯅꯨ ꯅꯆꯥ ꯑꯩꯒꯤꯗꯤ ꯑꯔꯦꯞꯄꯅꯤ ꯑꯩ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯅꯥ ꯑꯃꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤ ꯑꯩꯅ ꯃꯥꯕꯨ ꯈꯜꯂꯛꯂꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯅ ꯃꯥꯕꯨ ꯊꯦꯡꯅꯖꯔꯦ ꯑꯩ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯔꯛꯇ ꯈꯣꯡꯗꯥꯖꯒꯦ ꯃꯥꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯖꯩ ꯏꯃꯥ ꯅꯃꯣꯝꯒꯤ ꯑꯄꯥꯝꯕꯁꯤꯇꯪ ꯏꯃꯥꯅ ꯍꯣꯏ ꯌꯥꯕꯤꯌꯨ ꯃꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯍꯥꯛ ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯒꯤ ꯃꯔꯛꯇ ꯈꯥꯗꯨꯅ ꯊꯝꯂꯤꯕ ꯐꯤꯖꯪ ꯑꯁꯦ ꯅꯍꯥꯛ ꯀꯔꯤ ꯀꯥꯎꯔꯤꯕꯅꯣ ꯅꯍꯥꯛꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯑꯆꯝꯕ ꯑꯃ ꯅꯠꯇꯦ ꯀꯔꯤꯒꯤ ꯈꯣꯌꯨꯝ ꯂꯌꯥꯝꯂꯛꯇ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯂꯥꯏ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯅꯪ ꯀꯔꯤꯒꯤ ꯎꯗ꯭ꯔꯤꯕꯅꯣ ꯏꯃꯥ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩ ꯂꯥꯏ ꯄꯥꯈꯪꯒ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯥꯇꯅꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯕꯨ ꯂꯝꯒꯦꯠꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯌꯥꯝꯂꯛꯇꯒꯤ ꯇꯥꯟꯊꯣꯛꯂꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯔꯣꯏ ꯑꯩ ꯆꯠꯆꯔꯤ ꯏꯃꯥ ꯏꯁ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯃꯍꯥꯛ ꯃꯁꯥꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ ꯃꯥꯜꯂꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯉꯣꯟꯗ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯀꯟꯕꯅꯤ ꯃꯄꯨꯔꯣꯏꯕꯗꯣ ꯄꯨꯟꯁꯤ ꯇꯦꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯦꯅꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩꯕꯣ ꯉꯁꯤꯁꯤꯕꯨ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯃꯥꯕꯨ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ ꯂꯥꯛꯂꯕꯗꯤ ꯐꯅꯤꯗ ꯀꯥꯟꯅꯗꯦ ꯑꯩ ꯉꯁꯤꯗꯤ ꯍꯤ ꯇꯣꯡꯂꯒ ꯍꯩꯀ꯭ꯔꯛ ꯌꯦꯜꯂꯤ ꯑꯣꯏꯅ ꯍꯦꯛꯂꯒꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯤꯡꯅꯗꯅꯕ ꯊꯥꯕꯜꯅ ꯀꯥꯏꯗꯅꯣꯃꯤ ꯅꯪꯅ ꯃꯥꯒ ꯊꯦꯡꯅꯩ ꯍꯥꯏꯔꯤꯁꯤꯕꯣ ꯐꯅꯗꯤ ꯂꯥꯞꯄꯦꯕ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯏꯇꯥꯎ ꯅꯪ ꯃꯪꯗꯤ ꯅꯠꯇꯦꯀꯣ ꯌꯧꯗꯣꯔꯦ ꯇꯨ ꯑꯗ ꯎꯔꯤꯕ ꯍꯨꯞ ꯍꯅꯧ ꯄꯨꯝꯁꯪ ꯁꯪꯅ ꯍꯧꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯗꯅꯦꯕ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕꯗꯣ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯦꯃꯤ ꯍꯥ ꯑꯁꯤꯗ ꯑꯩ ꯉꯝꯖꯔꯣꯏ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯦꯕ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯕꯨꯗꯨ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅ ꯍꯦꯂꯣꯏ ꯊꯣꯛꯐꯝꯅꯦ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒ ꯍꯩ ꯅꯪꯅ ꯊꯦꯡꯅꯔꯛꯄ ꯃꯤꯗꯣ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯄꯥꯝꯕꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯤ ꯍꯦꯂꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯎꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯔꯤ ꯉꯥꯏꯈꯣꯃꯤ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣꯕ ꯈꯨꯠꯁꯤ ꯊꯥꯗꯣ ꯏꯇꯥꯎ ꯅꯪꯅ ꯈꯜꯂꯤ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ ꯃꯍꯥꯛ ꯍꯦꯂꯣꯏ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯁꯦꯡꯕ ꯍꯦꯂꯣꯏ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯀꯣꯛꯇꯣ ꯑꯝꯇ ꯈꯜꯂꯣ ꯑꯄꯪꯕꯧ ꯆꯥꯛ ꯆꯥꯗꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯏꯇꯥꯎ ꯁꯤꯡꯉꯦ ꯅꯪꯗꯤ ꯍꯦꯂꯣꯏ ꯑꯣꯏꯔꯗꯤ ꯆꯦꯜꯂꯣꯏꯗ꯭ꯔꯣ ꯑꯩꯕꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯦꯕ ꯍꯦꯂꯣꯏ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯆꯦꯟꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤꯗꯣ ꯀꯗꯥꯏ ꯊꯤꯔꯨꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯖꯤꯕ ꯄꯥꯟꯕ ꯑꯝꯇ ꯎꯗꯦ ꯄꯥꯠꯁꯤꯗ ꯑꯥꯗ ꯍꯤꯗ ꯍꯩꯀ꯭ꯔꯛ ꯌꯦꯜꯂꯤ ꯍꯦꯛꯂꯤꯕꯁꯦ ꯑꯁꯤ ꯃꯥꯟꯗ꯭ꯔꯦꯗ ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯇꯨ ꯑꯥꯗꯒꯤ ꯁꯤꯅꯤ ꯂꯥꯛꯑꯣ ꯑꯣ ꯊꯣꯏꯗꯤꯡ ꯑꯩꯅꯦ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨꯕ ꯏꯕꯨꯡ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯅꯣꯅ ꯈꯜꯂꯨꯔꯦ ꯃꯍꯥꯛꯅ ꯏꯕꯨꯡꯒꯤ ꯃꯔꯨꯞꯂꯣ ꯍꯣꯏ ꯆ ꯑꯩꯅ ꯑꯗꯨꯝ ꯈꯨꯝꯖꯔꯦ ꯏꯁꯥꯅ ꯏꯕꯨꯡꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯅꯕꯨꯡꯒꯤ ꯃꯤꯡꯁꯦ ꯍꯥꯏꯗꯣꯛꯀꯗꯕꯨ ꯏꯀꯥꯏꯔꯦꯗꯨꯅꯤ ꯊꯥꯒꯤ ꯃꯉꯥꯜꯗꯤ ꯂꯩꯖꯗꯕ ꯊꯥꯅꯤꯜ ꯀꯧꯏ ꯏꯕꯨꯡꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯏꯕꯨꯡꯒꯤ ꯃꯤꯡꯁꯦ ꯅꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯝꯃꯨ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯒꯦꯀꯣ ꯃꯉꯥꯜꯅ ꯏꯆꯟ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯊꯝꯖꯒꯦ ꯁꯦꯡꯅ ꯈꯨꯝꯕꯤꯔꯧꯀꯣ ꯏꯆꯟꯒꯤ ꯃꯤꯡꯁꯦ ꯑꯁꯦꯡꯕꯒꯤ ꯊꯣꯏꯗꯤꯡ ꯑꯗꯨꯝ ꯀꯧꯕ꯭ꯔꯣ ꯏꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯕꯣ ꯅꯆꯜꯅ ꯐꯥꯒꯤ ꯇꯧꯖꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯏꯔꯤꯛ ꯀꯧꯖꯩ ꯑꯩꯅ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯣ ꯏꯕꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯁꯨꯅ ꯂꯩꯔꯤꯀꯣ ꯏꯆꯟ ꯑꯩꯗꯤ
ꯌꯥꯝꯅ ꯇꯣꯟꯈ꯭ꯔꯕ ꯃꯤꯁꯛꯅꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯁꯥꯒꯤ ꯏꯃꯤꯁꯤ ꯅꯠꯇꯅ ꯑꯩꯗꯤ ꯏꯁꯥꯅ ꯁꯨꯔꯒ ꯆꯥꯕ ꯁꯨꯗꯕ ꯅꯨꯃꯤꯠꯇ ꯆꯥꯗꯕ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯂꯤ ꯀꯣꯛ ꯁꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯅꯔꯤꯕꯁꯦ ꯆꯠꯀꯗꯧꯔꯤꯕ ꯄꯟꯊꯨꯡꯐꯝꯗꯣ ꯌꯧꯒꯦ ꯈꯜꯂꯕꯗꯤ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯃꯍꯩ ꯂꯩꯇꯨꯅ ꯆꯦꯟꯕ ꯌꯥꯗꯕꯅꯤꯅ ꯑꯈꯥꯡ ꯈꯟꯕ ꯇꯥꯏ ꯅꯠꯇ꯭ꯔꯅꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯣ ꯅꯪꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ ꯃꯤꯕꯨ ꯂꯥꯏꯅ ꯁꯨꯝꯕꯁꯨ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯃꯁꯤꯁꯨ ꯅꯍꯥꯛꯀꯤ ꯅꯒꯨꯟ ꯍꯥꯏꯖꯒꯦ ꯏꯕꯨꯡꯒꯤ ꯋꯥꯇꯥꯁꯤꯗꯤ ꯏꯀꯥꯏꯖꯔꯦꯗ ꯑꯗꯣ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯧꯔꯦ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯃꯉꯥꯜ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯄꯥꯠꯇ ꯆꯠꯅꯕ ꯍꯥꯏꯗꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯛꯂꯛꯏ ꯆꯥꯎꯇꯣꯟꯅ ꯍꯩ ꯃꯉꯥꯜ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯇꯣꯟ ꯑꯩ ꯄꯥꯠꯇ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯏꯇꯣꯟ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯇꯥꯛꯄꯤꯌꯨ ꯏꯇꯣꯟꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯇꯣ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯇꯧꯒꯗꯕꯅꯤ ꯅꯪ ꯄꯥꯠꯇꯨ ꯆꯠꯂꯨꯔꯅꯨ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯣꯏꯅ ꯇꯧꯔꯣ ꯉꯁꯤꯗꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯄꯣꯠ ꯊꯥꯕꯒꯤ ꯃꯇꯝ ꯍꯦꯟꯈꯤꯗꯧꯔꯦ ꯍꯣꯏ ꯑꯩ ꯏꯇꯣꯟꯒꯤ ꯂꯩꯕꯥꯛꯇꯣ ꯇꯧꯖꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯆꯥꯎꯇꯣꯟꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛ ꯏꯪꯈꯣꯜ ꯌꯧꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝ ꯂꯩꯕꯥꯛ ꯇꯧꯔꯛꯄꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯉꯥꯜ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯃꯤꯠꯁꯨ ꯐꯅꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯃꯉꯥꯜꯅ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯈꯣꯏꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯇꯣꯟ ꯊꯕꯛꯇꯣ ꯂꯣꯏꯒꯗꯕ ꯈꯖꯤꯛꯇꯪ ꯌꯥꯎꯔꯦ ꯑꯩ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡꯃꯨꯛ ꯁꯨꯔꯒꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯂꯨꯅꯕ ꯆꯦꯡ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯕꯕꯨ ꯈꯣꯏꯕꯤꯅ ꯀꯔꯤ ꯆꯦꯡ ꯄꯤꯌꯨ ꯀꯥꯏꯅ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯔꯦꯝꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦꯅꯦ ꯅꯪꯉꯣꯟꯗꯗꯤ ꯅꯪꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯎꯅ ꯄꯣꯛꯂꯛꯄ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯅ ꯅꯥꯊꯤꯕꯣꯡꯗꯣ ꯊꯛꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯍꯦꯛꯇ ꯎꯏꯅꯦ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯅꯕꯨꯛ ꯆꯦꯜꯂꯝꯃꯅꯤꯀꯣ ꯁꯦꯜ ꯄꯤꯌꯨ ꯆꯦꯡ ꯄꯤꯌꯨꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯦ ꯍꯥꯏꯕ ꯅꯆꯤꯟꯗꯣ ꯌꯥꯝ ꯍꯩꯉꯝꯗꯧ ꯉꯝꯃꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯐꯨꯅꯤꯡꯕꯅ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯤ ꯏꯗꯣꯝꯆꯥ ꯋꯥꯍꯩꯗꯣ ꯈꯖꯤꯛꯇꯪ ꯀꯟꯃꯟꯕ꯭ꯔꯥ ꯈꯟꯖꯩ ꯅꯆꯥꯅ ꯑꯩ ꯆꯠꯆꯔꯦ ꯆꯥꯎꯇꯣꯟꯅ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯃꯁꯤ ꯃꯕꯨꯛ ꯂꯨꯈ꯭ꯔꯕ ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯌꯨꯝꯐꯝ ꯑꯁꯦ ꯌꯣꯟꯊꯣꯛꯂꯒ ꯆꯥꯎꯈꯠꯅꯕ ꯇꯧꯕ ꯌꯥꯕꯅꯤ ꯀꯔꯝꯕ ꯂꯥꯏꯅꯕꯨ ꯎꯀꯜꯂꯣꯏꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯤꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯕꯁꯤꯕꯣ ꯁꯤꯔꯣꯏ ꯃꯤ ꯐꯠꯇꯕꯁꯦ ꯂꯥꯏꯅ ꯄꯥꯝꯗꯕꯅꯤ ꯍꯌꯦꯡ ꯁꯤꯈ꯭ꯔꯕꯁꯨ ꯃꯔꯨꯅ ꯌꯨꯗꯧꯔꯤ ꯄꯣꯠꯅꯤ ꯃꯉꯥꯜ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟ ꯐꯝꯂꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ ꯅꯨꯄꯥ ꯅꯠꯇꯕꯀꯣ 이마, 나코이나 나자 이모 이동 놓고 얌리버시 가리기다. 이수 나코이나 낙도 보미람 나바디 나자 아이나 까야는 농아이랑 가니. 이마, 마시러 보지. 미워이나 뻑뻑이 농아이 바이바도 마시러 바보. Suktuan mo ba po? Matangduda mataw thabal lakduna ito kaydore tumin phamlaga layrimlisi po pata su lakti asa ngamdraba haidana ai pakatan laini kaydorge habani nangonda ne aina hangise haima ito aina hangisi tadro ito mangal ainu sibu ngawraja mangal haw ito aidi itaw lakpa kangawtre kiyam kuirabage ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯦꯗꯅ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯀꯧꯕꯒ ꯇꯥꯗꯕ ꯃꯈꯩ ꯅꯠꯇꯦ ꯀꯔꯤ ꯈꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯡꯗꯨꯅ ꯂꯣꯏꯅ ꯃꯣꯠꯂꯤꯗꯨꯅ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯄꯥꯠꯁꯨ ꯂꯥꯛꯇꯦ ꯅꯪꯕꯨ ꯅꯪꯒꯤ ꯉꯥꯁꯨ ꯑꯩꯅ ꯀꯥꯔꯛꯂꯕꯅꯤ ꯁꯤ ꯉꯥ ꯌꯥꯝ ꯊꯨꯔꯝꯃꯤ ꯅꯪꯒꯤ ꯉꯥꯗꯣ ꯑꯩꯅ ꯏꯃꯥꯒꯤ ꯌꯣꯜꯍꯟꯈ꯭ꯔꯦ ꯁꯤꯅ ꯁꯦꯜꯅꯤ ꯁꯤ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ ꯏꯇꯥꯎ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯈꯣꯡꯃꯣꯜꯂꯤꯁꯦ ꯏꯇꯣꯟ ꯈꯣꯏꯒꯤ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯔꯨꯕꯅꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯆꯦꯡ ꯈꯖꯤꯛꯇꯪ ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥ ꯉꯥꯡꯂꯛꯇꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯤꯕꯨ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯌꯥꯝꯅ ꯊꯤꯕ ꯃꯤ ꯍꯥꯏꯕꯗ ꯑꯣꯏꯔꯕ꯭ꯔꯥ ꯏꯇꯥꯎ ꯌꯥꯔꯦ ꯅꯨꯄꯥ ꯃꯥꯟꯖꯗꯕꯅ ꯇꯧꯗꯣ ꯑꯩ ꯄꯥꯝꯗꯦꯀꯣ ꯑꯗꯨꯝꯅ ꯇꯧꯗꯣ
ꯃꯣꯏꯒꯤ ꯃꯒꯨꯟ ꯈꯪꯂꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯪꯗꯕ ꯃꯒꯨꯝꯅ ꯋꯥ ꯉꯥꯡꯉꯤꯅꯣ? ꯑꯩ ꯌꯥꯝ ꯋꯥꯏꯀꯣ. ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯛꯂꯅꯨ. ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯁꯤ. ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯏꯃꯥꯅ ꯊꯔꯣꯏ ꯊꯣꯡꯍꯧꯔꯤꯕꯅꯤ. ꯍꯣꯏ ꯏꯇꯥꯎ. ꯃꯇꯥꯎ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯄꯣꯊꯥꯔꯤ. ꯊꯥꯕꯜꯅ, ꯏꯇꯥꯎ, ꯏꯆꯜ ꯏꯔꯤꯛꯇꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ. ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ. ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜꯁꯨ ꯌꯥꯎꯏ. ꯅꯪ ꯂꯥꯏꯕꯛ ꯊꯤꯅ ꯐꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯅꯪ ꯇꯥꯔꯦ. ꯌꯥꯝ ꯐꯖꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯌꯥꯕ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ. ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯦꯜ ꯊꯣꯛꯇꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧ ꯁꯔꯨꯛ ꯁꯦꯜ ꯊꯣꯛꯄ ꯅꯨꯄꯥꯒꯤ ꯇꯔꯥꯁꯨꯕꯤ ꯑꯣꯏꯔꯒꯦꯅ ꯈꯟꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ. ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯩꯃꯜꯂꯤ. ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯕꯤ ꯑꯐꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯕꯅꯤ. ꯁꯦꯜꯗ ꯉꯥꯎꯗꯕ. ꯏꯇꯥꯎ, ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯃꯒꯨꯜ ꯌꯥꯝ ꯂꯩ ꯍꯥꯏꯅꯕꯅꯤ. ꯃꯁꯦ ꯃꯄꯨ ꯃꯥꯒꯤ ꯈꯨꯗꯣꯜꯅꯤ. ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ. ꯏꯆꯜ ꯏꯔꯤꯛ ꯅꯪꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧꯅꯅꯦ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ. ꯏꯇꯥꯎꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯃꯥꯅ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯗꯣ ꯑꯩ ꯎꯍꯧꯕꯖꯥꯠꯅꯤ. ꯈꯪꯉꯕꯣ? ꯑꯄꯪꯖꯥꯎ, ꯅꯪꯗꯤ ꯀꯥꯏ ꯎꯔꯅꯤꯒꯦ? ꯅꯃꯤꯠꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯒ. ꯌꯥꯝ ꯈꯪꯉꯤꯗ. ꯈꯪꯁꯤꯔꯥ ꯅꯪꯗꯤ? ꯑꯩꯒꯤ ꯑꯁꯣꯏꯕ ꯁꯦꯟꯅꯔꯒ ꯅꯪꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯋꯥ ꯑꯣꯏꯔꯦ. ꯏꯇꯥꯎꯅ ꯍꯥꯏꯕ ꯂꯥꯟꯗꯦꯗ. ꯑꯁꯦꯡꯕꯅꯤ ꯑꯩ ꯃꯉꯣꯟꯗ ꯌꯦꯡꯕ ꯉꯝꯗꯦ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ. ꯃꯁꯤꯁꯨ ꯃꯥꯒꯤ ꯃꯒꯨꯜ ꯑꯃꯅꯤ. ꯍꯣꯏ ꯌꯥꯖꯔꯦ. ꯇꯥꯕꯗ ꯋꯥꯔꯦ. ꯑꯩꯈꯣꯏꯅꯒ ꯌꯦꯡꯂꯨꯔꯒꯅ ꯏꯃꯤꯠ ꯑꯅꯤꯁꯦ ꯀꯣꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤꯅꯦ. ꯃꯤ ꯃꯥꯟꯗꯕ ꯏꯕꯨꯡꯉꯣ. ꯄꯨꯔꯥ ꯃꯣꯔꯥ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯗꯧꯔꯤꯅꯦ ꯍꯥꯏꯁꯤꯅꯤ. ꯃꯇꯥꯎꯒꯤ ꯋꯥꯍꯩꯁꯤꯗ ꯃꯉꯥꯜ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯤ. ꯊꯥꯕꯜꯁꯨ ꯅꯣꯛꯂꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ. ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯌꯥꯡꯅꯨꯅ ꯃꯆꯥꯕꯨ ꯊꯦꯝꯂꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯎ. ꯃꯗꯣ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ. ꯃꯈꯣꯏꯅ ꯇꯥꯏꯕꯪꯅꯤ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯈꯣꯏꯌꯨꯝ ꯂꯥꯏ. ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯝꯅ ꯆꯥꯔꯧ ꯃꯧꯔꯧꯅꯒꯅꯤ? ꯃꯗꯣ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯗ ꯅꯪꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯦꯟꯒꯗꯧꯔꯤꯕꯅꯤ. ꯃꯔꯝꯗꯤ ꯅꯍꯥꯛꯇꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ. ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯃꯍꯥꯛꯄꯨ ꯆꯥꯈꯤꯒꯗꯧꯔꯤꯕꯅꯤ. ꯃꯁꯤ ꯅꯍꯥꯛ ꯃꯨꯟꯅ ꯈꯜꯂꯨ. ꯏꯃꯥ, ꯑꯩ ꯃꯍꯥꯛꯄꯨ ꯅꯁꯥꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤ. ꯃꯍꯥꯛꯄꯨ ꯀꯟꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ. ꯃꯥꯅꯇꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯂꯦꯞꯆꯈ꯭ꯔꯦ. ꯅꯆꯥꯕꯨ ꯂꯝꯀꯦꯠꯄꯤꯅꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ. ꯎꯄꯥꯏ ꯑꯃꯈꯛꯇꯪꯗꯤ ꯂꯩꯒꯅꯤ. ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯍꯥꯛꯅ ꯅꯤꯡꯖꯔꯤꯕꯗꯣ ꯁꯣꯏꯗꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ. ꯃꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ. ꯇꯥꯎ, ꯃꯨꯟꯅ ꯇꯥꯎ. ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯔꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯆꯤꯡꯖꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯖꯗꯨꯅ ꯃꯍꯥꯛꯀꯤ ꯆꯤꯡꯃꯥꯏꯗ ꯁꯥꯠꯂꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯜ ꯃꯥꯕꯨ ꯍꯦꯛꯆꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯅꯤꯡꯕ ꯊꯨꯡꯂꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ. ꯑꯗꯨꯕꯨ ꯃꯁꯤ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯝꯒꯗꯕ ꯅꯠꯇꯦ. ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯊꯧꯒꯥꯏꯅꯤ. ꯃꯁꯤ ꯅꯍꯥꯛꯄꯨ ꯉꯝꯒꯗ꯭ꯔꯅꯦ? ꯐꯔꯦ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯏꯃꯥ. ꯅꯆꯥ ꯆꯠꯆꯔꯦ. ꯑꯩꯅꯗꯤ ꯃꯍꯥꯛꯅ ꯀꯤꯗꯨꯅ ꯇꯣꯛꯈꯤꯅꯕ ꯃꯁꯤꯜꯂꯤ. ꯃꯩ ꯏꯁꯤꯡ ꯆꯪꯗꯕ ꯍꯥꯏꯕꯗꯣ ꯃꯇꯥꯔꯦ ꯇꯧꯔꯤꯕꯁꯦ. ꯑꯩꯅ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ. ꯏꯄꯥ ꯁꯣꯔꯥꯔꯦꯟꯅꯒ ꯈꯪꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯂꯨꯗꯧꯔꯤꯗ ꯇꯧꯔꯤꯕꯁꯦ. ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ. ꯏꯔꯤꯛ ꯃꯍꯥꯛ ꯂꯥꯏꯖ ꯏꯁꯤꯡꯊꯛꯇ ꯂꯦꯞꯂꯒ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯄꯨꯊꯣꯔꯛꯂꯤ. ꯃꯥꯏꯀꯩ 10 ꯄꯨꯝꯕ ꯃꯝꯈ꯭ꯔꯦ. ꯅꯨꯡꯁꯤꯠꯅ ꯀꯣꯏꯁꯤꯜꯂꯛꯂꯤ. ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯑꯃ ꯏꯊꯛ ꯏꯄꯣ ꯃꯔꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ. ꯏꯔꯤꯛ ꯑꯀꯟꯕ ꯂꯥꯏꯔꯣꯜ ꯃꯁꯤꯅ ꯁꯣꯜꯂꯛꯂꯤ. ꯂꯥꯏꯖ ꯏꯁꯤꯡ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯂꯤ. ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯌꯥꯡꯅꯨꯅ ꯃꯆꯥꯕꯨ ꯈꯥꯝꯂꯛꯏ. ꯍꯩ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯑꯃꯨꯛꯇ ꯂꯦꯞꯈꯣ. ꯑꯃꯨꯛꯇ ꯂꯦꯞꯈꯣ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ꯭ꯔꯥ? ꯑꯃꯨꯛꯇ ꯂꯦꯞꯈꯣ. ꯏꯔꯤꯛꯇꯨ ꯄꯤꯁꯤꯜꯂꯝꯕ ꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ. ꯏꯃꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯃꯥꯅ ꯅꯁꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯇꯥꯛꯄꯤꯌꯨ ꯏꯃꯥ. ꯏꯕꯦꯝꯃ, ꯏꯃꯥꯅ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜꯕꯨꯅꯦ ꯆꯥꯡ ꯌꯦꯡꯕꯅꯤ. ꯅꯍꯥꯛꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ. ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯀꯧꯕꯗ ꯂꯥꯛꯂꯣꯏ. ꯏꯃꯥꯅ ꯀꯧꯕ ꯈꯛꯇꯗ ꯃꯍꯥꯛ ꯂꯥꯛꯀꯗꯕꯅꯤ. ꯃꯍꯥꯛ ꯏꯃꯥꯒꯤ ꯆꯥꯅꯕ ꯃꯔꯨꯞꯅꯤ. ꯏꯃꯥ, ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯆꯥꯗ ꯂꯣꯠꯄꯤꯔꯤꯕꯅꯣ? ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅ ꯑꯔꯦꯞꯄꯅꯤ. ꯐꯔꯦ, ꯏꯆꯥꯒꯤ ꯅꯤꯡꯕ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ. ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯅꯕꯤ ꯀꯨꯝꯂꯥꯡ ꯃꯁꯤꯡ ꯊꯤꯡꯉꯝꯗ
ꯏꯔꯣꯜ ꯅꯨꯡꯗ ꯂꯩꯈ꯭ꯔꯕꯤ ꯏꯇꯥꯎ ꯅꯇꯥ ꯌꯥꯡꯅꯨꯅ ꯀꯧꯖꯕꯁꯦ ꯃꯇꯥꯕꯤꯔꯕꯗꯤ ꯏꯇꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯈꯣꯡꯗꯣꯏꯕꯤꯔꯛꯎꯕ ꯏꯇꯥ ꯆꯤꯡꯖꯥꯏꯔꯦꯝꯕꯤ ꯃꯇꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯏꯇꯥ ꯌꯥꯡꯅꯨ ꯅꯇꯥ ꯑꯩꯕꯨ ꯀꯧꯕꯕꯨ ꯏꯇꯥꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯅꯇꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯏꯇꯥ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯏꯆꯥ ꯏꯔꯤꯛ ꯅꯠꯇꯕ꯭ꯔꯥ ꯏꯃꯥ ꯂꯩꯔꯦꯝꯕꯤ ꯅꯆꯥ ꯏꯔꯤꯛꯅꯤ ꯌꯥꯡꯅꯨꯅ ꯏꯇꯥ ꯃꯥꯅꯤ ꯅꯆꯥ ꯏꯔꯤꯛ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯏꯇꯥꯕꯨ ꯀꯧꯖꯔꯤꯕꯁꯦ ꯏꯇꯥ ꯑꯣꯟꯊꯣꯛꯄꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ ꯅꯆꯥ ꯏꯕꯦꯝꯃ ꯃꯍꯥꯛꯁꯦ ꯇꯥꯏꯕꯪ ꯃꯤꯗ ꯌꯨꯝ ꯄꯥꯟꯒꯅꯤ ꯃꯍꯥꯏꯔꯦꯗꯣ ꯏꯇꯥ ꯃꯔꯝ ꯑꯁꯤꯅ ꯏꯇꯥꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯗꯨꯅ ꯏꯇꯥꯕꯨ ꯀꯧꯖꯕꯅꯤ ꯍꯥ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯏꯔꯤꯛ ꯅꯍꯥꯛꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯏꯃꯥ ꯅꯆꯥꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯂꯝꯀꯦꯠꯄꯤꯅꯦ ꯈꯟꯕꯤꯒꯅꯨ ꯑꯩ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯍꯥꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯅꯤ ꯃꯍꯥꯛꯀꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯈꯟꯈ꯭ꯔꯦ ꯅꯆꯥ ꯌꯦꯡꯅꯤꯡꯕ ꯑꯁꯤꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯑꯩꯒꯤ ꯇꯦꯡ ꯏꯃꯥꯅ ꯄꯥꯡꯕꯤꯌꯨ ꯐꯔꯦ ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯗꯤ ꯏꯃꯥ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯃꯇꯝꯁꯤ ꯊꯦꯡꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯂꯣꯏꯈꯤꯒꯗꯧꯔꯦ ꯑꯩ ꯍꯜꯂꯦꯀꯣ ꯅꯃꯥ ꯅꯆꯥꯁꯨ ꯍꯜꯂꯣ ꯍꯣꯏ ꯐꯔꯦ ꯈꯣꯏꯅꯧꯏꯇ ꯆꯥꯅꯕꯤ ꯍꯟꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯀꯣ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯊꯤꯡꯕ ꯌꯥꯗ ꯆꯠꯂꯤ ꯃꯉꯥꯜ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯥꯛ ꯊꯣꯡꯂꯤ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯅꯨꯄꯥꯒꯤ ꯁꯤꯟꯐꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯩ ꯃꯍꯥꯛ ꯑꯣ ꯃꯉꯥꯜ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯣ ꯀꯅꯥꯅꯣ ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯐꯖꯅ ꯋꯥꯎꯈ꯭ꯔꯦꯗ ꯏꯌꯥꯝꯕ ꯀꯔꯤ ꯂꯩꯕꯤꯔꯒꯦ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯑꯗꯨꯒꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯁꯨ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯅꯤ ꯏꯌꯥꯝꯕ ꯍꯥꯟꯕꯤꯔꯝꯃꯨ ꯑꯩ ꯂꯥꯛꯆꯔꯒꯦ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ ꯑꯩ ꯆꯠꯂꯦ ꯃꯉꯥꯜ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯆꯥꯔꯒ ꯃꯍꯥꯛ ꯊꯕꯛ ꯁꯨꯐꯝ ꯌꯧꯔꯛꯂꯤ ꯅꯪ ꯂꯥꯛꯂꯦꯗꯅ ꯇꯨ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯐꯧ ꯄꯔꯥꯁꯦ ꯀꯩꯗ ꯍꯩꯖꯤꯜꯂꯨ ꯂꯣꯏꯅ ꯍꯣꯟꯒꯗꯕꯅꯤꯀꯣ ꯊꯦꯡꯈꯤꯅꯤ ꯊꯕꯛ ꯍꯧꯔꯣ ꯐꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯉꯥꯜ ꯐꯧ ꯌꯥꯝꯗꯨ ꯃꯊꯟꯇꯅ ꯂꯣꯏꯅ ꯀꯩꯗ ꯐꯧꯗꯨ ꯍꯩꯔꯤ ꯋꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯥꯎ ꯄꯣꯊꯥꯕ ꯇꯧꯗ ꯊꯕꯛꯁꯤꯡꯗꯨ ꯇꯧꯔꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯄꯅ ꯊꯕꯛ ꯑꯗꯨꯁꯨ ꯄꯨꯝꯂꯣꯏ ꯂꯣꯏꯔꯤ ꯃꯉꯥꯜ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯒ ꯌꯥꯝꯕ ꯊꯕꯛ ꯂꯣꯏꯖꯔꯦ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯑꯄꯥꯏꯕꯤꯅ ꯃꯉꯥꯜ ꯂꯣꯏꯔꯕ꯭ꯔꯣ ꯁꯤꯁꯦ ꯃꯁꯤ ꯑꯣꯏꯔꯣ ꯅꯪꯒꯤ ꯑꯋꯥꯃꯜꯁꯦ ꯀꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯃꯉꯥꯜꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯈꯣꯏ ꯈꯔ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤ ꯃꯈꯣꯏꯅ ꯃꯉꯥꯜ ꯎꯕꯗ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯑꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯉꯥꯟꯗꯤ ꯉꯥꯟꯗꯕ ꯃꯥꯒꯤ ꯃꯉꯥꯜ ꯀꯥꯏꯅ ꯀꯧꯕ ꯅꯨꯄꯥ ꯆꯥꯛꯅꯤꯕ ꯑꯃ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯄꯅꯤ ꯈꯣꯏꯗꯨꯝꯅ ꯃꯥꯅꯦ ꯆꯥꯛꯅꯤꯕ ꯃꯉꯥꯜ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯁꯥꯏꯕꯅ ꯆꯥꯛꯂꯦꯝ ꯆꯥꯕ ꯑꯄꯪꯕꯨꯗꯨ ꯒꯙꯥꯅꯦꯕ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯒꯤ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥ ꯁꯦꯡꯕ ꯈꯣꯡꯕꯥꯜ ꯂꯨꯄꯥꯡ ꯁꯦꯡꯕ ꯑꯗꯨꯒ ꯃꯤꯅ ꯆꯥꯈꯤꯕꯒꯤ ꯂꯨꯈꯥ ꯈꯔ ꯄꯤꯖꯔꯒ ꯄꯪꯌꯥꯏ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯤ ꯃꯥꯟꯗꯕꯁꯦ ꯈꯣꯏꯃꯨꯅ ꯃꯉꯥꯜ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯕꯨ ꯀꯅꯥꯒꯤ ꯈꯣꯡꯕꯥꯜ ꯁꯦꯡꯂꯨꯔꯤꯅꯣ ꯍꯥ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯌꯦ ꯅꯪꯅ ꯑꯝꯇ ꯁꯦꯡꯗꯣꯛꯄ ꯂꯥꯛꯑꯣ ꯍꯌꯦꯡꯗꯤ ꯀꯣ ꯃꯔꯨꯞꯁꯤꯡ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯃꯇꯥꯒꯨꯝ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯋꯥꯗꯣ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯕ ꯐꯩ ꯅꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯀꯧꯕꯤꯅꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯉꯁꯤꯒꯨꯝꯅ ꯍꯦꯛ ꯉꯥꯡꯂꯕꯗꯤ ꯃꯉꯥꯜ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯅꯤ ꯁꯥꯏꯕꯅ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤ ꯌꯥꯝ ꯐꯥꯎꯔꯦꯗ ꯏꯇꯥꯎꯆꯤꯡ ꯃꯁꯤ ꯐꯨꯁꯤ ꯂꯦꯝꯅ ꯊꯥꯒꯨꯝꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯥꯜꯗ ꯐꯨꯕ ꯍꯧꯔꯛꯏ ꯃꯉꯥꯜ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯉꯥꯜꯅ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯍꯧꯖꯤꯛꯇꯤ ꯃꯤꯅꯥꯏ ꯃꯉꯥꯜꯒꯤ ꯃꯒꯨꯜ ꯈꯪꯂꯝꯂꯅꯤ ꯁꯟꯅ ꯇꯦꯕꯅ ꯋꯥꯏꯕꯁꯦ ꯁꯔꯨ ꯐꯪꯕꯅꯤ ꯀꯥꯎꯒꯅꯨ ꯃꯇꯨꯡ ꯑꯃꯨꯛ ꯑꯁꯤꯒꯨꯝꯅ ꯇꯧꯔꯕ ꯅꯨꯃꯤꯠꯇꯨꯅ ꯅꯈꯣꯏꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯉꯥꯜ
ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯣꯝꯗꯨꯅ ꯑꯁꯨꯝ ꯑꯔꯥꯟ ꯑꯝꯇ ꯊꯤꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯃꯉꯥꯜꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯤ ꯃꯉꯥꯜꯒꯤ ꯌꯨꯝꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯊꯥꯕꯜ ꯂꯥꯛꯇꯨꯅ ꯃꯇꯥꯎꯕꯨ ꯀꯣꯟꯈꯠꯂꯤ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯁꯨꯝ ꯑꯔꯥꯟ ꯑꯝꯇ ꯊꯤꯗꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯕꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯝꯕ ꯆꯠꯅꯕꯤꯅꯣ ꯃꯉꯥꯜꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯕꯒꯤꯅꯣ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯁꯨꯛ ꯐꯨꯕꯤꯔꯤꯕꯁꯤꯕꯣ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯂꯕꯒꯦ ꯍꯥ ꯃꯔꯝ ꯆꯥꯗꯨꯅ ꯐꯨꯔꯤꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯛꯂꯤꯕ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯁꯨ ꯐꯨꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯠꯂꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯍꯟꯒꯨꯝꯁꯤ ꯃꯁꯤ ꯃꯌꯥꯝ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯂꯩꯍꯟꯒꯨꯝꯁꯤ ꯍꯩ ꯊꯥꯕꯜ ꯅꯍꯥꯛꯅ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯄꯨꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯗꯕꯅꯤ ꯃꯁꯤꯕꯨꯗꯤ ꯈꯪꯖꯧ ꯊꯥꯕꯜ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯉꯥꯜꯕꯨ ꯄꯣꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯊꯥꯕꯜ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯥꯎꯒꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯇꯥꯎꯕꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯍꯜꯂꯤ ꯇꯣꯝꯕꯤꯅ ꯏꯁ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯃꯉꯥꯜ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦꯗ ꯃꯈꯣꯏꯁꯦ ꯑꯇꯣꯟꯕ ꯂꯥꯏꯔꯕ ꯃꯤꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯤꯗꯥꯛ ꯁꯦꯝꯂꯨꯈꯤꯒꯦ ꯊꯥꯕꯜꯅ ꯍꯣꯏꯃ ꯈꯔ ꯊꯨꯅ ꯁꯦꯝꯕꯤꯌꯨ ꯑꯁꯨꯝꯅ ꯃꯉꯥꯜꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯅꯥꯕꯁꯨ ꯄꯨꯡꯐ ꯐꯔꯦ ꯃꯉꯥꯜ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯉꯥꯜꯒꯤ ꯃꯈꯨꯔꯥꯁꯤꯡꯗꯨꯅ ꯃꯉꯥꯜꯒꯤ ꯌꯨꯝꯐꯝ ꯑꯗꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯝꯂꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯆꯤꯡꯖꯥꯏꯔꯦꯝꯕꯤꯅ ꯏꯔꯤꯛꯀꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯉꯥꯜꯕꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯏꯆꯟ ꯃꯐꯝꯁꯤ ꯑꯩꯗꯤ ꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯄꯠꯌꯥꯏ ꯑꯁꯤꯗ ꯆꯤꯡ ꯑꯁꯤ ꯂꯩꯔꯤꯕꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯌꯦꯡꯉꯨ ꯇꯨ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯖꯨꯝ ꯖꯨꯝ ꯄꯥꯜꯂꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯐꯪꯗꯕ ꯂꯩꯔꯥꯡꯁꯨ ꯂꯩꯇꯦ ꯍꯩꯁꯨ ꯂꯩꯇꯦ ꯂꯩ ꯃꯈꯜ ꯁꯨꯞꯅ ꯁꯥꯠꯂꯤꯕꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯗꯨꯒ ꯏꯕꯨꯡꯅ ꯍꯪꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯖꯒꯦ ꯆꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯤꯡꯖꯥꯏ ꯆꯤꯡ ꯀꯧꯏ ꯍꯥꯏ ꯑꯩꯁꯨ ꯌꯥꯝ ꯃꯨꯟꯅꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯑꯣ ꯆꯤꯡꯖꯥꯏ ꯆꯤꯡ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯆꯤꯡ ꯑꯁꯤꯒ ꯏꯕꯣꯡ ꯁꯤ ꯉꯁꯤ ꯅꯆꯜꯅ ꯄꯤꯖꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯂꯩꯍꯥꯎꯁꯦ ꯑꯩꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ ꯃꯥꯡꯐꯗꯕ ꯂꯩꯔꯥꯡꯅꯤ ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯨ ꯑꯩ ꯀꯩꯅꯣꯝꯒꯁꯨ ꯄꯤꯒꯦ ꯍꯣꯏ ꯎꯏꯁꯤꯜꯂꯦ ꯀꯩꯅꯣ ꯄꯤꯔꯣ ꯏꯆꯟ ꯀꯗꯥꯏꯅꯣ ꯁꯠ ꯄꯤꯔꯣꯕ ꯑꯩ ꯌꯦꯡꯅꯤꯡꯕꯅ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯏꯆꯟ ꯃꯉꯥꯜ ꯇꯥꯏꯕꯪ ꯑꯁꯤꯗꯁꯨ ꯃꯍꯥꯛ ꯏꯆꯟ ꯍꯥꯏꯅ ꯀꯧꯔꯤ ꯊꯥꯕꯜꯅ ꯏꯇꯥꯎ ꯃꯉꯥꯜ ꯏꯇꯥꯎ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯁꯦ ꯏꯇꯥꯎꯁꯦ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯃꯪ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤ ꯃꯪꯂꯤꯅꯣ ꯍꯥꯏꯕꯅꯤ ꯏꯔꯤꯛꯇꯣ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯐꯝ ꯈꯪꯗꯅ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯏꯃꯥ ꯍꯦꯛꯄꯦꯝꯃ ꯇꯥꯏꯕꯪꯗ ꯈꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯪꯗꯁꯨ ꯑꯃꯨꯛ ꯈꯜꯂꯨꯔꯤꯅꯦꯕ ꯍꯥ ꯏꯕꯨꯡ ꯅꯪ ꯅꯨꯄꯤꯗꯣ ꯂꯧꯗ꯭ꯔꯤꯉꯩꯗꯅꯦ ꯄꯨꯔꯥ ꯃꯣꯔꯥ ꯑꯣꯜꯂꯦ ꯅꯪ ꯌꯥꯔꯣꯏ ꯂꯥꯌꯦꯡꯗ꯭ꯔ ꯌꯥꯔꯣꯏꯕ ꯁꯣꯏꯗꯅ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯅꯤ ꯃꯪꯗ ꯎꯗꯨꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯄꯨꯁꯤꯜꯂꯁꯤ ꯁꯤꯅ ꯐꯔꯅꯤꯀꯣ ꯑꯩ ꯇꯨꯝꯃꯤ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯨꯏ ꯈꯜꯂꯤꯅꯤ ꯅꯪꯗꯤ ꯅꯇꯨꯗꯣ ꯃꯪꯗ ꯎꯕꯒꯤ ꯉꯥꯎꯕ ꯑꯣꯏꯔꯦ ꯑꯁ ꯅꯪꯁꯦ ꯐꯔꯛꯇꯤ ꯇꯥꯏ ꯑꯣꯟꯊꯣꯛꯅ ꯇꯨꯝꯃꯨ ꯌꯥꯖꯔꯦ ꯁꯛꯇꯥꯊꯤ ꯊꯥ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯏꯔꯤꯛ ꯃꯉꯥꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯔꯤ ꯏꯔꯤꯛꯅ ꯃꯉꯥꯜꯗ ꯁꯥꯎꯅ ꯍꯥꯏꯔꯤ ꯏꯕꯨꯡ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯉꯁꯤꯃꯛ ꯅꯈꯣꯏꯗ ꯄꯨꯗ꯭ꯔꯕꯗꯤ ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ ꯑꯩ ꯅꯨꯄꯥꯗꯨꯗꯅꯦ ꯂꯩꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯏꯕꯨꯡꯒꯤ ꯇꯨꯡ ꯏꯟꯖꯔꯒꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯕꯤꯌꯨ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤꯁꯨ ꯇꯥꯍꯟꯕꯤꯒꯅꯨ ꯉꯁꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯅ ꯐꯔꯦꯗ ꯑꯁꯦꯡꯕ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩꯗꯤ ꯌꯨꯝꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯏꯇꯥꯎ ꯊꯥꯕꯜ ꯍꯣꯏꯗ ꯂꯩꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ ꯏꯈꯨꯔꯥꯁꯤꯡꯗꯨꯅ ꯂꯧꯗꯨꯅꯗꯨꯅ ꯑꯩꯒꯤ ꯌꯨꯝꯐꯝꯗꯣ ꯄꯥꯝꯕꯗꯒꯤ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯅꯦꯛꯂꯒ ꯑꯩꯕꯨ ꯐꯨꯍꯟꯈꯤꯕꯅꯤ ꯑꯩ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯤꯕ ꯃꯆꯦ ꯈꯥꯛꯇꯨꯅ ꯍꯤꯡꯍꯧꯔꯦ ꯄꯥꯎꯁꯦ ꯑꯩꯁꯨ ꯀꯣꯟꯅ ꯈꯪꯂꯛꯄꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥꯗ ꯃꯤꯅꯨꯡꯁꯤ ꯃꯆꯤꯟ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯅꯪꯁꯨ ꯑꯩꯒꯤ ꯄꯥꯎꯁꯤꯗꯒꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯜꯂꯝꯒꯅꯤ ꯑꯩ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯟꯗꯦ ꯐꯠꯇꯕ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯏꯕꯨꯡ ꯆꯠꯅꯕ ꯇꯧꯁꯦ ꯅꯨꯃꯤꯠꯁꯤ ꯊꯦꯡꯂꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯊꯤꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯂꯁꯦꯕ ꯃꯉꯥꯜ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯔꯤꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ
ꯃꯃꯥ ꯇꯣꯝꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯊꯥꯕꯜꯁꯨ ꯃꯗꯥꯎꯒꯤꯗꯃꯛꯇ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯆꯠꯈꯤꯕꯅ ꯃꯉꯥꯜ ꯏꯔꯤꯛ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯃꯉꯥꯜ ꯂꯥꯏꯔꯦꯝꯕꯤ ꯏꯔꯤꯛꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯏꯔꯤꯛꯅ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤ ꯄꯥꯠꯇ ꯉꯥ ꯐꯥꯗꯨꯅ ꯆꯔꯥ ꯄꯨꯔꯝꯕ ꯃꯌꯥꯝ ꯉꯥ ꯃꯐꯧ ꯐꯥꯍꯟꯈꯤꯗ꯭ꯔꯦ ꯏꯀꯪ ꯊꯣꯛꯍꯟꯗꯨꯅ ꯐꯧꯁꯨ ꯂꯣꯛꯅꯗ꯭ꯔꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤ ꯃꯈꯣꯏꯅ ꯃꯤꯅꯥꯏ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯀꯧꯅꯈꯤꯕ ꯃꯉꯥꯜꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯖꯔꯤ ꯃꯉꯥꯜꯒꯤꯗꯤ ꯐꯧꯁꯨ ꯆꯤꯡꯒꯨꯝ ꯄꯩꯗꯨ ꯂꯩꯕꯅ ꯃꯍꯥꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯐꯧꯗꯨ ꯄꯤꯊꯣꯛꯂꯤ ꯃꯉꯥꯜꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯃꯃꯤꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯐꯠꯇꯕꯗ ꯂꯝꯕꯥ ꯂꯩꯇꯕ ꯃꯈꯨꯔꯥꯁꯤꯡꯗꯨ ꯃꯉꯥꯜ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕ ꯃꯌꯥꯝꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯉꯥꯜꯒꯤ ꯃꯐꯝꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ ꯆꯥꯎꯇꯣꯟꯅ ꯃꯉꯥꯜ ꯏꯇꯣꯟꯅ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯏꯇꯣꯟ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥꯗ ꯍꯧꯅꯗꯦ ꯅꯈꯣꯏ ꯅꯠꯇꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯑꯩꯅꯗꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯅꯤ ꯈꯟꯈꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯅꯈꯣꯏꯗ ꯁꯥꯎꯕ ꯄꯦꯟꯗꯕ ꯑꯝꯇ ꯂꯩꯇꯦ ꯅꯆꯥꯒꯤꯁꯤꯗꯒꯤ ꯐꯧ ꯄꯤꯖꯔꯕꯅꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯈꯔ ꯂꯥꯛꯑꯣ ꯑꯩꯒꯤ ꯈꯨꯔꯥꯁꯤꯡꯒꯤ ꯐꯧꯁꯤꯡꯁꯦ ꯃꯌꯨꯝꯗ ꯊꯦꯡꯈꯧꯁꯤꯕ ꯃꯉꯥꯜꯒꯤ ꯏꯔꯤꯛꯀꯅ ꯇꯣꯝꯕꯤꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯜꯁꯨ ꯊꯝꯕꯥꯜꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯈ꯭ꯔꯦ ꯃꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯏꯔꯤꯛꯄꯨ ꯀꯧꯔꯤ ꯏꯔꯤꯛ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯂꯥꯎꯁꯦ ꯑꯩ ꯋꯥ ꯑꯃ ꯇꯥꯒꯦꯕ ꯇꯥꯔꯕ ꯅꯪꯕꯣ ꯃꯣꯏꯇꯥꯁꯣ ꯀꯩꯗꯧꯔꯕꯒꯦ ꯄꯪꯀꯧꯗ ꯀꯧꯏ ꯍꯥꯏꯕꯅꯤ ꯍꯥ ꯍꯣꯏꯁꯦ ꯀꯧꯔꯨꯕꯩꯅ ꯂꯥꯟꯕ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ ꯁꯤꯗꯤ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯍꯦꯛꯇ ꯀꯥꯎ ꯏꯕꯥꯅꯤꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯅꯍꯥꯛꯄꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯒ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯆꯠꯁꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯔꯨꯁꯦ ꯅꯪ ꯌꯦꯡꯅꯤꯡꯕꯁꯨ ꯍꯥꯏꯌꯣ ꯏꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯗ ꯃꯍꯥꯛ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯄꯣꯛꯆꯔꯤ ꯃꯄꯨꯔꯣꯏꯕ ꯃꯉꯥꯜꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯣꯏꯇꯥꯁꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯐꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯂꯣꯠꯁꯤꯟꯕꯒꯤ ꯄꯥꯡꯒꯜꯗꯣ ꯃꯥꯡꯈ꯭ꯔꯦ ꯊꯧꯅꯥ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯄꯥꯠ ꯑꯁꯤꯕꯨ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯌꯥꯡꯅꯨ ꯍꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥ ꯂꯥꯏꯔꯦꯝꯕꯤ ꯏꯔꯤꯛ ꯍꯥꯏꯕꯗꯣ ꯑꯩꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯕꯨ ꯑꯩꯅ ꯈꯟꯖꯔꯛꯄ ꯅꯨꯡꯁꯤꯖꯔꯛꯄ ꯌꯥꯝ ꯀꯨꯏꯔꯦ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯪꯉꯣꯟꯗ ꯂꯩꯔꯛꯄꯅꯤ ꯅꯍꯥꯛꯅ ꯎꯈꯤꯕ ꯈꯨꯗꯤꯡꯗꯣ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯤꯇ꯭ꯔ ꯉꯥꯛꯇꯅꯤ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯎꯍꯟꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯤ ꯈꯟꯕꯤꯒꯅꯨ ꯑꯩꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯃꯤꯔꯥꯏꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯪꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯉꯥꯜ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯅꯪꯅ ꯄꯤꯕꯤꯔꯤꯕꯅꯤ ꯑꯩꯒꯤ ꯃꯕꯦꯝꯃꯅꯤ ꯅꯪꯗꯤ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯅꯪꯗꯤ ꯑꯩꯒꯤ ꯃꯝꯂꯕ ꯄꯤꯗꯣꯜꯂꯕ ꯄꯨꯟꯁꯤꯕꯨ ꯑꯉꯥꯟꯕꯒꯤ ꯁꯔꯨꯛ ꯄꯤꯕꯤꯔꯤꯕ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯨꯡꯁꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯅꯥ ꯑꯉꯥꯡ ꯅꯋꯥꯒꯤ ꯃꯇꯝ ꯑꯣꯏꯔꯤ ꯃꯥꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ ꯃꯥꯅ ꯆꯥꯅꯤꯡꯕꯗ ꯄꯤꯖꯔꯝꯃꯤ ꯃꯥꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯍꯜꯂꯝꯃꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯩꯁꯅꯥ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ꯭ꯔꯣ ꯅꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯍꯧꯔꯨ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯆꯥꯍꯧꯔꯤꯌꯦ ꯂꯥꯛꯑꯣ ꯅꯄꯥꯕꯨꯡꯒ ꯈꯔ ꯆꯥꯔꯔꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯂꯨꯈꯣꯏꯅ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯏꯄꯥꯒꯅꯦ ꯆꯥꯛ ꯆꯥꯁꯤ ꯂꯥꯎꯍꯣꯏ ꯁꯤꯁꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯣ ꯂꯩꯁꯅꯥꯗꯤ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯄꯥꯕꯨꯡ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯙꯤ ꯑꯃ ꯂꯩꯕꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯩꯕꯤꯗꯣꯏꯅꯣ ꯂꯩꯃꯇꯣꯟꯅ ꯍꯩ ꯀꯔꯤꯒꯤ ꯂꯥꯏꯙꯤ ꯂꯩꯕꯅꯣ ꯍꯧꯖꯤꯛꯁꯨ ꯑꯃ ꯂꯩꯔꯤꯕꯗꯨꯕꯨꯅꯦ ꯄꯪꯂꯩꯇ ꯂꯩ ꯍꯦꯛꯇ ꯂꯩꯕ ꯌꯥꯕ꯭ꯔꯕ ꯄꯪꯂꯩꯗ ꯂꯩꯔꯤꯕꯗꯨ ꯁꯥꯟꯅꯧꯀꯣ
ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯙꯤꯗꯨꯗꯤ ꯃꯁꯛꯁꯨ ꯊꯤ ꯃꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯁꯥꯟꯅꯅꯤꯡꯗꯦ ꯑꯊꯤꯕꯗꯨꯕꯨ ꯂꯥꯏꯙꯤꯕꯨ ꯃꯁꯛ ꯊꯤ ꯀꯥꯏꯅꯕꯁꯦ ꯍꯩ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯥꯟꯅꯗꯦ ꯀꯩꯁꯨ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯏꯆꯥ ꯂꯩꯁꯅꯥꯒꯤꯕꯨ ꯂꯩꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅꯅꯦ ꯐꯖꯕ ꯑꯃ ꯂꯩꯕꯤꯅꯤꯁꯦ ꯏꯆꯥꯒꯤ ꯁꯣꯏꯗꯅ ꯂꯩꯕꯤꯒꯅꯤ ꯕꯕꯨ ꯁꯣꯏꯗꯅ ꯂꯩꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯗꯣꯏꯅꯤ ꯁꯤ ꯆꯥꯛꯁꯤ ꯆꯥꯔꯣ ꯑꯗꯨꯅꯦꯕ ꯂꯩꯁꯅꯥꯗꯣ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯏ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯝꯂꯒ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯔꯦ ꯂꯩ ꯃꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯄꯥ ꯁꯦꯜ ꯊꯨꯝꯁꯦ ꯈꯔ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯁꯤꯀꯣ ꯑꯩ ꯍꯥꯏꯔꯦ ꯏꯁꯥꯁꯤ ꯁꯦꯟꯅꯕꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯑꯇꯣꯞꯄ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯝꯇꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯈꯔ ꯇꯨꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯑꯃ ꯌꯥꯎꯔꯛꯄꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯑꯣꯏꯗꯣꯏꯅꯤ ꯑꯣꯏꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯁꯨ ꯆꯥꯛꯁꯤ ꯆꯥꯔꯗꯅ ꯑꯩꯗꯤ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯆꯥꯔꯕꯅꯤꯅ ꯊꯕꯛ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯁꯤꯗ ꯂꯩ ꯃꯇꯣꯟꯅ ꯑꯩꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯀꯣ ꯑꯩꯁꯦ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯒꯦꯅ ꯈꯟꯕ ꯀꯔꯤ ꯋꯥꯅꯣ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯕ ꯃꯇꯧ ꯑꯃꯗ ꯂꯩ ꯃꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯒꯤ ꯃꯪꯍꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ ꯃꯁꯤꯗ ꯂꯨꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯈꯨꯝꯗꯣꯔꯛꯏ ꯍꯩ ꯃꯪꯒꯤ ꯋꯥꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯑꯩꯈꯣꯏ ꯃꯄꯥ ꯃꯪꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛꯇꯣꯛꯄꯤꯕ ꯇꯧꯕꯤꯒꯅꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯈꯠꯂꯤ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯪꯗ꯭ꯔꯦ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗꯦ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯅꯦ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔ ꯑꯃ ꯌꯦꯡꯁꯦ ꯍꯥꯏꯕ꯭ꯔꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯑꯩꯅ ꯈꯟꯕꯗ ꯁꯈꯤꯅꯥ ꯑꯃ ꯄꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯐꯔꯦꯁꯦ ꯅꯪꯅ ꯌꯥꯝꯅ ꯆꯤꯡꯅꯔꯒꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯇꯨꯅ ꯌꯦꯡꯁꯤ ꯗꯁꯥ ꯄꯥꯡꯂꯝꯗ꯭ꯔꯕꯁꯨ ꯎꯀꯟ ꯑꯣꯏꯅꯅꯕ ꯑꯗꯨꯗꯤ ꯉꯁꯤꯅ ꯅꯤꯡꯊꯧꯀꯥꯕ ꯃꯈꯣꯏ ꯃꯄꯥ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅ ꯂꯥꯏ ꯌꯦꯡꯕ ꯐꯒꯅꯤ ꯂꯨꯈꯣꯏꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯈꯨꯝꯃꯤ ꯑꯁꯤꯒꯨꯝꯕ ꯗꯁꯥ ꯄꯥꯡꯗꯕꯒꯤ ꯂꯥꯏꯒꯨꯝꯕ ꯈꯨꯔꯨꯝꯕꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯇꯧꯅꯕꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅ ꯑꯌꯥꯝꯕ ꯇꯧꯅꯕꯅꯤ ꯐꯔꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯌꯦꯡꯂꯁꯤ ꯊꯥꯡꯖ ꯍꯥꯏꯕ ꯑꯗꯨꯗꯤ ꯋꯥꯠꯂꯤꯅꯦꯀꯣ ꯀꯌꯥꯝ ꯋꯥꯠꯅꯤ ꯍꯥꯏꯕꯒꯦ ꯀꯨꯏꯍꯧꯔꯣꯏꯗ ꯀꯨꯏꯕ ꯀꯨꯏꯗꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯁꯤꯅꯒ ꯁ꯭ꯋꯥꯏ ꯂꯥꯎꯕꯁꯤꯗ ꯑꯗꯨ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅꯕ ꯇꯧꯔꯁꯤ ꯂꯩꯃꯊꯣꯟ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯁꯨ ꯁꯣꯏꯗꯅ ꯐꯪꯂꯅꯤ ꯍꯣꯏ ꯆꯠꯄꯤꯔꯣ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯦꯞꯊꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯟꯗꯛ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯅꯪꯒꯤ ꯏꯅꯞꯄꯤ ꯑꯃ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯕꯅꯤ ꯂꯩꯕꯤꯒꯅꯨ ꯀꯔꯤꯒꯤ ꯐꯤꯅꯣ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯁꯅꯨ ꯀꯩꯅꯣ ꯃꯁꯤꯅ ꯑꯅꯧꯕ ꯑꯃꯃꯨꯛ ꯅꯪꯒꯤ ꯂꯩꯕꯤꯗꯣꯏꯕ ꯑꯩꯅ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯅꯕꯅꯤ ꯑꯩꯅꯒ ꯌꯥꯝꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯑꯣꯏꯔꯗꯤ ꯃꯐꯩꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯩꯒꯤꯕꯨ ꯌꯨꯝꯗ ꯂꯩꯔꯒ ꯏꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯣꯏ ꯁꯤ ꯌꯥꯔꯦ ꯆꯠꯄꯤꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯂꯨꯈꯣꯏꯗꯣ ꯃꯄꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯃꯄꯥꯟꯗ ꯊꯣꯛꯏ ꯂꯩ ꯃꯇꯣꯟꯁꯨ ꯂꯦꯞꯂꯤ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯥꯒꯤ ꯂꯩꯁꯅꯥ ꯕꯥ ꯆꯠꯂꯒꯦꯀꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ ꯅꯃꯥꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨꯀꯣ ꯍꯣꯏ ꯕꯥꯕꯨ ꯂꯩꯃꯇꯣꯟ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯂꯨꯈꯣꯏꯗꯣ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯈꯣꯏꯅꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯩꯁꯅꯥ ꯅꯪ ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯟꯅꯧꯀꯣ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯒꯦ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯆꯤꯡꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯂꯝꯕꯤꯗ ꯂꯨꯈꯣꯏꯒ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯏ ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯁꯥꯎꯅꯤꯡꯉꯤꯗꯩ ꯑꯩꯅꯗꯤ ꯁꯦꯜꯗꯣ ꯉꯁꯤ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯏ ꯑꯗꯨꯒꯗꯤ ꯑꯝꯇ ꯐꯪꯗ꯭ꯔꯕ ꯈꯣꯝꯕꯅ ꯍꯥꯏ ꯅꯪꯁꯨ ꯐꯤꯡꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ ꯃꯥꯒꯤꯗꯤ ꯍꯦꯛ ꯇꯧꯔꯒ ꯍꯌꯦꯡ ꯉꯥꯛꯇꯅꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯍꯟꯗꯛ ꯑꯃꯨꯛ ꯀꯩ ꯌꯩꯊꯣꯔꯛꯑꯗꯤ ꯃꯥ ꯑꯃ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ
ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕ ꯀꯩꯁꯨ ꯈꯪꯕꯤꯗ꯭ꯔꯤꯁꯤꯕꯣ ꯂꯩꯇꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯊꯕꯛꯁꯨ ꯐꯖꯅ ꯁꯨꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯏꯗꯤ ꯃꯣꯏꯁꯨ ꯃꯤꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯜꯗꯨꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯌꯥꯏ ꯁꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯃꯈꯣꯏꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯔꯗꯤ ꯐꯗꯧꯅꯤ ꯋꯥꯡꯊꯣꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯁꯦꯜꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯤꯜꯂꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯊꯕꯛ ꯃꯁꯤꯡ ꯁꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯁꯤꯗ ꯐꯥꯎ ꯁꯦꯜ ꯂꯩꯃꯟꯗꯕꯗꯒꯤ ꯐꯤꯕꯝ ꯑꯗꯨꯗꯅꯦ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯂꯨꯈꯣꯏꯅ ꯍꯪꯉꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯆꯥ ꯑꯅꯤ ꯁꯨꯗꯧꯔꯦꯀꯣ ꯁꯨꯗꯧꯔꯦ ꯑꯍꯜ ꯑꯗꯨ ꯅꯨꯄꯤꯅꯤ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯕꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯐꯒꯗꯕꯅꯤ ꯋꯥꯡꯊꯣꯏꯅ ꯑꯣꯏꯖꯁꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯗꯤ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕꯅꯤꯅ ꯐꯔꯦꯕ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯐꯩ ꯍꯥꯏꯕꯕꯨ ꯑꯣꯟꯊꯣꯛꯅꯗꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯦ ꯃꯃꯥꯗꯨꯅꯅꯦ ꯁꯦꯟꯅꯕ ꯉꯝꯗꯦ ꯋꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯨꯈꯣꯏꯅ ꯆꯍꯤ ꯈꯔ ꯍꯜꯂꯤ ꯌꯥꯝꯅ ꯍꯟꯕ ꯅꯠꯇꯦ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯌꯥꯅꯤ ꯃꯥꯅ ꯆꯍꯤ ꯈꯔ ꯍꯟꯖꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯤꯡꯒꯧꯗꯗꯤ ꯏꯇꯥꯎ ꯏꯇꯥꯎ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯅꯩ ꯋꯥꯡꯊꯣꯏꯅ ꯂꯨꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯏꯇꯥꯎ ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ ꯅꯆꯥꯅꯨꯄꯤꯗꯨꯗꯒꯤ ꯍꯦꯟꯗ꯭ꯔꯕ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯁꯦ ꯆꯍꯤ 9-10ꯗꯤ ꯁꯨꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯑꯃꯒꯤ ꯃꯃꯤ ꯇꯝꯕꯗꯤ ꯎꯗ꯭ꯔꯦ ꯊꯥꯖꯗ꯭ꯔꯦ ꯍꯣꯏꯅꯦ ꯐꯅ ꯆꯍꯤ ꯀꯟꯃꯟꯈ꯭ꯔꯦꯅꯦꯀꯣ ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯕꯗꯤ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯆꯟꯕꯤꯗ꯭ꯔꯦ ꯂꯥꯏꯗ ꯈꯨꯔꯨꯝꯃꯨ ꯏꯇꯥꯎ ꯃꯔꯥꯏ ꯌꯥꯎꯖꯁꯅꯤꯗ ꯋꯥꯡꯊꯣꯏꯅ ꯑꯉꯥꯡ ꯉꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯏꯆꯥꯁꯤꯅ ꯅꯨꯄꯥ ꯍꯦꯛ ꯄꯣꯛꯂꯕꯗꯤ ꯏꯄꯥꯟꯒ ꯆꯥꯎꯅ ꯁꯣꯟꯒꯗꯣꯏꯅꯤ ꯏꯇꯥꯎ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯄꯤꯒ ꯄꯨꯗꯨꯅ ꯂꯣꯏ ꯂꯥꯛꯀꯗꯕꯅꯤꯀꯣ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯏꯇꯥꯎꯒꯤꯕꯨ ꯂꯥꯛꯇꯕ ꯌꯥꯕ꯭ꯔꯣ ꯈꯣꯝꯕꯅ ꯐꯥꯒꯤ ꯇꯧꯏ ꯅꯨꯄꯥꯗꯨ ꯄꯣꯛꯇ ꯄꯣꯛꯎ ꯍꯥꯏꯔꯤꯅꯤꯅꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯪꯒꯗꯕ ꯊꯛꯅꯕꯗꯨꯅꯅꯦ ꯑꯩꯅ ꯍꯦꯛꯇ ꯉꯝꯕ ꯍꯥꯏꯗꯨꯅꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯨꯈꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯛꯂꯤ ꯂꯨꯈꯣꯏꯅ ꯍꯥꯏ ꯑꯗꯨꯗꯤ ꯏꯇꯥꯎꯅꯤ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ ꯑꯩꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯅꯈꯣꯏꯅꯤꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯣꯏ ꯂꯩꯍꯧꯔꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯆꯠꯁꯤꯀꯣ ꯍꯌꯦꯡꯒꯁꯦ ꯂꯦꯛ ꯄꯤꯔꯛꯇ꯭ꯔꯕ ꯃꯥꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯇꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯣꯏ ꯆꯠꯁꯤ ꯑꯩ ꯆꯪꯍꯧꯔꯒꯦꯀꯣ ꯃꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯊꯈ꯭ꯔꯦ ꯂꯨꯈꯣꯏꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯔꯤ ꯂꯩꯁꯅꯥꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯏꯃꯥ ꯑꯩꯒꯤ ꯂꯩꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯑꯩꯗꯤ ꯂꯩꯗꯕ ꯌꯥꯔꯣꯏ ꯑꯩꯁꯤꯅꯤꯀꯣ ꯍꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯣꯏꯁꯤꯀꯣ ꯅꯪ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ ꯑꯗꯨꯛ ꯐꯖꯅ ꯑꯗꯨꯛ ꯐꯅ ꯂꯩꯕ ꯂꯥꯏꯗꯤꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯃꯁꯝ ꯂꯣꯏꯅ ꯐꯣꯏꯗꯠꯂꯤꯕꯗꯨꯕꯣ ꯊꯥꯗꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯅꯪꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯩꯅ ꯐꯨꯔꯣꯏ ꯌꯥꯎꯅ ꯐꯨꯗꯕꯁꯤꯗ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯩꯗꯤꯗꯣ ꯃꯁꯛ ꯌꯥꯝ ꯊꯤ ꯑꯗꯨꯒꯤ ꯊꯥꯗꯠꯂꯤꯅꯤ ꯐꯖꯕ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯨꯁꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯩꯗꯤꯅꯣ ꯂꯩꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯂꯩꯁꯅꯥ ꯅꯪꯁꯦ ꯃꯔꯩ ꯅꯠꯇꯅ ꯃꯔꯩ ꯌꯥꯝ ꯇꯧꯏꯗꯀꯣ ꯑꯩꯗꯤ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯄꯥꯕꯨꯡꯅ ꯁꯦꯜ ꯐꯪꯂꯒ ꯂꯩꯅꯤ ꯍꯥꯏꯕꯗꯥꯏ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯄꯥꯗ ꯍꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨꯀꯣ ꯌꯥꯔꯣꯏ ꯀꯩꯁꯨ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯂꯩꯔꯨꯁꯦ ꯃꯁꯤ ꯂꯝ ꯌꯥꯝ ꯍꯦꯟꯗꯧꯔꯤꯅ ꯅꯪ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯕ ꯅꯪꯁꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅꯔꯤ ꯂꯨꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯅꯤꯅ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯂꯩꯁꯅꯥꯗꯨ ꯃꯄꯥ ꯎꯕꯗꯨꯗ ꯄꯨꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯄꯥꯗ ꯍꯥꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯂꯩꯗꯤ ꯏꯃꯥ ꯍꯧꯖꯤꯛ ꯂꯩꯕꯤꯌꯨ ꯏꯃꯥꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯏꯆꯥꯒꯤ ꯂꯩꯗꯤ ꯑꯃ ꯍꯥꯟꯅ ꯂꯩꯔꯤꯕꯗꯨꯗꯤ ꯂꯩꯃꯇꯣꯟꯅ ꯈꯨꯝꯃꯤ ꯍꯣ ꯂꯩꯗꯤꯗꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯅꯅꯦ ꯃꯁꯝꯒ ꯂꯣꯏ ꯐꯣꯏꯗꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃ ꯂꯩꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯏꯄꯥꯅ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯑꯩꯅ ꯑꯍꯟꯕ ꯂꯩꯌꯣ ꯍꯥꯏꯕꯗ ꯏꯃꯥꯅ ꯌꯥꯗꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯐꯠꯇꯦꯀꯣ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗꯤ ꯂꯥꯏꯅ ꯁꯥꯎꯕꯅꯤꯀꯣ ꯁꯥꯎꯔꯦ ꯀꯩꯁꯨ ꯕꯥꯕꯨ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯗꯤ ꯂꯩꯔꯨꯁꯦ ꯁꯦꯕ ꯕꯥꯕꯨ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯁꯤ ꯌꯥꯗꯦ ꯀꯩꯁꯨ ꯉꯁꯤ ꯂꯩꯒꯗꯕꯅꯤ ꯂꯩꯃꯇꯣꯟꯅ ꯃꯥꯒꯤ ꯃꯔꯩꯁꯤ ꯌꯦꯡꯉꯨ ꯃꯊꯟꯇꯒ ꯌꯥꯎꯕꯁꯤꯗꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯩꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯂꯩꯁꯅꯥꯅ ꯂꯩꯗꯤ ꯂꯩꯕ ꯆꯠꯄ ꯍꯥꯏꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ
ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯗꯨꯗ ꯂꯨꯈꯣꯏꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯏꯄꯥꯒ ꯍꯧꯖꯤꯛ ꯂꯩꯔꯨꯔꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯀꯣ ꯇꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏ ꯂꯩꯃꯇꯣꯟ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯎ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯉꯁꯤꯁꯦ ꯁꯦꯜ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯤꯔꯛꯇ꯭ꯔꯦ ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯊꯕꯛꯀꯁꯨ ꯐꯖꯅ ꯁꯨꯗ꯭ꯔꯕ ꯉꯟꯇꯥꯅ ꯑꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯒ ꯀꯩꯊꯦꯜ ꯐꯥꯎ ꯆꯠꯂꯨꯔꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯏꯄꯥꯒꯅꯦ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤ ꯂꯩꯔꯨꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯂꯩꯁꯅꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯃꯨꯡꯗꯒꯤ ꯂꯩꯃꯇꯣꯟꯅ ꯁꯦꯜ ꯈꯔ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤ ꯏꯆꯦ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯛꯀꯦ ꯑꯍꯥꯎ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯣꯔꯦꯟ ꯆꯥꯁꯤ ꯍꯣꯏ ꯍꯣꯏ ꯂꯩꯕꯤꯔꯛꯎ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯍꯪꯉꯤ ꯅꯪꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯒꯗ꯭ꯔꯥ ꯕꯕꯨꯋꯥ ꯑꯩꯒꯤꯗꯤ ꯂꯩꯗꯤ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯂꯩꯃꯇꯣꯟꯗ ꯆꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯂꯩꯃꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯨꯈꯣꯏꯒ ꯂꯩꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯗ ꯌꯧꯔꯦ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯗꯤ ꯌꯣꯟꯐꯝ ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯍꯥꯟꯅ ꯄꯨꯁꯤꯜꯂꯤ ꯄꯣꯠꯂꯛꯇ ꯌꯣꯜꯂꯤꯕ ꯂꯥꯏꯗꯤꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯂꯩꯁꯅꯥꯗꯤ ꯄꯥꯝꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯉꯥꯡ ꯃꯥꯒꯤ ꯃꯃꯤꯠ ꯊꯛꯈ꯭ꯔꯦ ꯂꯨꯈꯣꯏꯅ ꯍꯥꯏ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯁꯤꯗ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯏꯄꯥꯅ ꯂꯩꯕꯤꯔꯗꯧꯅꯤ ꯂꯩꯁꯅꯥꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯄꯥꯝꯕ ꯆꯥꯒꯤ ꯂꯩꯗꯤ ꯑꯃ ꯈꯜꯂꯤ ꯕꯕꯨꯋꯥ ꯑꯩꯗꯤ ꯁꯤ ꯄꯥꯝꯃꯦ ꯁꯤꯁꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯁꯤꯅ ꯐꯖꯩꯇꯣ ꯃꯁꯝꯁꯨ ꯐꯖꯩ ꯑꯩꯗꯤ ꯁꯤ ꯄꯥꯝꯃꯦ ꯍꯣ ꯍꯣ ꯍꯣꯏ ꯑꯗꯨꯅ ꯂꯩꯔꯁꯤꯀꯣ ꯑꯗꯨꯗꯤ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯃꯗꯨꯕꯨ ꯂꯩꯔꯦ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯂꯩꯁꯅꯥꯒꯤ ꯃꯃꯤꯠ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯑꯃꯨꯛ ꯃꯤꯇꯥꯔꯨꯔꯦ ꯃꯈꯨꯠ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯃꯄꯥꯗ ꯍꯥꯏ ꯕꯕꯨꯋꯥ ꯇꯣ ꯂꯨꯈꯣꯏꯁꯨ ꯌꯦꯡꯊꯣꯛꯏ ꯑꯁꯤ ꯀꯩꯗꯧꯔꯕ ꯑꯁꯤ ꯆꯥꯅꯤꯡꯉꯤ ꯑꯁꯤꯗꯤ ꯍꯩꯅꯤ ꯅꯥꯅꯤ ꯆꯥꯕ ꯌꯥꯗꯦ ꯅꯥꯔꯣꯏ ꯀꯩꯁꯨ ꯑꯁꯤ ꯑꯩ ꯆꯥꯒꯦ ꯑꯁꯤ ꯂꯩꯕꯤꯌꯣ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯃꯤ ꯂꯩꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯩꯗꯨꯅ ꯇꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯨꯈꯣꯏ ꯃꯍꯥꯛꯁꯨ ꯈꯪꯏ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯆꯥꯅꯤꯡꯂꯤꯕ ꯍꯩꯔꯥꯡꯈꯣꯏ ꯑꯗꯨꯕꯨ ꯂꯩꯕ ꯇꯥꯔꯦ ꯃꯗꯨꯃꯁꯨ ꯂꯩꯔꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯥꯎꯀꯣ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅꯍꯜꯂꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯦ ꯂꯩꯁꯅꯥꯗꯨ ꯃꯈꯥꯗ ꯐꯟ ꯆꯣꯡꯊꯩ ꯃꯈꯨꯠꯇ ꯂꯥꯏꯗꯤꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯏ ꯂꯩꯃꯇꯣꯟꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ ꯅꯪꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯗꯤꯗꯨꯕꯨ ꯎꯠꯇꯨꯅ ꯍꯥꯏꯔꯦ ꯇꯣꯏꯃ ꯂꯩꯗꯤ ꯑꯩꯒꯤꯅꯦ ꯐꯖꯗ꯭ꯔꯥ ꯐꯖꯔꯦ ꯐꯖꯔꯦ ꯑꯗꯨꯒ ꯂꯩꯁꯅꯥ ꯃꯁꯝꯒ ꯊꯥꯗꯠꯄ ꯌꯥꯗꯦꯀꯣ ꯊꯥꯗꯠꯂꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯐꯝ ꯊꯗꯨꯅ ꯂꯥꯏꯗꯤꯗꯨ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯂꯨꯈꯣꯏꯁꯨ ꯆꯪꯂꯛꯏ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨ ꯃꯈꯥꯗ ꯊꯝꯃꯤ ꯉꯥꯁꯤꯗꯤ ꯌꯥꯎꯔꯕꯅꯤ ꯑꯩ ꯁꯦꯝꯕꯤꯔꯛꯂꯒꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯒꯦ ꯉꯁꯥꯏꯗꯒꯤ ꯆꯠꯄꯗ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯨꯔꯣ ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯨ ꯑꯧ ꯌꯥꯔꯅꯤ ꯂꯩꯁꯅꯥꯅ ꯃꯄꯥꯗ ꯑꯃꯨꯛ ꯍꯥꯏ ꯕꯕꯨꯋꯥ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯅꯕꯗꯤ ꯂꯩꯃꯇꯣꯟꯅ ꯀꯔꯤꯃꯨꯛ ꯆꯥꯗꯧꯔꯤꯕ ꯂꯨꯈꯣꯏꯅ ꯈꯨꯝꯃꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯩꯔꯥꯡꯈꯣꯏ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒꯤ ꯂꯩꯔꯛꯂꯤꯕ ꯑꯗꯨꯅꯤ ꯏꯁ ꯑꯉꯥꯡ ꯃꯥꯅ ꯀꯔꯤ ꯈꯪꯗꯅ ꯍꯩꯔꯥꯡꯈꯣꯏꯕꯨ ꯆꯥꯅꯤꯡꯂꯤꯕ ꯀꯩꯊꯦꯜ ꯃꯌꯥꯏ ꯑꯗꯨꯗ ꯃꯔꯩ ꯇꯧꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯁꯤꯜꯂꯛꯂꯕꯅꯤ ꯑꯃꯈꯛꯇꯅꯤꯗ ꯂꯩꯔꯛꯄ ꯈꯥꯎ ꯃꯅꯨꯡꯁꯤꯗ ꯌꯥꯎꯈꯤꯕꯅꯤ ꯐꯝꯊꯗꯨꯅ ꯈꯥꯎ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯍꯩꯗꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯍꯩꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯩꯗꯨ ꯌꯥꯎꯔꯝꯗ꯭ꯔꯤꯅꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏꯗ ꯍꯥꯞꯄꯤꯈꯤꯕꯒꯦ ꯈꯥꯎ ꯑꯗꯨ ꯍꯣꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯈꯥꯎꯁꯤ ꯑꯍꯣꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯀꯔꯤꯃꯇ ꯌꯦꯡꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯇꯥꯍꯧꯔꯝꯂꯅꯤ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯅꯨꯡꯁꯥ ꯊꯤꯖꯩ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯍꯩꯔꯥꯡꯈꯣꯏ ꯍꯥꯏꯕ ꯍꯩꯁꯦ ꯑꯆꯝꯕ ꯍꯩ ꯑꯃ ꯅꯠꯇꯦ ꯍꯥꯏꯅꯩ ꯀꯩꯊꯦꯜꯗꯒ ꯄꯥꯛꯅ ꯐꯪꯗꯕ ꯍꯩ ꯑꯣꯏꯔ ꯃꯥꯜꯂꯤ ꯆꯥꯕꯗ ꯍꯥꯎꯕ ꯍꯩꯔꯥꯡꯈꯣꯏꯁꯦ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯃꯥꯡꯖꯧꯅꯅ ꯇꯥꯛꯄ ꯉꯝꯕ ꯍꯩꯅꯤ ꯍꯥꯏꯅꯩ ꯀꯔꯤꯒꯨꯝꯕ ꯍꯩꯗꯨꯅ ꯈꯣꯡꯌꯥꯎ ꯎꯐꯨꯜ ꯃꯔꯛꯇ ꯇꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ ꯏꯁ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯍꯩꯒꯩ ꯆꯞ ꯃꯥꯟꯅꯩ ꯍꯩꯔꯥꯡ ꯃꯥꯕꯨ ꯍꯦꯛꯄꯗ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯝꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯂꯩꯃꯥꯏꯗꯒꯤ ꯈꯨꯟꯗꯨꯅ ꯌꯣꯟꯕꯁꯨ ꯃꯉꯣꯏꯔꯝꯒꯅꯤ ꯍꯦꯟꯅ ꯑꯗꯨꯝꯅꯦ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯍꯦꯟꯅꯗ ꯈꯜꯂꯨꯅꯨ
lei maton su hoi haiduna khandok le masana pi de yengduna lukhoina bagi leisna ijana saning haina lere ki bhairang khoido lami de tawre kona muk lere siko law ipa ga phong de leirasi namase nga si thongjarak sani masana pi adu puthokduna makhoi ani thokre lei maton magi thamoi nungdadi inungta nungai taba haibdu oiri kari bu thoklaga ba he tai bang sema mapu asoy gam kari so khan biganu ko nga su semduna mana phajana nga thongli thongbu thak ba hai khrabanu pi mani maha yung koi ba hai lai phajana ningi yunggi mawa mani haibada mahak chap sajai numidangi sakto loiraduna makhoi pulap chak saminari leima to na masana pida nga si imana maru man birakine yuba tari ni nang yure kaisu aisu sabai nang amako marai da tawgi da tawraga leiba sina ba lukoina mana to ko sajara sani kidoke nang na bon to na wakre da ko lukoina sakhong mo hukduna leima to nang na thong sa insang si ki mahau si di bu ko ai da kanate hau khre phajana ho hau na ba thongu ba gini nang mahau na pijaning ba chaka le hujabro chakpu o ka du mandre tori seidi le howe hapjaraki makut hamdoktuna chaka do hapi nang ne thabak subani yamna sabiyo chajabati pangal songani chaki ado nang hayeng di na pi kanan loisin do leram ko hayeng di soiduna tabuk subgi sel phanglani ai sungan halakani ekhoi ni kaithel jasi aduga nangi na phi ma leigi pamjate ko ai kona leisi sel phangli kanda lehong dong ni kaino adu bo ba kona leisi ba yaroi ni hayeng adu muk leiradabani ekhoi ni sakadabani loisin do leram mapuroi bana kanna hairabada masu hoi haibatai leisna na hai aidi pubiroi ra haisi babu isabu gari gi puroi hayengsu namag punnane aikhoi hum kaithela satkadoini numidangi sak saba du su loisili leimatonsu numidangi tawgadaba thabaing khangsing tawba yaba tawduna loisinduna phamdi hipthakre mapuroi basu masana pisu tumkre masu mamit usinduna tumthakre leimaton mahak tumlambadagi mangamakhak manglai manglana du onthokpagi masak amani mafam khangdaba mafam amada mahakna laktuna leiri mafam asi magi punsida amukta sakhijiba mafam amakhakni madula mahangni awangba napi singnasu kungna haukri leimatona akoibadu ko yengduna makhol thokna lawi makhoi pabu nangbu kadai da leibage taribu khonjel asibu mapung kadai da gido makhoi pabu ai nangbu thiba lakliye si amukta thoklo ai yamna wari makhoi pabu konthang naina kauzei lukhoigi khonjelna mafamdi khangdana sumna yamna waba amagi mawongda hairei leimaton ai sida lei ai yamna ware ai khawkangnare ai babu tanangna kalluni leimaton makhoi pabu mafam kadai dano nangna lariba nangi leifam ai khangba ngamdare ai sida lei ai satpa sugamtre ai yamna ware ni nangbo ai babu takalako leimaton aigi nakta laune khonjela dudi sonthangna na tai maikai di khangda tasengna leimaton magi thamoi ka ngaunai mathamoi adusu pakhatpana suloirabani tarakliba mapurei bagi khonjela duki maikai da sangsinduna mapurei babu mahakna koithi thi asum koina leina yenglakpada asangba napi marak aduda mapurei bana onthokpa phibam amada taadu leirambadu mahak ui ingangakna makhoi pabong karino taramli ma taw sibo satpak thai magi thamoi swai lawi lukhoi gi mabukta thanga ma suyung dur leiri hayo kanana no makhoi pabung da sumna tawba se hay se kam dori banu sibo leimaton ei khanau si loina kakle ei suron ma sungam tre ei roiba mi ko bai do lakla male karino hai biri bu wadu bo atum dai ite si yego ai sakrabaso nangna asadu bu naw yokduna putna layro ko nongdam magi nongdam da adaki ma sida damana jaga ko ina sangna leminaw hainat amlamtre leimaton nang ai bu waro ka ko Pada jani bu thadokduna
ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯏꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯁꯤ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯪ ꯅꯆꯥ ꯂꯩꯁꯤꯅꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ ꯂꯨꯈꯣꯏ ꯃꯍꯥꯛꯇꯤ ꯊꯥꯡꯅ ꯊꯤꯟꯈꯤꯕꯒꯤ ꯅꯅꯥ ꯆꯩꯅꯥꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯃꯇꯣꯟ ꯌꯥꯝ ꯅꯥꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯊꯥꯡꯁꯦ ꯑꯩ ꯁꯠꯇꯣꯛꯀꯦ ꯁꯠꯇꯣꯛꯀꯅꯣ ꯑꯗꯨꯃꯛ ꯌꯨꯡꯗꯨꯅ ꯂꯩꯖꯁꯅꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯕꯅ ꯌꯥꯔꯣꯏ ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯅꯪꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯦ ꯂꯩꯃꯇꯣꯟ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯨꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯁꯖꯤꯛ ꯊꯕꯥꯒꯨꯝ ꯉꯥꯜꯂꯝꯕꯗꯤ ꯑꯩ ꯉꯝꯗ꯭ꯔꯦꯅꯦ ꯂꯩꯃ ꯑꯗꯨꯝꯅ ꯍꯥꯏꯩꯗꯦꯕ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪꯁꯦ ꯅꯠꯇꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯂꯨꯈꯣꯏ ꯃꯍꯥꯛ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯔꯛꯇ꯭ꯔꯦ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯀꯣꯛ ꯃꯃꯩ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯠ ꯄꯠ ꯇꯠꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯂꯩꯃꯇꯣꯟ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯎꯀꯣ ꯋꯥꯍꯩ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯉꯛ ꯑꯗꯣ ꯍꯥꯏꯊꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯇꯣꯟꯗꯤ ꯃꯊꯃꯣꯏ ꯀꯥꯏꯅ ꯀꯞꯆꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯦ ꯅꯃꯤꯠ ꯄꯥꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯂꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯁꯤꯕ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯁꯦ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥ ꯏꯆꯥꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯒꯦ ꯁꯦ ꯍꯧꯒꯠꯂೋ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯒꯥꯔꯤꯗꯨꯗ ꯂꯩꯔꯝꯂꯒꯅꯤꯌꯦ ꯀꯔꯝꯅ ꯑꯩ ꯏꯊꯟꯇ ꯆꯪꯒꯅꯤ ꯅꯆꯥꯅꯨꯄꯤꯅ ꯄꯥꯕꯨꯡ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯒꯗꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯃꯤꯠ ꯄꯥꯡꯉꯣ ꯃꯪꯂꯥꯟꯗ ꯀꯞꯄꯗꯨꯒ ꯏꯔꯣꯏꯅꯅ ꯂꯩꯃꯇꯣꯟ ꯃꯍꯥꯛ ꯇꯥꯏꯕꯪꯗꯁꯨ ꯀꯞꯂꯛꯏ ꯋꯥꯈꯜꯗꯤ ꯇꯥꯕ ꯉꯝꯗ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ ꯁꯤꯟꯊ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯏꯆꯥꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯒꯦ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯇꯨꯝꯂꯝꯕ ꯂꯨꯈꯣꯏꯗꯨ ꯍꯧꯒꯠꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯍꯩ ꯂꯩꯃꯇꯣꯟ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤ ꯍꯧꯒꯠꯂꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯧꯒꯠꯂꯣ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯔꯣ ꯑꯁꯨꯝꯅ ꯃꯥꯅ ꯍꯧꯗꯣꯛꯂꯕꯗ ꯂꯩꯃꯇꯣꯟ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯇꯥꯏꯕꯪꯗꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯕ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯃꯈꯨꯠ ꯑꯗꯨꯅ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯏ ꯂꯨꯈꯣꯏꯅ ꯍꯪꯉꯤ ꯂꯩꯃꯇꯣꯟ ꯅꯪꯕꯨ ꯀꯔꯤ ꯃꯪꯂꯨꯔꯕꯒꯦ ꯂꯩꯃꯇꯣꯟ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯍꯥꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯪꯂꯥꯟ ꯑꯗꯨꯗ ꯅꯍꯥꯛꯁꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯨꯃꯤꯗꯥꯡꯗ ꯃꯪꯒꯤ ꯋꯥ ꯇꯝꯕ ꯐꯠꯇꯦ ꯅꯪꯁꯦ ꯍꯦꯟꯅ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ ꯑꯩꯅꯁꯨ ꯍꯥꯏꯔꯕꯗꯨꯕꯨ ꯁꯤ ꯅꯥꯄꯤꯒꯩꯁꯦ ꯇꯩꯊꯣꯛꯈꯤꯁꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯂꯩꯃꯇꯣꯟꯅ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯃꯪ ꯑꯁꯦ ꯑꯁꯤꯌꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯂꯩꯃꯇꯣꯟ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩ ꯌꯥꯝ ꯆꯤꯛꯅꯩ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯂꯩꯇꯥꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯐꯝꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯑꯉꯥꯎꯕꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯀꯔꯤꯒꯤ ꯐꯠꯇ ꯅꯨꯡꯗꯅꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯪꯒꯤ ꯋꯥꯕꯨ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯃꯀꯨ ꯃꯪꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯁꯤ
ꯅꯕꯨꯛꯅꯤꯡꯗꯨ ꯐꯥꯊꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯈꯣꯏꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯄꯥꯟꯗꯅꯤ ꯂꯩ ꯃꯇꯣꯟꯗꯤ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯂꯩ ꯃꯇꯣꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕꯗꯨꯕꯣ ꯍꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯂꯩꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯀ ꯆꯥꯊꯣꯛꯂꯒ ꯐꯖꯅ ꯂꯩꯔꯝꯃꯣ ꯅꯐꯤꯒ ꯂꯣꯏꯁꯤꯜꯂꯒꯅꯦ ꯂꯩꯔꯝꯃꯣꯀꯣ ꯑꯩ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯆꯥ ꯂꯩꯁꯅꯥꯒ ꯄꯨꯟꯅꯅꯦ ꯀꯩꯊꯦꯜꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩ ꯃꯇꯣꯟꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯊꯣꯡꯒꯥ ꯋꯥꯡꯃ ꯂꯥꯟꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯪꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯛꯆꯥꯡ ꯑꯁꯤꯅꯒ ꯆꯣꯡꯕꯅꯤ ꯉꯁꯤꯗꯤ ꯆꯠꯊꯣꯛꯄꯤꯈ꯭ꯔꯅꯨ ꯂꯩ ꯃꯇꯣꯟ ꯉꯁꯤꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯒ ꯌꯦꯟꯒꯗꯣꯏꯅꯤ ꯉꯁꯤ ꯂꯧꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯧꯕ ꯌꯥꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯒꯗꯕꯁꯨ ꯅꯠꯇꯦ ꯁꯦꯜ ꯑꯗꯨꯗꯃꯛ ꯂꯧꯔꯒꯅꯦ ꯑꯗꯨꯝ ꯂꯥꯛꯀꯗꯕꯅꯤ ꯅꯪꯇ ꯂꯣꯏꯁꯤꯜꯂꯒ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯨꯈꯣꯏ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯂꯩ ꯃꯇꯣꯟꯗꯤ ꯑꯗꯨꯃꯛ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯦꯃ ꯎꯏꯕꯨꯀꯣ ꯐꯠꯇ ꯅꯨꯡꯗꯇꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯕꯦꯝꯃ ꯏꯃꯥꯒ ꯆꯥ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩꯁꯦ ꯍꯣꯔꯦꯟ ꯆꯠꯇꯣꯏꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯇꯣꯏꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯂꯨꯈꯣꯏ ꯈꯣꯝꯕ ꯋꯥꯡꯊꯣꯏ ꯃꯈꯣꯏ ꯍꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯂꯥꯛꯄ ꯉꯥꯏꯅꯔꯤ ꯍꯥꯏꯅꯩ ꯃꯗꯨꯒꯤ ꯍꯜꯗꯣ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯅꯨꯡꯊꯪ ꯑꯃꯅ ꯗꯣꯛ ꯍꯦꯛ ꯊꯣꯝ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯍꯥꯏ ꯋꯥꯅꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯥ ꯂꯥꯛꯇꯣꯔꯤꯁꯤꯕꯣ ꯉꯥꯏꯕ ꯀꯜꯂꯒ ꯀꯩꯅꯣ ꯐꯪꯉꯦꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅꯤ ꯇꯧꯗꯣꯔꯤꯁꯤ ꯃꯁꯤꯒꯤ ꯍꯜꯁꯦ ꯁꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯒꯤ ꯊꯕꯛꯇ ꯁꯨꯕ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯅꯤ ꯇꯧꯂꯨꯈꯣꯏ ꯑꯧ ꯃꯥꯅꯤ ꯊꯕꯛꯁꯨ ꯋꯥꯅ ꯁꯨꯔꯒ ꯁꯦꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯅꯥ ꯁꯨꯅꯤꯡꯅꯤ ꯃꯁꯤ ꯃꯁꯥꯅ ꯇꯥꯖꯗꯧꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯔꯣꯏ ꯂꯣꯏꯔꯕꯅꯤ ꯍꯟꯗꯛꯅ ꯍꯣꯏ ꯑꯩꯁꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯔꯥ ꯆꯥꯎꯕ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒ ꯃꯤꯠꯌꯦꯡ ꯑꯃ ꯁꯠ ꯌꯦꯡꯅꯩ ꯃꯔꯣꯜ ꯂꯣꯟꯕ ꯃꯤꯠꯌꯦꯡ ꯑꯃꯅꯤ ꯃꯁꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏ ꯏꯇꯥꯎ ꯂꯨꯈꯣꯏ ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯎꯒꯦꯍꯦ ꯌꯥꯗ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯈꯣꯝꯕꯅ ꯑꯃꯨꯛ ꯉꯥꯏꯈꯣꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯤ ꯂꯨꯈꯣꯏꯗ ꯌꯦꯡꯗꯨꯅ ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨꯀꯣ ꯍꯣꯏ ꯍꯣꯏ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒ ꯃꯁꯤ ꯑꯃꯗ ꯊꯩꯗꯣꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯝꯗꯧꯁꯦꯕ ꯑꯩꯈꯣꯏꯅꯤꯅ ꯉꯔꯥꯡ ꯍꯥꯏꯅꯕꯗꯣ ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤꯅ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯗꯨ ꯃꯨꯛ ꯇꯧꯒꯗꯧꯅꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯇꯧꯔꯁꯤ ꯁꯣꯏꯔꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯃꯥꯅ ꯊꯕꯛ ꯈꯔ ꯌꯥꯝꯅ ꯁꯨꯕꯅꯤ ꯁꯦꯜ ꯐꯪꯕꯗ ꯃꯥꯅ ꯁꯣꯏꯗꯅ ꯍꯦꯟꯒꯅꯤ ꯃꯗꯨꯕꯨ ꯃꯨꯜꯂꯒ ꯑꯩꯈꯣꯏꯅꯤꯅ ꯁꯣꯏꯗꯅ ꯌꯦꯟꯅꯒꯗꯧꯅꯤꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯁꯣꯏꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯪꯂꯛꯏ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯩ ꯃꯄꯥꯜ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯐꯕ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯂꯥꯛꯂꯤ ꯈꯣꯝꯕꯅ ꯍꯥꯏ ꯈꯨꯔꯥ ꯅꯪꯁꯤꯗꯤ ꯄꯦꯜꯂꯤ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯍꯟꯕ ꯌꯥꯗꯇꯧꯔꯤꯕꯅꯤ ꯅꯈꯣꯏꯕꯣ ꯉꯥꯏꯕ ꯀꯌꯥꯝ ꯋꯥꯏ ꯈꯨꯔꯥ ꯉꯁꯤꯗꯤ ꯁꯨꯅꯕ ꯄꯤꯕꯤꯒꯗꯕꯅꯤꯀꯣ ꯃꯁꯤ ꯃꯔꯥꯡꯒ ꯇꯧꯕ ꯌꯥꯔꯣꯏ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯁꯦꯜꯁꯤ ꯁꯨꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩꯗ ꯊꯦꯡꯈ꯭ꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯤ ꯂꯨꯈꯣꯏꯒꯤꯅ ꯈꯔ ꯌꯥꯝꯃꯤ ꯆꯥꯎꯕ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝꯊꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯍꯜꯂꯛꯂꯤ ꯋꯥꯔꯤꯃꯨꯛ ꯑꯁꯨꯝꯅ ꯁꯥꯟꯅꯩ ꯏꯇꯥꯎ ꯂꯨꯈꯣꯏ ꯅꯪꯅꯕꯨ ꯁꯦꯜ ꯐꯪꯕ ꯏꯍꯦꯟ ꯍꯦꯜꯂꯤꯅꯦ ꯍꯥ ꯑꯧ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯁꯅꯥꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯜꯂꯤ ꯂꯩ ꯃꯇꯣꯟꯅ ꯍꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯁꯤꯗꯤꯀꯣ ꯍꯣꯔꯦꯟꯅ ꯄꯥꯕꯨꯡ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯕꯗꯨꯕꯣ ꯌꯥꯗꯦ ꯀꯩꯁꯨ ꯄꯥꯕꯨꯡꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯂꯩꯁꯅꯥꯗꯤ ꯀꯩꯊꯦꯜꯗ ꯆꯠꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯔꯥꯎꯔꯦ ꯂꯩ ꯃꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯖꯩ ꯋꯥꯡꯊꯣꯏꯒ ꯈꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯃꯨꯛ ꯌꯦꯡꯅꯩ ꯍꯟꯗꯛ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯠꯇ꯭ꯔꯦ ꯈꯣꯝꯕꯅ ꯂꯨꯈꯣꯏꯒ ꯃꯈꯣꯡ ꯆꯞ ꯃꯥꯟꯅꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯋꯥꯡꯊꯣꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ ꯂꯨꯈꯣꯏꯅ ꯍꯥꯏ ꯏꯆꯥꯒ ꯃꯃꯥꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯆꯠꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ
ꯋꯥꯡꯊꯣꯏꯅ ꯃꯈꯥꯗ ꯇꯥꯕ ꯈꯨꯄꯥꯏ ꯁꯦꯠꯄ ꯅꯨꯡ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯇꯨꯡꯗꯒꯤ ꯂꯨꯈꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯣꯛꯊꯣꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯅꯨꯡ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯅ ꯇꯧꯔꯕꯗꯨ ꯂꯨꯈꯣꯏ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯐꯝꯗꯨ ꯂꯝꯍꯥꯡꯅꯤ, ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯨꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯁꯨ ꯈꯣꯝꯕꯅ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯩ, ꯀꯝꯗꯧꯁꯤꯒꯦ ꯊꯥꯎ, ꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯁꯤꯗ ꯁꯨꯝ ꯊꯝꯂꯝꯕꯗꯤ ꯐꯔꯛ ꯇꯥꯅꯤ, ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯊꯥꯡꯖꯤꯜꯂꯒ ꯊꯝꯃꯁꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯦꯜ ꯈꯔꯗꯨꯗ ꯃꯤꯍꯧꯗꯨꯅ ꯃꯔꯨꯞ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯗꯨꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯁꯦꯜꯗꯨ ꯃꯨꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯂꯨꯈꯣꯏꯕꯨ ꯊꯥꯡꯗꯨꯅ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯄꯨꯔꯤ꯫ ꯆꯤꯡ ꯑꯗꯨꯗ ꯂꯨꯈꯣꯏꯕꯨ ꯊꯝꯂꯝꯂꯤ꯫ ꯍꯤꯡꯕ ꯁꯤꯕ ꯃꯈꯣꯏꯅꯤ ꯈꯪꯗꯦ꯫ ꯁꯦꯜ ꯑꯗꯨ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯃꯈꯣꯏꯅꯤ ꯊꯣꯛꯂꯛꯏ꯫ ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯃꯥꯒꯤꯗꯤ ꯌꯥꯝꯃꯤ, ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯀꯌꯥ ꯊꯨꯡꯅꯔꯅꯤ? ꯄꯨꯡꯖꯥ ꯃꯁꯤꯡꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯩꯃꯇꯣꯟ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯔꯦ꯫ ꯃꯥꯒꯤ ꯊꯋꯥꯏ ꯍꯦꯟꯅ ꯋꯥꯖꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯂꯩꯁꯅꯥꯅ ꯃꯃꯥꯗ ꯍꯪꯉꯤ, ꯏꯃꯥ, ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯏꯃꯥꯁꯨ ꯈꯪꯗꯦ, ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯂꯒ꯫ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯒ ꯀꯩꯊꯦꯜꯗ ꯆꯠꯂꯅꯤ ꯍꯥꯏꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕ ꯃꯃꯥ ꯃꯆꯥꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯃꯛ ꯂꯨꯈꯣꯏꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯀ ꯆꯥꯗꯈꯩ ꯇꯨꯝꯊꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂ ꯃꯇꯝꯅꯤ꯫ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒꯁꯨ ꯍꯤꯗꯥꯛꯁꯨ ꯉꯥꯎꯔꯤ ꯂꯩꯃꯇꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ, ꯂꯩꯃꯇꯣꯟ, ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ, ꯑꯩꯈꯣꯏ ꯄꯥꯎ ꯑꯃ ꯇꯝꯕ ꯂꯥꯛꯄꯅꯤ꯫ ꯂꯩꯃꯇꯣꯟꯗꯤ ꯇꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯏ꯫ ꯊꯣꯡ ꯂꯣꯏ ꯍꯥꯡꯗꯣꯛꯂꯨꯕꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯤ꯫ ꯋꯥꯡꯊꯣꯏꯅ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ, ꯂꯩꯃꯇꯣꯟ, ꯑꯩꯅꯤ ꯋꯥꯡꯊꯣꯏꯅꯤ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡ ꯑꯗꯨꯕꯣ? ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯍꯜꯂꯛꯂꯔꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯛꯀꯦ, ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯍꯦ, ꯆꯪꯂꯛꯀꯅꯣ, ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯈꯣꯏ ꯑꯅꯤ? ꯂꯩꯃꯇꯣꯟ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯒ ꯈꯣꯝꯕꯒꯅ ꯃꯨꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯤ꯫ ꯇꯨꯝꯂꯝꯕ ꯂꯩꯁꯅꯥ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯀꯤꯔꯗꯨꯅ ꯀꯥꯡꯈꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯍꯥꯛ ꯂꯣꯠꯂꯤ꯫ ꯋꯥꯡꯊꯣꯏꯅ ꯂꯩꯃꯇꯣꯟꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯂꯨꯈꯣꯏ ꯂꯩꯇ꯭ꯔꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅꯤ ꯂꯩꯁꯤꯗꯤ, ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯋꯥꯍꯩꯁꯤꯗ ꯂꯩꯃꯇꯣꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯇꯤꯟ ꯑꯗꯨ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥꯏꯗ ꯁꯤꯠꯆꯤꯜꯂꯤ꯫ ꯃꯗꯨꯗ ꯋꯥꯡꯊꯣꯏꯅ ꯁꯥꯎꯅ, ꯍꯩ, ꯅꯪ ꯂꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯝꯆꯠ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯃꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯤ ꯑꯐꯕ? ꯈꯣꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ, ꯂꯩꯀꯥꯏ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯣ꯫ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯂꯩꯃꯇꯣꯟꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨꯕꯨ ꯁꯠ ꯃꯦꯟꯁꯤꯜꯂꯤ꯫ ꯂꯩꯃꯇꯣꯟ ꯃꯍꯥꯛ ꯂꯥꯎꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯈꯣꯝꯕꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯄ ꯊꯥꯡ ꯑꯗꯨ ꯁꯠ ꯂꯧꯊꯣꯔꯛꯇꯨꯅ ꯃꯗꯨꯕꯨ ꯎꯠꯇꯨꯅ ꯍꯥꯏ, ꯂꯥꯎꯒꯅꯣ, ꯂꯥꯎꯔꯕꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪ ꯌꯥꯎ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯂꯩꯃꯇꯣꯟ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯁꯤꯔꯕꯁꯨ ꯃꯍꯥꯛ ꯂꯥꯎꯅꯕ ꯍꯣꯠꯅꯩ, ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯝꯅ ꯀꯟꯅ ꯃꯨꯛꯅꯕꯗꯨꯗ ꯈꯣꯝꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯂꯩꯃꯇꯣꯟꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯁꯣꯏꯗꯅ ꯊꯤꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯄꯨꯝꯕ ꯂꯩꯁꯅꯥꯅ ꯎꯏ꯫ ꯀꯤꯕꯅ ꯃꯍꯥꯛ ꯊꯛ ꯅꯤꯛꯏ꯫ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒ ꯌꯦꯡꯅꯩ꯫ ꯁꯤꯔꯦ, ꯂꯩꯃꯇꯣꯟ ꯁꯤꯔꯦ, ꯀꯃꯥꯏ ꯇꯧꯕ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯥꯡꯅ ꯊꯤꯜꯂꯤꯗꯨꯕꯣ? ꯊꯥꯡꯅ ꯊꯤꯟꯁꯤ ꯍꯥꯏꯅ ꯂꯥꯛꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏꯕꯣ? ꯃꯥꯅ ꯀꯟꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯗ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯗꯅ ꯊꯤꯟꯈꯤꯕꯅꯤ꯫ ꯅꯪ ꯉꯝꯃꯛꯑꯣ ꯏꯇꯥꯎ, ꯁꯤꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤ, ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ꯫ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯨꯈꯣꯏ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇꯁꯨ ꯊꯥꯡ ꯑꯃ ꯄꯥꯏ꯫ ꯊꯥꯡ ꯑꯗꯨꯅ ꯈꯣꯝꯕꯒꯤ ꯃꯕꯨꯛꯇ ꯍꯥꯟꯅ ꯊꯤꯜꯂꯤ꯫ ꯐꯠ ꯑꯃꯨꯛ ꯁꯠꯇꯣꯛꯏ꯫ ꯈꯣꯝꯕ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯋꯥꯡꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯋꯥꯡꯊꯣꯏ ꯃꯍꯥꯛ ꯀꯤꯕ ꯐꯥꯎꯔꯤ꯫ ꯃꯈꯨꯠꯇ ꯊꯥꯡꯁꯨ ꯉꯥꯏꯍꯥꯛ ꯄꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯇꯥꯎ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ, ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞꯅꯤ꯫ ꯀꯔꯤ? ꯑꯩꯒꯤ ꯃꯔꯨꯞ? ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯤꯕꯤ ꯂꯩꯃꯇꯣꯟꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ?
ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯋꯥꯡꯊꯣꯏꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯁꯥꯄꯣ ꯀꯟꯅ ꯆꯛ ꯂꯥꯎꯅ ꯊꯤꯜꯂꯤ ꯂꯩꯁꯅꯥ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯃꯃꯤꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯃꯍꯥꯛ ꯂꯥꯎꯔꯛꯏ ꯂꯨꯈꯣꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯂꯩ ꯃꯇꯣꯟꯒꯤ ꯍꯛꯆꯥꯡꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤ ꯂꯩꯁꯅꯥꯗꯨ ꯀꯥꯡꯒ ꯃꯈꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯕ ꯂꯥꯏꯔꯤꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ ꯑꯩ ꯂꯩꯗꯤ ꯁꯥꯟꯅꯩꯁꯦ ꯅꯪ ꯎꯗ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯄꯥꯕꯨꯡꯅꯤ ꯄꯥꯕꯨꯡ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯄꯥꯕꯨꯡ ꯂꯩꯇꯦ ꯑꯩꯅ ꯂꯩꯁꯤ ꯀꯥꯏꯗꯅꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯀꯦ ꯇꯧꯏ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯥꯏ ꯀꯗꯥꯏꯗꯅꯣ ꯏꯆꯥꯅ ꯆꯠꯀꯦ ꯇꯧꯔꯤꯕꯕꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯇꯨ ꯃꯊꯛꯇ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯂꯨꯒꯦ ꯂꯩꯍꯧꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯏꯇꯥ ꯇꯥꯌꯣꯟꯅꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯧꯗꯣꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯥꯅ ꯎꯈꯤꯕꯗꯨꯅ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯩꯁꯅꯥ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯂꯩꯔꯥꯡ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯂꯩꯔꯥꯡꯒꯤ ꯃꯅꯥꯎꯅꯨꯄꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯤ ꯃꯆꯦ ꯂꯩꯔꯥꯡꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯔꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯖꯠ ꯂꯤꯆꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯝꯃꯤ ꯂꯩꯔꯥꯡ ꯃꯁꯛ ꯃꯇꯧ ꯐꯖꯕꯒꯤ ꯃꯇꯤꯛ ꯅꯨꯄꯥꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅꯔꯝꯃꯤ ꯃꯗꯨꯃꯛꯅ ꯂꯩꯔꯥꯡ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥ ꯀꯌꯥꯗꯨꯗꯒꯤ ꯊꯦꯝꯗꯨꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯂꯦꯞꯂꯝꯗꯦ ꯃꯁꯦꯝꯅꯗꯨꯝꯅ ꯇꯧꯕꯗꯨꯗ ꯄꯦꯇ꯭ꯔꯨꯛꯅ ꯄꯥꯈꯠꯅ ꯏꯆꯦ ꯅꯪꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯇꯧꯔꯒ ꯁꯦꯜ ꯂꯧꯊꯣꯛ ꯆꯥꯊꯣꯛ ꯇꯧꯔꯤꯗꯣ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏꯗ ꯏꯁ ꯍꯩꯕꯤꯔꯦꯗ ꯑꯉꯥꯡꯅꯅꯦ ꯏꯃꯥ ꯁꯥꯔꯛꯀꯅꯨ ꯑꯩꯅ ꯑꯗꯨꯝ ꯈꯪꯅ ꯌꯥꯅꯕ ꯂꯣꯏꯅꯔꯤꯕꯅꯤ ꯏꯃꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯏꯃꯥ ꯄꯥꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯟꯅꯅꯤ ꯍꯥꯏꯕꯅꯤ ꯍꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯑꯉꯥꯡ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯁꯦꯝꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯃꯆꯦꯅ ꯆꯠꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯈꯣꯏꯃꯨꯗꯨ ꯂꯩꯔꯥꯡꯅ ꯄꯥꯝꯖꯕ ꯍꯩꯈꯥꯗꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯩꯈꯥ ꯄꯥꯝꯕꯤꯗꯨ ꯀꯥꯈꯠꯂꯒ ꯀꯟꯅ ꯍꯦꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯍꯩꯈꯥ ꯑꯁꯪꯕ ꯐꯥꯎꯕ ꯌꯥꯎꯅ ꯍꯦꯛꯄꯗꯨ ꯎꯕꯗ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯍꯩ ꯈꯣꯏꯃꯨ ꯅꯪꯕꯨ ꯍꯩꯈꯥ ꯑꯁꯪꯕꯗꯨ ꯐꯥꯎꯕꯗꯤ ꯈꯥꯛꯂꯒ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯏꯕꯣ ꯅꯪꯅ ꯆꯥꯕꯁꯨ ꯅꯠꯇꯦ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯂꯩꯔꯥꯡ ꯍꯥꯏꯗꯨꯗꯅꯦ ꯄꯤꯖꯅꯕ ꯍꯦꯛꯄꯗ ꯃꯔꯨ ꯃꯔꯥꯡ ꯀꯣꯛꯂꯤꯅꯤ ꯏꯕꯨꯡꯉꯣ ꯃꯥ ꯇꯥꯅꯤꯡꯗꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯀꯅꯥꯅ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯟꯁꯦ ꯍꯦꯛꯂꯒ ꯆꯥꯒꯦ ꯑꯗꯨꯅ ꯑꯆꯥꯕ ꯃꯤꯗ ꯍꯦꯛꯂꯒ ꯄꯤꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯏꯆꯥꯗꯤ ꯉꯥꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯦꯗ ꯍꯥ ꯌꯥꯔꯦ ꯈꯔ ꯍꯦꯛꯂꯕꯗꯤ ꯌꯥꯔꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯀꯨꯝꯊꯔꯛꯑꯣꯏ ꯃꯤꯌꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ ꯈꯣꯏꯃꯨꯕꯨ ꯀꯨꯝꯊꯔꯛꯎ ꯍꯥꯏꯅ ꯀꯧꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯍꯩꯈꯥꯗꯨꯃꯛ ꯍꯦꯛꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥꯏꯕꯦꯝꯃꯗꯨ ꯆꯥꯎꯅ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯄꯥꯏꯈꯠꯂꯒ ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯗ ꯀꯨꯝꯂꯧꯅꯍꯦ ꯀꯨꯝꯂꯧꯅꯦ ꯅꯪꯕꯣ ꯀꯨꯝꯂꯛꯂꯣꯏ ꯍꯥꯏꯔꯕꯗꯤ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯁꯤꯅꯅꯦ ꯊꯣꯃꯥꯒꯦ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯛ ꯆꯥꯎꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯗꯨꯅ ꯊꯣꯝꯃꯗꯤ ꯅꯆꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯈꯨꯟ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯅ ꯐꯔꯕꯅꯤ ꯑꯄꯪꯖꯥꯎ ꯅꯪ ꯂꯥꯛꯅꯕꯅꯅꯦ ꯍꯦꯟꯅ ꯋꯥꯔꯕꯅꯤ ꯑꯩꯁꯦ ꯍꯦꯟꯅ ꯋꯥꯔꯕ ꯃꯆा ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯃꯥꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯃꯥꯅꯣ ꯁꯤꯕꯣ ꯍꯩ ꯇꯥꯅꯤꯡꯗꯦ ꯄꯦꯠꯄ ꯉꯥꯡꯗꯅꯅꯦ ꯅꯪ ꯑꯗꯨꯝ ꯂꯩꯔꯅꯨ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯁꯤꯅ ꯊꯣꯝꯂꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯨꯃꯥꯒ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯁꯥꯎꯔꯤ ꯍꯩꯈꯥ ꯄꯥꯝꯕꯤꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨꯗ ꯃꯃꯥꯏꯕꯦꯝꯕꯗꯨ ꯁꯥꯎꯅ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯁꯦ ꯃꯥꯏ ꯂꯩꯔꯥꯡ ꯍꯥꯏꯗꯨꯅ ꯊꯦꯝꯗꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯤꯕꯗ ꯂꯣꯏꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤꯅ ꯍꯌꯦꯡ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯗ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁ ꯈꯪꯄꯣꯟꯇꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯔꯥꯡ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯈꯣꯏꯃꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯩꯔꯥꯡ ꯈꯣꯏꯃꯨꯅ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯃꯆꯤꯟꯗ ꯁꯥꯎꯔꯤ ꯃꯗꯨꯒꯤ ꯇꯥ ꯈꯣꯏꯃꯨ ꯍꯥꯏꯕ ꯑꯄꯪꯖꯥꯎꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯇꯥ ꯐꯩꯖꯥꯎꯗꯣ
ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯤꯕ ꯇꯧꯔꯤꯁꯦ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯁꯤ ꯈꯟꯅ ꯂꯩꯔꯥꯡ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯂꯝꯗꯦ ꯑꯁꯣꯝꯗꯅ ꯈꯣꯏꯃꯨꯁꯨ ꯂꯩꯔꯥꯡꯅ ꯉꯥꯏꯔꯝꯂꯅꯤ ꯈꯟꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯕꯤ ꯆꯦꯜꯂꯛꯄꯗ ꯅꯨꯡꯗꯨꯝ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯌꯣꯝꯂꯒ ꯄꯨꯔꯛꯂꯤꯕ ꯍꯩꯈꯥ ꯃꯌꯥꯝꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯏꯃꯨ ꯄꯥꯈꯠꯅ ꯑꯁ ꯃꯥꯡꯂꯦ ꯂꯩꯔꯥꯡꯅ ꯃꯁꯥ ꯅꯥꯟꯖꯔꯤꯗꯨꯒ ꯍꯩꯈꯥ ꯃꯌꯥꯝꯁꯦ ꯂꯩꯕꯛꯇ ꯇꯥꯔꯦꯒ ꯈꯪꯉꯗꯤ ꯁꯥꯎꯕꯅ ꯂꯣꯏꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯈꯣꯏꯃꯨ ꯍꯩꯈꯥ ꯃꯌꯥꯝꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯂꯩꯔꯥꯡꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯈꯣꯏꯃꯨꯅ ꯇꯥꯍꯥ ꯇꯥꯍꯥ ꯆꯦꯜꯂꯛꯄꯗꯨꯗ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗꯨꯗ ꯇꯥ ꯈꯣꯏꯃꯨ ꯅꯪꯕꯨ ꯇꯨꯁꯤꯟꯕ ꯇꯥꯔꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯏꯁꯤꯡ ꯄꯨꯟꯗꯨ ꯂꯩꯕꯥꯛꯇ ꯇꯞꯅ ꯊꯝꯂꯒ ꯈꯣꯏꯃꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯇꯞꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨꯗꯤ ꯂꯩꯔꯥꯡꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯕꯗꯨ ꯎꯕꯗ ꯃꯁꯥꯗ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯁꯤ ꯅꯪꯒꯤ ꯍꯩꯈꯥ ꯍꯥꯏꯕꯗꯣ ꯂꯩꯔꯥꯡ ꯍꯩꯈꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯉꯪꯉꯪꯅ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯑꯩꯗꯤ ꯀꯩꯗ ꯍꯥꯞꯇꯣꯏꯕ ꯅꯪꯕꯨ ꯍꯥꯞꯅꯕ ꯀꯩꯝꯇ ꯄꯨꯔꯛꯇ꯭ꯔꯣ ꯄꯨꯔꯛꯇꯦ ꯈꯣꯏꯃꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯔꯥꯡ ꯅꯪꯒꯤ ꯏꯁꯤꯡ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯣꯗꯅ ꯍꯥ ꯀꯥꯏꯗꯩꯅꯣꯍꯦ ꯆꯥꯛꯈꯨꯝꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡꯁꯤꯗ ꯑꯁꯤ ꯍꯥꯞꯆꯤꯟꯕ ꯌꯥꯔꯣꯏ ꯀꯩꯁꯨ ꯀꯥꯏꯔꯣꯏꯁꯦ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯍꯩꯈꯥ ꯃꯌꯥꯝꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯒ ꯂꯩꯔꯥꯡꯒꯤ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯗ ꯇꯨꯞ ꯇꯨꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯗꯨ ꯁꯤꯊ ꯅꯣꯛꯂꯒ ꯇꯥ ꯈꯣꯏꯃꯨ ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯁꯦ ꯌꯥꯝ ꯁꯤꯡꯂꯝꯃꯤ ꯖꯥꯠꯅꯤꯅꯦ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯁꯤꯡꯂꯤꯗꯨꯕ ꯅꯪꯅ ꯈꯪꯖꯗ꯭ꯔꯒ ꯍꯣꯏꯅꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯄꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝ ꯁꯤꯡ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯒ ꯈꯣꯏꯃꯨꯒꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯂꯥꯞꯇꯛꯅ ꯐꯩꯖꯥꯎ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯔꯥꯡ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯍꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯇꯥ ꯈꯣꯏꯃꯨ ꯑꯩ ꯊꯦꯡꯉꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯉꯜꯂꯤꯁꯤꯕꯨ ꯋꯥꯔꯤ ꯉꯥꯛ ꯁꯥꯈꯤꯁꯤꯕ ꯇꯥ ꯈꯣꯏꯃꯨ ꯇꯥꯇꯣꯟꯅ ꯏꯁꯤꯡ ꯈꯣꯛꯄ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯦꯅꯅꯦ ꯆꯩꯕꯗ ꯂꯣꯏꯔꯝꯃꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯏꯁꯤꯡ ꯄꯨꯟꯗꯨ ꯌꯥꯟꯈꯠꯂꯒ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯄ꯭ꯔꯞ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯐꯩꯖꯥꯎ ꯂꯩꯔꯥꯡꯅ ꯇꯥꯍꯥ ꯇꯥꯍꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯥꯡ ꯉꯁꯤꯗꯤ ꯑꯁꯤꯃꯨꯛ ꯍꯥꯏꯅꯁꯤ ꯑꯩ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯕꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯕ ꯀꯩꯗꯧꯔꯒꯦ ꯇꯥ ꯐꯩꯖꯥꯎ ꯅꯪꯅ ꯈꯣꯏꯃꯨꯒꯁꯨ ꯀꯣꯏꯅꯒꯨꯝ ꯇꯧ ꯑꯩꯒꯁꯨ ꯀꯣꯏꯅꯒꯨꯝ ꯇꯧ ꯃꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯏꯁ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯇꯥ ꯈꯣꯏꯃꯨꯗꯤ ꯑꯩꯅ ꯁꯨꯝ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯅꯤꯕ ꯇꯥ ꯐꯩꯖꯥꯎꯁꯤꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯐꯩꯖꯥꯎꯗꯣ ꯑꯣꯟꯁꯤꯜꯂꯒ ꯈꯣꯏꯔꯣꯡ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯝꯃꯤ ꯐꯩꯖꯥꯎ ꯂꯩꯔꯥꯡꯅ ꯑꯗꯨꯝꯅ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯇꯔꯪ ꯑꯃ ꯏꯖꯠ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯃꯈꯣꯏꯅꯤꯒꯤ ꯇꯥꯏꯕꯪ ꯑꯃꯗ ꯇꯥꯎꯔꯝꯕꯗꯨ ꯈꯣꯏꯃꯨꯅ ꯀꯜꯂꯞꯅ ꯂꯩꯔꯥꯡ ꯅꯪꯕꯨ ꯊꯦꯡꯉꯤꯅ ꯍꯥꯊꯨꯗꯨ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯂꯩꯔꯥꯡ ꯈꯣꯏꯃꯨꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯥ ꯈꯣꯏꯃꯨ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯩꯅ ꯈꯪꯉꯕꯅꯦꯕ ꯅꯪꯅ ꯍꯥꯊꯨ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯌꯨꯝꯗ ꯅꯕꯨꯡꯅ ꯆꯩꯕꯒꯤ ꯑꯣꯏꯔꯝꯃꯣꯏꯁꯦ ꯅꯨꯄꯥꯇꯣꯕꯨ ꯎꯅꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯍꯥꯊꯨ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯠꯇꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦꯕ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯐꯩꯖꯥꯎ ꯈꯣꯏꯃꯨꯅ ꯑꯗꯨꯝꯅ ꯂꯩꯔꯥꯡꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯤ ꯎꯁꯤꯠꯇꯅ ꯑꯗꯨꯗꯤ ꯅꯁꯥꯅ ꯈꯪꯖꯕ ꯌꯥꯗ꯭ꯔꯣ ꯃꯤꯅꯤꯌꯦ ꯁꯤꯕꯣ ꯍꯣ ꯂꯩꯔꯥꯡꯅꯅꯦ ꯅꯪꯒ ꯀꯣꯏꯅꯔꯤꯕꯗꯨꯗꯤ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯅꯤ ꯀꯔꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯂꯩꯔꯥꯡꯗꯅꯤ ꯈꯨꯝꯃꯨꯅꯤ ꯂꯩꯔꯥꯡ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯐꯩꯖꯥꯎꯅ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕ ꯍꯥꯏꯁꯦ ꯄꯥꯝꯕꯤꯗꯕꯅꯤ ꯁ꯭ꯋꯥꯏꯗ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯜꯂꯒ ꯆꯕꯦꯡ ꯉꯥꯡꯉꯤꯁꯦ ꯇꯥꯕꯗ ꯋꯥꯔꯦꯗ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗꯔꯥ ꯍꯥ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗꯔꯕ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯁꯥꯎꯅ ꯐꯩꯖꯥꯎꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯔꯥꯡꯗꯨ ꯁꯥꯎꯅ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯇꯥ ꯈꯣꯏꯃꯨ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥ ꯐꯩꯖꯥꯎ ꯀꯥꯏꯗ ꯁꯣꯛꯀꯦ ꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯐꯩꯖꯥꯎꯒꯤ ꯃꯃꯥꯏ ꯑꯁꯣꯛꯄꯗꯨꯗ ꯌꯦꯡꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯣꯏꯃꯨꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯂꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ
ꯅꯤꯡꯕ ꯀꯥꯏꯅ ꯇꯨꯃꯤꯟ ꯃꯐꯝꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯕꯗ ꯂꯩꯔꯥꯡꯅ ꯈꯣꯟ ꯀꯜꯂꯞꯅ ꯇꯥ ꯈꯣꯏꯃꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯂꯥꯡꯇꯛꯅꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨ ꯂꯩꯔꯥꯡꯗꯨ ꯌꯥꯝ ꯁꯥꯎꯅ ꯇꯥ ꯈꯣꯏꯃꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯍꯥꯏꯔꯒꯦ ꯇꯥ ꯈꯣꯏꯃꯨꯗꯤ ꯑꯩꯅ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯑꯆꯥ ꯑꯊꯛ ꯆꯥꯒꯦ ꯍꯥꯏꯕꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗꯨꯒꯤ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯀꯣꯏꯅꯕꯅꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯅ ꯑꯩꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯐꯩꯖꯥꯎꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯡꯗ ꯂꯦꯅꯥꯒꯤ ꯃꯇꯥꯒꯨꯝ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯏꯃꯨ ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯕ ꯀꯥꯏꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎꯖꯥꯎꯗꯨꯗ ꯃꯈꯣꯡꯅ ꯀꯥꯎꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯎꯖꯥꯎꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯁꯤꯜꯂꯨꯕꯅ ꯃꯈꯣꯡꯗꯨ ꯅꯥꯗꯨꯅ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯒ ꯅꯥꯏꯅꯤ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯆꯩꯅꯥꯈꯣꯟꯗꯨ ꯆꯣꯡꯕꯩ ꯐꯟꯕꯩ ꯇꯧꯗꯨꯅ ꯈꯥꯡꯖꯤꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯈꯨꯜꯒꯤ ꯃꯅꯦ ꯊꯣꯛꯄ ꯑꯃꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯊꯦꯡꯅꯔꯝꯃꯤ ꯍꯩꯃ ꯈꯣꯏꯃꯨ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯥꯖꯦꯟ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯅꯨꯃꯤꯠꯅ ꯑꯁꯨꯛ ꯋꯥꯡꯅ ꯊꯣꯛꯂꯤꯕꯁꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯗꯧꯕꯗꯤ ꯌꯥꯝ ꯋꯥꯠꯂꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯅꯣꯛ ꯅꯣꯛꯇꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯗꯤ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯕꯅꯤ ꯀꯔꯤꯅꯤ ꯃꯈꯣꯡ ꯅꯥꯕꯒꯤ ꯆꯩꯅꯥꯅꯤ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯅꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯈꯣꯏꯃꯨꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯅꯨꯄꯤ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯀꯣꯏꯖꯕꯗꯨꯁꯨ ꯃꯤꯅ ꯃꯨꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯑꯁꯤ ꯈꯟꯅ ꯈꯣꯏꯃꯨ ꯃꯀꯣꯛꯇꯨ ꯒ꯭ꯔꯣ ꯒ꯭ꯔꯣ ꯍꯣꯠꯂꯒ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯂꯩꯔꯥꯡꯒ ꯐꯩꯖꯥꯎꯒꯗꯨ ꯃꯇꯦꯛ ꯑꯃ ꯂꯥꯛꯂꯕ ꯇꯨꯡꯗ ꯂꯩꯔꯥꯡꯅ ꯐꯩꯖꯥꯎꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯔꯝꯕꯗꯨ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯒ ꯇꯥ ꯐꯩꯖꯥꯎ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯍꯟꯈ꯭ꯔꯣꯀꯣ ꯐꯩꯖꯥꯎ ꯂꯩꯔꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯦ ꯍꯥꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯗꯨ ꯏꯪꯉꯉꯛꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯩ ꯇꯧꯔꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯗꯨꯕꯣ ꯂꯩꯔꯥꯡ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯌꯦꯛꯅꯕ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯃꯥꯌꯣꯛꯅꯕ ꯉꯝꯂꯅꯤ ꯏꯁ ꯊꯥ ꯐꯩꯖꯥꯎ ꯑꯩ ꯅꯣꯛꯅꯤꯡꯉꯛꯇꯧꯔꯦꯀꯣ ꯌꯥꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯅꯣꯛ ꯅꯣꯛꯇꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯂꯩꯔꯥꯡꯅ ꯆꯪꯈꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯈꯣꯏꯃꯨꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯇꯣꯛꯂꯒ ꯆꯪꯂꯛꯄꯗꯨ ꯃꯃꯥꯏ ꯕꯦꯝꯃꯅ ꯎꯔꯝꯃꯤ ꯍꯥꯏ ꯈꯣꯏꯃꯨ ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯅꯪꯒꯤ ꯂꯩꯔꯥꯡꯗ ꯄꯤꯖꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯩꯈꯥꯒ ꯍꯦꯛꯂꯒ ꯆꯠꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯃꯥ ꯃꯤꯍꯨꯜꯅꯒꯤ ꯃꯤꯍꯨꯜ ꯀꯥꯡꯕꯅꯦ ꯅꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯅꯠꯇꯦ ꯏꯆꯥꯅ ꯃꯤꯍꯨꯜ ꯀꯥꯡꯂꯤꯕꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ ꯏꯆꯥꯗ ꯁꯤꯡꯅꯕ ꯁꯥꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯃꯈ꯭ꯌꯥꯠꯇꯣ ꯁꯦꯠꯀꯦꯅ ꯍꯦꯛꯇ ꯍꯣ ꯏꯃꯥꯗꯅꯦ ꯀꯩꯁꯨ ꯃꯈ꯭ꯌꯥꯠꯀ ꯁꯦꯠꯄꯤꯌꯨ ꯍꯥꯏꯗꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯩꯔꯥꯡꯅ ꯑꯩꯈꯣꯏꯅꯤ ꯇꯣꯛꯅꯔꯁꯤ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯦꯅ ꯍꯥꯏꯔꯛꯄꯩꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯁꯨꯃꯥꯡꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯄꯥ ꯊꯥꯡꯗꯕ ꯑꯩꯅ ꯑꯗꯨ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗ ꯅꯪ ꯂꯧꯗꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯪꯗ ꯍꯥꯠꯂꯒ ꯐꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯊꯃꯣꯏ ꯀꯥꯏꯔꯤꯕ ꯃꯆꯥꯒꯤ ꯃꯃꯥꯏꯗꯨꯗ ꯗꯨꯞ ꯗꯨꯞ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯈꯣꯏꯃꯨ ꯃꯃꯥꯅ ꯐꯨꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯃꯥ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯃꯥꯅꯣ ꯃꯆꯥꯅ ꯊꯃꯣꯏ ꯀꯥꯏꯕ ꯎꯔꯒ ꯐꯨꯖꯤꯟꯕ ꯃꯃꯥꯁꯤꯕꯣ ꯐꯨꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯇꯧꯔꯒ ꯍꯧꯖꯤꯛꯇ ꯁꯣꯏꯔꯛꯂꯒ ꯍꯥ ꯏꯃꯥ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯐꯨꯅꯤꯡꯕ ꯇꯥꯕꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯨꯔꯁꯤ ꯐꯨꯔꯣꯕ ꯅꯈꯨꯠꯇ ꯄꯦꯟꯅꯕ ꯐꯨꯔꯣꯕ ꯃꯁꯤꯗꯤ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯍꯦꯛꯇ ꯐꯨꯔꯒꯦꯗꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯃꯆꯥꯒꯤ ꯃꯅꯪꯒꯟꯗꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯄꯦꯟꯅ ꯐꯨꯖꯤꯜꯂꯒ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯃꯥꯗꯨꯗ ꯑꯗꯨꯃꯛ ꯄꯦꯟꯗꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯩꯔꯥꯡꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯍꯟꯖꯤꯜꯂꯛꯂꯒ ꯃꯅꯥꯎꯅꯨꯄꯤ ꯄꯦꯇ꯭ꯔꯨꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯇ꯭ꯔꯨꯛꯅ ꯄꯥꯈꯠꯅ ꯀꯩꯅꯣ ꯏꯆꯦ ꯑꯁꯦꯡꯕꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥ ꯈꯣꯏꯃꯨꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯕꯣ ꯃꯥꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯎꯈ꯭ꯔꯗꯧꯅꯤ ꯑꯗꯨ ꯏꯆꯦ ꯇꯥ ꯈꯣꯏꯃꯨꯅꯗꯤ ꯏꯆꯦꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤꯀꯣ ꯏꯆꯦ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯖꯅꯤꯀꯣ ꯀꯩꯒꯤ ꯄꯥꯞꯅꯣ ꯍꯩꯅꯗꯕ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯗꯕꯅꯤ ꯍꯌꯦꯡꯋꯥꯏ ꯅꯪꯁꯨꯅꯦ ꯊꯦꯡꯅꯔꯀꯥꯟꯗ ꯈꯪꯂꯛꯀꯅꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃꯗ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯇ꯭ꯔꯨꯛꯇꯤ ꯈꯣꯏꯃꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ, ꯈꯟꯕꯤꯗꯧ ꯃꯁꯦꯅ ꯈꯟꯕꯤꯗ꯭ꯔꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯗꯣꯂꯥꯏ ꯇꯣꯡꯕꯤꯒꯤꯗꯃꯛ ꯋꯥꯏꯀꯨꯞ ꯄꯨꯕꯤꯅ ꯋꯥꯕꯤ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯏ꯫ ꯈꯪꯕꯤꯗꯧ ꯃꯤꯅ ꯈꯪꯕꯤꯗ꯭ꯔꯕꯗ ꯑꯩꯅ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯒ ꯀꯩꯕꯨ ꯀꯥꯟꯅꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯐꯤ ꯁꯥꯅꯕ ꯌꯣꯡꯈꯝꯗ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯈꯣꯏꯃꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯊꯕ ꯉꯝꯗ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯧꯍꯟꯕꯒꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯃꯃꯥꯏꯕꯦꯝ ꯑꯗꯨꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯁꯥꯎꯅ ꯍꯥꯏ ꯈꯣꯏꯃꯨ, ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯇꯨꯝꯕ ꯀꯩꯗꯧꯒꯦ? ꯏꯃꯥꯗꯤ ꯀꯣꯛ ꯇꯨꯃꯤꯟꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤ ꯑꯍꯤꯡꯁꯤꯗ ꯂꯥꯎꯈꯣꯡ ꯇꯧꯔꯤꯅꯣ? ꯀꯩꯅꯣ ꯈꯪꯗꯦ꯫ ꯍꯩ, ꯅꯪꯒꯤ ꯌꯧꯍꯟꯕꯒꯤ ꯃꯈꯣꯜꯗꯨꯗ ꯑꯩ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯍꯣꯏꯁꯦ, ꯑꯩ ꯑꯣꯜꯂꯔꯣꯏꯕ, ꯏꯃꯥꯁꯨ ꯇꯨꯃꯤꯟ ꯇꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯣꯏꯃꯨꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯁꯨꯝ ꯆꯦꯞꯅ ꯍꯤꯞꯄꯗꯨ ꯋꯥꯔꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯑꯣꯜꯂꯝꯃꯤ꯫ ꯈꯣꯏꯃꯨꯗꯨ ꯇꯞꯅ ꯏꯪꯅꯒ ꯌꯧꯍꯜꯂꯗꯤ ꯈꯔꯁꯨ ꯐꯗꯧꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯨꯛꯀꯤ ꯌꯧꯍꯜꯗꯨ ꯐꯃꯨꯡꯗꯨ ꯇꯦꯛꯇꯧ ꯃꯥꯟꯈꯩ ꯃꯈꯣꯜ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯏꯕꯦꯝ ꯑꯗꯨ ꯁꯥꯎꯅ ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯃꯈꯣꯜ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯒꯤ ꯌꯧꯍꯟꯕꯒꯤ ꯃꯈꯣꯟꯗ ꯑꯍꯤꯡꯁꯦ ꯃꯤꯀꯞ ꯅꯤꯛꯂꯥꯝꯗ ꯐꯥꯎꯕ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯏꯁꯧ ꯂꯥꯡꯂꯒ ꯑꯍꯤꯡꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯈꯣꯏꯃꯨꯁꯨ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜꯗ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯃꯤꯠꯇꯨ ꯄꯥꯡꯅꯤꯡꯕꯩ ꯄꯥꯡꯅꯤꯡꯗꯕꯩ ꯇꯧꯗꯨꯅ ꯍꯀꯥꯝ ꯋꯥꯋꯥꯁꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯍꯤꯡꯅꯦ ꯇꯧꯔꯤꯁꯤꯅ ꯏꯆꯥ ꯅꯨꯄꯥꯅ ꯂꯥꯏ ꯁꯥꯗꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯗꯤ ꯍꯧꯖꯤꯛꯇ ꯏꯁꯤꯅ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯂꯒ ꯀꯟꯅ ꯇꯨꯝꯍꯧꯔꯤꯅꯦ ꯇꯧꯔꯤꯕ꯫ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯎꯊꯣꯛꯅ ꯀꯜꯂꯤꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯅ ꯃꯥꯡꯒꯣꯜ ꯂꯝꯗꯨ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯣꯏꯃꯨꯁꯨ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯍꯀꯥꯝ ꯆꯟꯅ ꯑꯍꯤꯡ ꯇꯨꯝꯗꯕꯁꯤꯗꯤ ꯏꯆꯥꯒꯁꯦ ꯏꯇꯦꯛ ꯇꯧꯔꯤꯁꯦ꯫ ꯇꯦꯛꯅꯤ, ꯌꯥꯝ ꯇꯦꯛꯅꯤꯕ꯫ ꯑꯍꯤꯡꯗꯨꯗ ꯂꯥꯏ ꯁꯥꯔꯦ ꯅꯪꯗ ꯅꯠꯇꯅ ꯅꯃꯥ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯍꯟꯗ꯭ꯔꯦꯗꯅ꯫ ꯏꯃꯥꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯕꯗꯨꯗ ꯑꯍꯤꯡꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯖꯔꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯒꯦ ꯀꯩ ꯆꯥꯅꯔꯤꯒꯦ? ꯀꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯗꯧꯔꯤꯒꯦ? ꯃꯁꯤꯗ ꯅꯪꯅ ꯌꯧꯍꯜꯂꯤꯅꯦꯅ ꯆꯨꯝꯅ ꯌꯧꯍꯟꯕ ꯌꯥꯗ꯭ꯔꯣ? ꯀꯅꯥꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯀꯦꯀꯥꯅ ꯎꯏꯊꯒꯦ ꯇꯧꯕꯒ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ? ꯍꯣ ꯐꯔꯦꯁꯦ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯎꯏꯔꯣ, ꯑꯩ ꯆꯤꯟꯌꯥ ꯑꯝꯇ ꯁꯦꯝꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯁꯟꯗꯪꯈꯣꯛꯇ ꯄꯨꯜꯂꯤꯕ ꯄꯩꯌꯥꯗꯨ ꯑꯃ ꯁꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯂꯩꯔꯤꯕ ꯗꯣꯝꯗ ꯀꯨꯝꯊꯤꯔꯝꯃꯤ꯫ ꯃꯃꯥꯏꯕꯦꯝꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯅ ꯃꯆꯥꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯈꯣꯏꯃꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯥꯡ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯐꯥꯎꯕꯗ ꯂꯩꯔꯥꯡꯗꯤ ꯊꯣꯛꯂꯛꯇꯕꯗꯨꯗ ꯈꯣꯏꯃꯨꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯅ ꯑꯗꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯀꯔꯤꯅꯣ ꯊꯣꯛꯂꯛꯄ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤꯃꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯔꯥꯡꯁꯨ ꯃꯅꯥꯎꯅꯨꯄꯤ ꯄꯦꯇ꯭ꯔꯨꯛꯀ ꯂꯣꯏꯅꯅ ꯄꯨꯟ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯋꯥꯅ ꯉꯥꯏꯔꯝꯕ ꯄꯥꯈꯪꯗꯨ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯥꯡ, ꯅꯪ ꯉꯔꯥꯡꯒꯤꯗꯣ ꯁꯥꯎꯔꯅꯨꯕ, ꯑꯩ ꯃꯇꯨꯡꯗ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯝꯇ ꯇꯧꯔꯣꯏꯕ, ꯁꯥꯎꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯂꯩꯔꯥꯡꯗ ꯁꯥꯎꯗꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯃꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯦꯇ꯭ꯔꯨꯛ ꯃꯆꯦꯗ ꯑꯃꯨꯛ ꯈꯣꯏꯃꯨꯗ ꯑꯃꯨꯛ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ लाउꯅ ꯐꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯗꯨ ꯄꯥꯈꯠꯅ ꯇꯥ ꯈꯣꯏꯃꯨ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯈꯨꯠꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ꯫ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯇꯍꯥ ꯂꯩꯔꯥꯡꯒꯤ ꯐꯥꯔꯝꯂꯤꯕ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯂꯩꯔꯥꯡꯗꯨ ꯈꯣꯏꯃꯨꯗ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯇꯥ ꯈꯣꯏꯃꯨ, ꯑꯩꯅꯁꯨ ꯉꯔꯥꯡꯗ ꯐꯖꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ, ꯑꯩ ꯇꯥ ꯈꯣꯏꯃꯨꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ, ꯆꯨꯝꯅꯒꯤ ꯃꯇꯝ ꯂꯦꯟꯅꯕ ꯂꯣꯏꯅꯕꯅꯤ ꯍꯥꯏꯔꯗꯅ ꯑꯁꯤꯗ ꯇꯥ ꯈꯣꯏꯃꯨꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯔꯥꯡ, ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ, ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯗ꯫ ꯇꯥ ꯈꯣꯏꯃꯨꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯒꯦꯔꯥ ꯑꯩ ꯑꯗꯨꯗ ꯑꯝꯇ ꯈꯪꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩ ꯇꯥ ꯈꯣꯏꯃꯨꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯁꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛ ꯈꯣꯏꯃꯨꯗ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯆꯠꯈꯤ ꯃꯥꯏꯀꯩꯗꯨꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯥꯡ ꯑꯗꯨꯛ ꯀꯟꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯅꯨꯡ ꯑꯣꯏꯅ ꯄꯥꯜꯂꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯎꯄꯥꯏ ꯂꯩꯇ ꯂꯝꯖꯥꯎꯗ ꯇꯥꯔꯤꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃꯗ ꯈꯪꯀꯥꯎ ꯀꯥꯎꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯀꯥꯎꯔꯤꯕ ꯅꯨꯡ ꯑꯗꯨꯅ ꯍꯨꯏꯖꯥꯎ ꯑꯃꯒꯤ ꯅꯤꯡꯈꯣꯡꯗ ꯄꯥꯜꯂꯝꯃꯤ꯫ ꯂꯩꯇꯨꯝ ꯑꯗꯨꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥꯗ ꯍꯨꯏꯖꯥꯎꯗꯨ ꯁꯥꯎꯅ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯉꯪꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯍꯨꯏꯖꯥꯎꯗꯨꯅ ꯉꯪꯂꯒ ꯃꯥꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯨꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯇꯥꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯏꯖꯥꯎꯗꯨꯗꯤ ꯃꯍꯥꯛꯅ ꯇꯥꯜꯂꯤꯕꯗꯨ ꯆꯪꯗꯕꯗꯨꯗ ꯈꯣꯏꯃꯨ ꯍꯨꯏꯖꯥꯎꯗꯨꯅ ꯆꯤꯛꯄ ꯇꯥꯔꯦ ꯈꯟꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯏꯀꯩ ꯁꯥꯅꯩ ꯈꯪꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯔꯥꯡꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯆꯠꯂꯤꯉꯩꯗ ꯄꯦꯇ꯭ꯔꯨꯛꯅ ꯇꯞꯅ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯆꯦꯅ ꯇꯥ ꯈꯣꯏꯃꯨꯗ ꯇꯧꯔꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯟꯕ꯭ꯔꯥ ꯈꯜꯂꯤ꯫ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ? ꯑꯉꯥꯡꯗꯅ ꯀꯔꯤ ꯈꯪꯉꯗꯅ ꯑꯍꯦꯞꯄ ꯄꯪꯁꯥ ꯁꯥꯔꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯅꯥꯎꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛꯇꯤ ꯃꯆꯦꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯗꯨꯗ ꯀꯤꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯈꯔ ꯆꯈꯠꯈꯤꯕꯒ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯧ ꯄꯣꯛꯀꯅꯤ ꯈꯪꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯃꯥꯁꯨ ꯃꯆꯦꯒꯤ ꯇꯨꯡꯗ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯥꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯃꯥꯕꯨ ꯁꯥꯎꯗꯅꯕ ꯀꯟꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯁꯨꯡꯇꯥ ꯇꯥꯕꯤꯔꯝꯗꯦ꯫ ꯂꯩꯔꯥꯡ ꯈꯣꯏꯃꯨꯅ ꯉꯔꯪ ꯉꯪꯕꯗꯨ ꯇꯥꯕ ꯉꯝꯗ ꯐꯩꯖꯥꯎꯗ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯂꯩꯔꯥꯡꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯄꯗꯨꯗ ꯇꯍꯥ ꯂꯩꯔꯥꯡ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯥꯡ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯁꯨ ꯉꯥꯍꯧ ꯆꯩꯇꯦꯛ ꯑꯃ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯐꯩꯖꯥꯎ ꯈꯣꯏꯃꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯤ ꯁꯛꯇꯥꯊꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯤ꯫ ꯊꯣꯛꯅ ꯆꯩ ꯈꯣꯏꯌꯦꯠꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯦ ꯃꯃꯥꯏꯁꯦ ꯑꯃꯨꯛꯇ ꯊꯨꯒꯥꯏꯔꯒ ꯄꯦꯟꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯎꯕꯗ ꯈꯣꯏꯃꯨꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯑꯩ ꯅꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯑꯁꯣꯏ ꯆꯠꯊꯣꯛ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯁꯨꯛꯂꯥꯎ ꯊꯣꯛꯂꯛꯇꯦ ꯇꯧꯔꯤꯁꯦ꯫ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯌꯨꯝ ꯆꯪꯉꯨꯅꯤꯀꯣ꯫ ꯅꯪꯗꯤ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯉꯝꯗꯧꯔꯤꯅꯦ꯫ ꯀꯣꯏꯅꯕ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯒ ꯆꯪꯉꯗꯤ ꯁ꯭ꯋꯥꯏꯗ ꯍꯨꯏꯗꯧꯅꯅꯦ ꯁꯨꯠ ꯅꯝꯗꯅ ꯂꯩꯔꯅꯨ꯫ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦ꯫ ꯀꯔꯤ ꯑꯩꯕꯨ ꯍꯨꯏꯒ ꯆꯥꯡꯗꯝꯅꯔꯗꯅ ꯅꯪꯗꯤ ꯍꯧꯗꯣꯡ ꯍꯦꯛ ꯃꯥꯜꯂꯦ꯫ ꯉꯥꯔꯧ ꯆꯥꯕ ꯂꯥꯏ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯑꯩꯕꯨ ꯍꯧꯗꯣꯡ ꯀꯥꯏꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯨꯝꯅ ꯌꯦꯠꯅꯔꯝꯕꯗꯒꯤ ꯈꯨꯠꯁꯥ ꯌꯥꯎꯅꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯥꯡꯁꯨ ꯃꯅꯥꯎꯅꯨꯄꯤ ꯄꯦꯇ꯭ꯔꯨꯛꯀ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯏꯆꯦ ꯇꯥ ꯈꯣꯏꯃꯨꯒ ꯇꯥ ꯐꯩꯖꯥꯎꯒꯁꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯅꯕ ꯇꯧꯁꯤꯁꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯕ ꯇꯥꯔꯦ꯫ ꯍꯣꯏ ꯂꯥꯛꯑꯣ ꯇꯨꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯦꯟꯁꯤꯜꯂꯒ ꯂꯩꯔꯥꯡꯅ ꯐꯩꯖꯥꯎꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯦꯇ꯭ꯔꯨꯛꯅ ꯈꯣꯏꯃꯨꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯐꯩꯖꯥꯎꯅ ꯁꯥꯎꯅ ꯂꯩꯔꯥꯡ ꯅꯪꯅ ꯀꯧꯔꯤꯁꯦ ꯑꯁꯤꯒ ꯍꯨꯏ ꯃꯥꯟꯕꯁꯤꯒ ꯈꯠꯅꯔꯨ ꯂꯥꯎꯅ ꯀꯧꯔꯤꯔꯣ? ꯑꯩꯕꯨ ꯍꯨꯏ ꯃꯥꯟꯕ ꯀꯥꯏꯅ ꯍꯧꯗꯣꯡ ꯅꯪꯅꯁꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯂꯩꯔꯥꯡꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯇꯥ ꯈꯣꯏꯃꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯄ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯇꯥ ꯈꯣꯏꯃꯨꯅꯅꯦ ꯏꯐꯝꯅ ꯌꯦꯠꯄꯤꯔꯅꯨ꯫ ꯑꯩ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯞ ꯂꯥꯎꯅ ꯂꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯐꯠ ꯂꯩꯊꯣꯛꯇꯨꯅ ꯐꯩꯖꯥꯎꯒꯤ ꯃꯈꯨꯠ ꯆꯤꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯦꯟꯗꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛ ꯄꯥꯈꯠꯅ ꯇꯥ ꯈꯣꯏꯃꯨ ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯁꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯃꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ꯫ ꯄꯦꯇ꯭ꯔꯨꯛ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯩꯅ ꯗꯃꯥꯕꯨ ꯈꯟꯖꯔꯨꯕꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯏꯇꯧ ꯎꯠꯂꯨꯕꯅꯤ꯫ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛꯁꯨ ꯈꯣꯏꯃꯨꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯔꯥꯡꯒ ꯐꯩꯖꯥꯎꯒꯗꯨ ꯃꯇꯦꯛ ꯑꯃ ꯂꯥꯛꯂꯒ ꯂꯝꯕꯤ ꯃꯄꯥꯟ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯀꯔꯤ ꯂꯩꯔꯒꯦ ꯅꯪ ꯀꯧꯔꯤꯕꯣ? ꯑꯁ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥ ꯈꯣꯏꯃꯨꯅ ꯉꯔꯪ ꯉꯥꯡꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯅꯥꯏꯗ꯭ꯔꯣ ꯅꯪ ꯈꯣꯏꯃꯨꯗ ꯃꯇꯝ ꯂꯦꯜꯂꯤꯗꯣ ꯇꯨꯡꯗ ꯀꯥꯏꯅꯔꯛꯀꯅꯤꯅ꯫ ꯑꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯅꯣ? ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ꯫
ꯐꯩꯖꯥꯎ ꯂꯩꯔꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯗꯅ ꯉꯛꯅ ꯂꯩꯔꯥꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯩꯔꯥꯡꯗꯨ ꯑꯃꯨꯛ ꯏꯀꯥꯏꯔꯛꯇꯨꯅ ꯇꯥ ꯐꯩꯖꯥꯎꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯐꯩꯖꯥꯎꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯀꯅꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯦ? ꯂꯩꯔꯥꯡ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯏꯊꯣꯡꯗ ꯑꯏꯪꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯐꯩꯖꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯅꯪꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯕꯗꯨꯗ ꯍꯧꯗꯣꯛꯄ ꯉꯝꯗ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯪꯅ ꯅꯁꯥꯅ ꯌꯥꯅꯤꯡꯂꯕꯅꯤꯅ ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯆꯠꯂꯁꯤ꯫ ꯄꯥꯝꯃꯨꯕ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤ ꯏꯃꯥꯏ ꯁꯨꯝꯕꯤꯔꯣ꯫ ꯇꯅꯥꯎ ꯑꯣꯏꯕꯤꯅ ꯄꯥꯝꯃꯨꯕꯒꯤ ꯍꯩꯅꯥ ꯇꯨꯡꯏꯟꯖꯔꯛꯂꯒꯦ꯫ ꯏꯁꯥꯅꯧ ꯃꯥꯟꯖ ꯑꯣꯏꯕꯩꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯏꯆꯦꯜꯗ ꯇꯥꯎꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯣꯏꯃꯨꯗꯨ ꯂꯩꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯪꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ? ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯅꯦꯕ, ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯄꯪꯄꯤꯗ ꯄꯤꯁꯤꯟꯕꯗꯥꯏꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈ꯭ꯔꯦꯗꯅ꯫ ꯏꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦꯕ, ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯑꯅꯨꯕ꯫ ꯀꯔꯤꯒꯤ ꯇꯣꯛꯄ ꯍꯥ? ꯑꯩꯗꯤ ꯉꯥꯡꯈꯤꯗꯧꯔꯤꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯂꯦꯞꯇꯅ ꯉꯥꯡꯊꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯗꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯁꯥꯎꯅ ꯃꯆꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯂꯧꯗꯦꯕ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯑꯗꯨꯃꯛ ꯉꯥꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯂꯩꯔꯥꯡꯗꯨ ꯃꯃꯥ ꯃꯄꯥꯅ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯇꯍꯥ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯀꯅꯥꯗꯁꯨ ꯎꯍꯜꯂꯔꯣꯏ ꯈꯟꯅ ꯋꯥꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯨꯅ ꯂꯩꯔꯥꯡꯒ ꯐꯩꯖꯥꯎꯒꯗꯨ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯈꯣꯏꯃꯨꯗꯨ ꯂꯩꯔꯥꯡꯅ ꯂꯨꯍꯣꯡꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯅ ꯅꯝꯗꯅ ꯂꯧ ꯀꯨꯝꯃꯣ ꯍꯥꯏꯕꯗꯨꯗ ꯃꯗꯨꯅ ꯐꯔꯦ ꯈꯟꯅ ꯃꯇꯥꯎ ꯊꯣꯡꯕꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯦꯇ꯭ꯔꯨꯛꯁꯨ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯈꯔꯒ ꯐꯧ ꯈꯥꯎꯕ ꯀꯨꯝꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛ ꯈꯣꯏꯃꯨꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥ ꯈꯣꯏꯃꯨ ꯂꯧ ꯀꯨꯝꯃꯛꯏꯔꯣ? ꯈꯣꯏꯃꯨ ꯄꯦꯇ꯭ꯔꯨꯛꯅ ꯀꯧꯔꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯗ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯣꯏ ꯅꯪꯁꯨ ꯀꯨꯝꯃꯛꯏꯔꯣ? ꯍꯣꯏ, ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯋꯥꯔꯀꯥꯟꯗ ꯇꯥ ꯈꯣꯏꯃꯨ ꯍꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯈꯣꯏꯃꯨ ꯄꯦꯇ꯭ꯔꯨꯛꯀꯤ ꯋꯥꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯃꯅꯥꯎ ꯅꯨꯄꯤꯁꯤꯁꯨ ꯃꯆꯦꯒ ꯆꯞ ꯃꯥꯟꯅꯩ ꯇꯧꯔꯤꯁꯦ, ꯃꯤ ꯁꯤꯖꯤꯟꯅꯕꯗꯤ ꯄꯥꯝꯈ꯭ꯔꯕ꯫ ꯈꯣꯏꯃꯨ ꯈꯜꯂꯤꯕꯗꯨ ꯊꯣꯛꯇ ꯅꯣꯛꯅꯤꯡꯗ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯑꯣꯍꯣ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯐꯧ ꯈꯥꯎꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯅꯨꯄꯥ ꯐꯩꯖꯥꯎꯗꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕꯗꯨꯗ ꯇꯅꯥꯞꯄ ꯅꯨꯄꯥꯅꯤ ꯈꯟꯅ ꯀꯦꯜꯂꯛꯄꯗꯨ ꯃꯌꯨꯝ ꯄꯥꯜꯂ ꯃꯇꯝꯗꯨꯗꯗꯤ ꯊꯕꯛ ꯑꯃꯇ ꯁꯨꯅꯤꯡꯗ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯐꯥꯎꯕ ꯁꯤꯠꯂꯨ ꯁꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯂꯩꯔꯥꯡ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯀꯅꯥꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯁꯥ ꯅꯥꯟꯅ ꯂꯥꯛꯄꯗꯨꯗ ꯑꯩꯗꯤ ꯀꯅꯥꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯏꯔꯝꯅꯤꯅ ꯂꯩꯕ ꯋꯥꯠꯂꯣꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯂꯥꯛꯈꯤꯕꯅꯦꯕ꯫ ꯑꯗꯨꯕꯨ ꯆꯐꯨꯅ ꯃꯤꯔꯥꯡ ꯊꯨꯔꯒ ꯃꯁꯥꯅ ꯇꯨꯅꯥꯟꯕ ꯁꯥꯕ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯗ ꯐꯩꯖꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯀꯩꯗꯧꯔꯦ ꯅꯪꯅꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣ ꯆꯥꯛ ꯊꯣꯡꯗꯧꯕ ꯆꯦꯡꯗꯣ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯦꯡꯐꯨꯗ ꯌꯥꯎꯍꯧꯗꯦ꯫ ꯅꯠꯇꯦ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯃꯈꯣꯏ ꯇꯥꯅ ꯍꯥꯞꯄ ꯌꯥꯅꯕ ꯇꯦꯡꯄꯥꯛ ꯂꯩꯇꯨꯝ ꯑꯣꯏꯅ ꯍꯦꯛꯇ ꯐꯨꯠꯆꯔꯨꯔꯒꯦꯗꯣ꯫ ꯍꯦꯔꯥ ꯑꯇꯩ ꯆꯥꯗꯕ ꯇꯦꯡꯄꯥꯛ ꯂꯩꯇꯨꯝꯕꯨ ꯀꯅꯥꯅ ꯆꯥꯛ ꯑꯣꯏꯅ ꯆꯥꯕ ꯌꯥꯒꯗꯒꯦꯅꯦ? ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯤꯃ ꯂꯩꯗꯤ ꯂꯩꯇꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯅꯣ? ꯌꯥꯔꯦ ꯏꯁꯧꯗꯨ ꯂꯦꯞꯄꯣ, ꯑꯩ ꯏꯃꯥꯗꯅꯦ ꯑꯋꯥꯡꯗꯒꯤ ꯈꯤꯇ ꯄꯨꯅꯕ ꯍꯥꯏꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯃꯆꯦꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯡ ꯈꯔꯗ ꯂꯧꯔꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯩꯖꯥꯎꯒꯤ ꯃꯃꯥꯗꯨ ꯎꯄꯥꯏ ꯂꯩꯇ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯃꯅꯥꯛꯇ ꯆꯦꯡ ꯍꯪꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯂꯥꯛꯄꯗꯨ
इमुंगी अवा अनादा ममाई ममित फाउबा मक्सिलकपा हाइबदु ओइरक्लम्मी असोमदना पेट्रो खोइमुगा असुम नंगना लोइनरकपदगी खोइमुगी वाखल खरा खरा खनबा हौरक्लम्मी अदुमकपो खोइमुदी पेट्रोकी वाखल थोइना खनजिलमदे नोमगी नुमित्ता पेट्रोक्तु मता चामेलेगा हाइमेट पसाना साना वारी असुम सानरम्मी पेट्रोकना इदा कहिनो खंगदे आइदी ता खोइमुना ngang masakpa thabeng khang tawbase so yenglaga leiningi bo aina khanbada nangise ta khoimu bu nungsirak oiramni nangsi ba asi haiduna petro ikaina mamainon thadun laikhirami matagi matawduda chame leina nokmi is ikaidana kasu tawri kanade ayekta ta khoimu daibirage he harunu ko amu tati saibiradi kasu jaroise ai haige असुमना नुमित अदुगी नुंगथिलदा चामेलेना खोइमुदा मता पेट्रुकना माबो खंजे हाइना तमजरमी खोइमु पेट्रुकता थोइना नुसिबा फाउद्रबसु माना लेरांग काइनबदा वाकिबदु खलगा पेट्रुकी थमोइबुदि काहेलरोइगे हाइना खलमि अदुमना पेट्रुका खोइमुगा मरी लेनबदगी खोइमुसु पेट्रुकी पुक्सिल खंगबदगी असोमदा ममाना ममो पामले हाइबदुगा मपा सानना अदुमक सेनबा हाइबदु ओइरमी लेरांग मनाउ नुपीना खोइमुदा सेंख्रे ताबदा मपामना साउना लाक्तुना ममाका मपागदा ओनसिलगा इमा पाबा नोइबु अखोइ तोंबिदो कैसेनद्रब अतुपंगु नुपादुनबु माना करि वखलदनु हाइबनी अस आइदिने लेरांगी ममाना बेमा नंग नौसिता स्वाइदने ngang तौरगा करिमता कानरोइको इमा अइना हाइसे असि हाइदुना लेरांगदो वा मखा तागे हेक तौबगा मपाबुंगना खोन कलपना हनसाबे नंगसे वा मखयाम ताख्रेदा इपाबु वायाम हाइंगनुको लेरांग मपाबुंगना nganglakpaduda wa makha tabdi ngamda phet haidoklaga satki tawrami matamduda mamai be maduna tahata hai han sabi hore nungthin do rangana lao imung manung sitok singtok tawbase mi hairaroi leirang mamagi wa du tabada mamai do phat laisilakduna ai hore lakpa ngamoi thabag yam lehowi asi haina leirang paithoklaga satkirami madu ubada mamai be maduna tablapna masidiba माना है तौरी खैना फै है माना हेक यादब हेक तौरगनने पैथोक पैसिनगा ममा नंसु यारे मखा तारनो अदुगी सरुक कना कनानो मखागी मौहोइग करी करीनो तानब याबदो येंगो होय होय असि हाइदुना लेरांगी ममादु थंगनबगी मौ अदुगी मनाक्ता सत्खिरमी असुमना नुमिदांग वैरमदा पेट्रुकतो अहलमन मसे मनेम खरगा लोइदना थिलक्लमी पेट्रुक माना लाकपदगी मसेदो अमुक्ता उदबदुदा अकोइबदु कोइले लेदुना येंगलमी मागी मतौदा ngakna chami leina ida koino nangna nangakto tikto makhai thangat thangat yengidu aikhoi chi udabaduda laktar bahaina yengmani lakte asayuk la me haibani kai no khra ngangamaga hankhren haibani petruk masena magi phanungai thodokta laktana hau silangbagi mahut sauri bane haina laktabaduda mapukningdadi nungai jaramde adumakpu mayam mangda nungai tabadu uthokpa phajade khanna tumi laisilami asumna masi manawgi maraktasu nungai nadabaduna petruki luhongbadu leirang yauramde tasengbagi di leirang mapurebuna marin tanmanbaduda selamata leitabaduna yawbangamdabani adumakpu hanagi nungai nadabaduga mapasare khanna tumina laisinkhibani asumna matam khra haukraba tungda petruka khoimugadi पुक्सल खोइजल तिनाना सुनोंबदगी जाबु थकु वातना पानबु ओइरमी नकल अमरोमदना इखं खंगौदा फैजाउदु अनालायों खंगदना नाबा हौरक्लमी लेराक मपुरेबना अनालायों खंगदना नारकपदुदा माइबा माइबी तानाबसु पामलमी अदुबु मकुता सेलु पामा फाउबा लेइतबदुना मकुतना मकुक्ता होतलगा कइनो आइनौसि तौगदबसिवा कुतासु सेलु फाउबा पाइबसु नते अनाबसिना फिबम सुमसोक्सि लेइ तौरसि इबो युमदा इमा पाबदा तानारुबना फगद्र खंगदेने असि खना लेइरांग उपाय लेइता मपामदा लाक्तुना ममा मपादा मया नुपादु अनालायों खंगदना नारे सेल खरा पिबियो हाइना हाइरम्मी अदुबो मसानुपिगी वादु ताबदा लिरांगी मपाबुंगना तपना अहनसाबे नमागैगसु ननाउनुपिगी लुवोंबदा मिगी सेल खरा पुथदना मदो सिंगदोकनबु होतनबदा खुता सेलु पाम फाउ पाइजने लेरबदी इसान हारिबदो एखोइना पिबा कशु नतबने अदुबु लेइतबनिना एखोइना पिबा ngamloidore nangbu kana dano hanglubana faroitro leirang mapabungi wadu tabada
ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯎꯄꯥꯏ ꯂꯩꯇ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯃꯁꯦꯅ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯆꯦꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯊꯣꯝꯕꯤ ꯅꯆꯦꯕꯨ ꯀꯔꯤ ꯍꯥꯏꯅ ꯇꯝꯁꯤꯒꯦ ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯁꯦꯜ ꯂꯩꯇꯕꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯄꯦꯇ꯭ꯔꯨꯛ ꯏꯇꯞ ꯇꯞꯅ ꯏꯆꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯗ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯑꯌꯥꯎꯕ ꯈꯔꯁꯦ ꯄꯥꯏꯁꯤꯜꯂꯣ ꯑꯩꯅꯦ ꯌꯨꯝ ꯌꯧꯕꯒꯁꯨ ꯅꯅꯥꯎ ꯅꯨꯄꯥꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯃꯆꯦꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ ꯂꯩꯔꯥꯛ ꯁꯦꯜꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯅꯥꯎꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯃꯥꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯈꯟꯈꯤꯕ ꯃꯅꯥꯎꯅꯨꯄꯤ ꯃꯅꯥꯎꯅꯨꯄꯥꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡ ꯊꯤꯔꯛꯂ ꯃꯇꯝꯗ ꯀꯟꯕꯤꯕꯁꯤꯗ ꯂꯪꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯈꯟꯅ ꯍꯦꯟꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯅꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯆꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛꯁꯨ ꯃꯁꯦꯅ ꯀꯞꯂꯤꯕꯗꯨꯗ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝ ꯇꯞꯅ ꯃꯅꯝꯗ ꯄꯣꯞ ꯊꯥꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯔꯥꯡꯁꯨ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯁꯦꯜꯗꯨ ꯂꯧꯔꯒ ꯊꯣꯝꯕꯤ ꯁꯦꯜꯁꯤꯅ ꯑꯩ ꯃꯥꯏꯕꯤꯔ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯅꯇꯩꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯛ ꯃꯅꯥꯎꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯑꯗꯨꯃꯛ ꯇꯥꯍꯥ ꯆꯠꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛꯁꯨ ꯃꯁꯦꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯂꯦꯞꯂꯝꯕꯗꯨ ꯀꯨꯏꯗ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯃꯃꯥ ꯃꯄꯥꯒ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯊꯨꯅ ꯇꯟꯅ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯃꯇꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯦꯇ꯭ꯔꯨꯛꯀ ꯈꯣꯏꯃꯨꯒꯗꯨ ꯂꯩꯔꯥꯡꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯈꯣꯏꯃꯨ ꯂꯩꯔꯥꯡꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯕꯒ ꯃꯁꯥꯗꯨ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯈꯪꯂꯕ ꯄꯦꯇ꯭ꯔꯨꯛꯅ ꯃꯣꯏꯇꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯨ ꯄꯦꯇ꯭ꯔꯨꯛꯀꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯝꯃꯤ ꯂꯩꯔꯥꯡꯁꯨ ꯈꯣꯏꯃꯨ ꯎꯕꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯅꯔꯒ ꯑꯅꯥꯕꯗꯨ ꯂꯥꯌꯦꯡꯅꯕ ꯋꯥ ꯑꯣꯏꯅ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯄꯦꯇ꯭ꯔꯨꯛ ꯑꯃꯗꯤ ꯈꯣꯏꯃꯨꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤ ꯐꯩꯖꯥꯎꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯨꯅ ꯃꯥꯏꯕꯅ ꯂꯥꯌꯦꯡꯕꯗꯒꯤ ꯃꯁꯥꯗꯨ ꯄꯨꯡꯐ ꯐꯗꯨꯅ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯗꯅ ꯂꯩꯔꯝꯕ ꯄꯨꯝꯕ ꯆꯝꯊꯣꯛꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯑꯃꯗꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯨꯜ ꯑꯃꯗ ꯍꯦꯟꯕ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ ꯍꯦꯟꯕꯁꯤ ꯃꯁꯛꯇꯤ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯅꯗꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯉꯥꯎꯅꯕ ꯑꯣꯏꯔꯝꯃꯤ ꯍꯦꯟꯕ ꯃꯤꯉꯣꯟꯗꯒꯤ ꯀꯗꯔ ꯐꯥꯗꯔ ꯇꯧꯗꯨꯅ ꯆꯥꯊꯣꯛꯄꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯍꯦꯟꯕꯅ ꯏꯃꯥ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯥꯕꯗ ꯄꯥꯎ ꯇꯝꯕꯅ ꯀꯟꯕꯅꯦ ꯄꯥꯕꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯎꯕ ꯌꯥꯗꯦ ꯉꯥꯡꯗꯨꯒ ꯆꯩꯗꯨꯒ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯗꯤ ꯇꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯅ ꯉꯥꯡꯕ ꯍꯥꯏꯕ ꯇꯥꯕ꯭ꯔꯣ ꯉꯥꯡꯕ ꯍꯥꯏꯕ ꯇꯥꯗ꯭ꯔꯗꯤꯅꯦ ꯑꯇꯥꯕ ꯃꯤꯗ ꯇꯝꯂꯒ ꯉꯥꯡꯍꯟꯕ ꯇꯥꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯆꯞꯄꯨ ꯃꯥꯟꯅꯔꯦ ꯅꯄꯥ ꯐꯥꯎꯕ ꯀꯤꯕ ꯈꯪꯗ꯭ꯔꯦꯅꯦ ꯅꯪ ꯅꯄꯥ ꯐꯥꯎ ꯀꯤꯗ꯭ꯔꯦ ꯀꯤꯕ ꯈꯪꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯃꯥ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯣꯡꯃꯒꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ ꯈꯪꯂꯕ꯭ꯔꯣ ꯅꯠꯇꯦ ꯏꯃꯥꯒ ꯄꯥꯕꯒꯁꯤꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯕꯒꯤ ꯁꯦꯜꯒ ꯐꯪꯕ꯭ꯔꯕ ꯍꯥꯏꯌꯨꯁꯦ ꯁꯦꯜꯒ ꯐꯪꯕ꯭ꯔꯕ ꯑꯄꯪꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪꯗꯤ ꯈꯪꯗꯦꯅꯦ ꯌꯦꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯖꯤꯜꯂꯛꯑꯦ ꯈꯔ ꯂꯩꯔꯕꯗꯤ ꯅꯇꯨ ꯊꯤꯒꯦ ꯍꯥꯏꯔꯅꯤꯅꯦ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯅ ꯃꯅꯥ ꯑꯝꯇꯁꯨ ꯁꯨꯅꯤꯡꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯍꯌꯦꯡ ꯅꯇꯨꯗꯨꯕꯨ ꯀꯔꯤ ꯄꯤꯖꯔꯒ ꯊꯥꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯁꯖꯤꯛ ꯄꯤꯖꯔꯒ ꯊꯥꯛꯀꯦ ꯈꯜꯂꯤꯕ꯭ꯔꯥ ꯏꯕ ꯏꯃꯥ ꯃꯤꯅꯕꯨ ꯀꯅꯥꯅ ꯁꯖꯤꯛ ꯆꯥꯅꯒꯦ ꯃꯌꯥꯝꯅ ꯆꯥꯅꯕ ꯆꯥꯛꯁꯦ ꯑꯗꯨꯝ ꯄꯤꯖꯔꯒ ꯊꯥꯛꯇꯣꯏꯅꯤ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯅꯇꯨ ꯄꯤꯖꯅꯕ ꯆꯥꯛꯇꯣ ꯁꯦꯜ ꯂꯩꯇꯅ ꯂꯥꯏꯅ ꯊꯥꯗꯔꯛꯑꯣꯏꯅꯦ ꯏꯕꯨꯡꯉꯣ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯅꯁꯥ ꯅꯥꯟꯅ ꯅꯈꯨꯠꯇꯣ ꯐꯨꯔꯤꯈꯥꯎ ꯍꯨꯝꯖꯤꯜꯂꯒ ꯆꯠꯄꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏꯗꯣ ꯑꯍꯥꯎꯕ ꯆꯥꯕꯅ ꯄꯥꯝꯂꯤꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯁꯥꯅ ꯅꯥꯅꯤꯡꯂꯤꯕ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯁꯨꯅꯤꯡꯗꯕ ꯑꯃꯨꯛ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯂꯩꯇꯦꯁꯦ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯊꯥꯔꯣ ꯑꯃꯨꯛ ꯃꯆꯤꯟ ꯀꯟꯕ ꯂꯩꯇꯦꯁꯦ ꯍꯅꯨꯔ ꯐꯥꯎ ꯍꯦꯛ ꯀꯜꯂꯤ ꯆꯪꯗꯥꯟ ꯑꯩꯅ ꯀꯜꯂꯤꯕ ꯆꯤꯟꯁꯦ ꯅꯪꯅꯅꯤꯅꯦꯍꯦ ꯅꯪꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯅꯪꯗ ꯉꯥꯡꯅꯕꯗꯅꯦ ꯆꯤꯟꯒꯁꯦ ꯀꯣꯡꯒꯣꯜ ꯀꯥꯔꯕꯅꯦ ꯀꯣꯡꯒꯣꯜ ꯆꯤꯟꯗ ꯅꯠꯇꯦ ꯏꯃꯥ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨꯒ ꯅꯌꯥꯡꯁꯨ ꯆꯧ ꯀꯪꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯃꯟꯗꯅꯅꯤ ꯆꯥꯛꯇꯤ ꯃꯥꯅ ꯆꯥꯏꯗꯣ ꯆꯤꯡꯗꯨꯃꯨꯛ ꯋꯥꯡꯉꯤ
ꯂꯥꯟ ꯂꯥꯛꯑꯁꯨ ꯃꯔꯨꯝꯗ ꯂꯣꯜꯂꯁꯨ ꯎꯔꯣꯏꯅꯦ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯒꯤ ꯅꯔꯜ ꯆꯥꯕ꯭ꯔꯣ ꯍꯥ 이와기 말을 싸자버니 이와기 말을 낭나 빠나르가 강강와 하이디에 톰사나 엠바 누미다 와이람시다 나사가 문안 칼락다나 까이둥 싸따오래 낭나 그시절로이다 봐봐 아사이 파우다 좀 토우시라 하이드나 아두 봐봐 이사난 마시부디 마사기니 윰다 쿠다예 마세다가 레라소 아둠 난마네이디 낭게 사이 파우세 너무 쿠딩기 살리네 하 낭네 낭 얌헬라버니고 khazikta ngai namitagi na pita du kapkadam suk thabuk suningdab sibu karama masanu khangdeb ma ai thoi he kaya da yenguni mase ai khoina mangoda ngangli bu wase samu mathuna pena khongba haiduni mi mase ate ka imnati mama nangi natrangdu adulo adunani ngangu sakwa amta tadrisi herama pa adumaina gati haila kat nasasia aidi mapa lawibu khalibani thaina nangsu pakhang oiringayda natantanduna sel talamdabagi luhonglaba matung siki ma phau pairamdabado nabe maina tungsinduna pujarakpa sel singduna matam khara sanakiba natro is tharoi bema adu phauba kana jabadi nangbu aina kai larudi nasak haira khuti ma kusuna marol murib yengo ai de husik hanuraba si phauba kusu kumeng ka se kaisu mangba nate fasakraba aina thikraba nangbu lawribase nang silpai khangmagini ne yam phajare nangbu phajaba leitre homing sela amukta yengbiyo namai ka to haibi akhoi ba sek mangai somda hembadu numidang wairamduda masana na thangnaba khulda laktuna nupi unari ayingbina hemba pharasu putrasu nangonda gengna halibase chahi ni pani adu wala kadorage je nuksibada chahi khai de habado nang khangtro is adu oirasu imanabi singna isa nuknabada loirabani asu koina leisaraga angang amaga koina yaidana adudi makoina phangdabagi kalaktu naijilibani haining khayai sado yari bongo ado se nangi sel haibado sida leire si phawba mina puraga pirau yadadana khatnaraga lawreini ado nungai jakreda leisabi sel baibiga nushinabasidi ije ainabu sil pairаканда singbigida soidre singdora potni ado hemba aigi sahi se yasilaktre aduna aikhoyani chena matawrasiko yama thubada ije ai madam danga kiki imana deise anga khara oi aduna nupi thi kinona yam kana haiba kaino aikhoyni nuksinaraga chahi phange aina halle nangi so yenga lebe yab kaino ne ai sarokani ko leisabi sel baibi sawan be yabunati tem tem tu na chathok to yang wat ingai sida ise yingbia song nu bunang ba kamai saroi doino ha nushine ne nushine raga nasagi da som khalaga lairadi tum saw ta ba ai di khangde mathang unabada soidana chela dabani je mathang unabada soidana chela se ko ado mathang unabada di sil kharyam di puthorok pata ai yum khar semjinge ba ko ado ai khoi de lairadi nang ai ngonda hemba kaina ko udi yaroi ko ta hema kawgudaba aduga aina nangonda ayingbi gaina kawdoini is irangdi yare chalo thengi ado soibadi yare ko aisu sangi he si magai kaino hei singjabagi nungai bai sidi amade khra lawni as sigi nungai ba sigi haradi punsi supa nupi gamta diningdeda koidang koiningeba ngasi su hemba atopa khul amada amu nupi emaga potpham amada phamduna singju sari thoibina tahemba nang nahan thangnaba khulda nupi mag una hawe hai nupi tu kanano sengna hairo kanano ise ha kanana haino ba ita sanana hairei ado asengbra ba kanano ba nang unai do adudi ikoi sini ba thoibi kaino tahemba bu natomta pui haidaine aduga mu kaidagi na seno ai sina marol oidabane oidaba ngangbasida ba atak lari torisi kum asu yam haidaba sibu karino sibu kaino tade murum songano phajana hairo aikoi pandaugi masani thangnabu khulda mayum pankhiba aduga aidi nahan itaw singa thangnabu khulda chaluba aduda thengnabagi wari sari ita sananadi leisabi mali pi indiana haina thoibi nangi tata sanado
yam tinaru ko madu nupi to aigona khara chakpani cha'amani soidreba nasak na tawnadi yam phazarabani na phazadara natro nangsu aigona keli to namanabi nupa na pambi dabiduna nupi magu na wega haibududa nang chai to hoi bunga adudi nusibagi nang phazabagi chakpa nati khangaba nushiradi aina nahan ngonda hankibudo puraba natro kamaina puroi dawriga aigi sel areba makai loina khomaga purabani si taimba nuksikraba aigi nupisi si leradi horena midangdi yenba chong soidana chaba yari se kaiba taimba nangbu nakhoi manai haidainya soibani akhoi bala yengduni ngaktang duda chada bu kuiman basida kaururi adu thoibe nang pibagi piba nang loi haiba nganudo amatangadi aigonda piba yabani ko adusu mu piyo hairo taihemba hairi ni kuida nganu yengi mahauga to leida thengaktab miyoi ba ko buni na ahaudi saning silti leiti aduna adum khangi taihemba adumaina sab leibana di yare ko kaino sel thoknaba tawba yaba khara takshinaba tawsi hoi haisu adu khalibani kuire ko taihembana adu khalai se khanbana kanaroi thabak oina pangthoknaba tawro hoiba thoibi ngak leram taihemba ai nanu ma lakthurage aduga puraga jaikro thoibi khwaidagi chawba laba ma khalaga puthoro ko nupani na kaidagi thengnarubanu khangdi aina nushimandana tawbagi wani kayamdi yame mane ngondagi lawri mayam se imanabi mi yengoba imanabi singdi makhoi gi nupana pirakpagi wari ngakta aina pibagi wari ngakta somda ayingbigi yumdani ayingbigi mama thabana masanupi bu ngangli nangdana yumdu pankrone leikaigi mau amatta nanga khanadaba leitre ha nangse leisabi ni haibase kaurubra kainom tawre nang kaure as ima tona taning khijreda aiga khanarido maram leibagini mingondagi se laukhraga singni khangdradi mawaigra hanubi oigera khanaba tabani nawa mayumda khanaruro swaida khanabira pele ima no anbadagi numit taw phawba nangi khanabagi khojel maktanya kanadabada nupanina ngarangi nga kha amo koisilaga lobini lobiroisu khangbuna tabasida ha sel thada duna leiradana no mate injang zaram de leige sel khajikta piro haibadi numitudadi ha thumtolaga sainya hek haiba numittumadi nangna tawriba liri matik nikpasu kaini gi khoi masidi leikai tana balaw haibaga chapmanayi mina taning dai se nangna taning de haiga hekta tokpa yabro ha nangi angang masaduna kaibu kana dawrige nangbu lawbi ga dabsuna tabaduda ha mata magali badu ima mathangi mathang unabada soidan cheladabani kai lawiroi doino aibu pambada ngawraba angang imana khangdabagi wani soidre pamamani isagi maithongdunadi yam helabanina ha numidangdaga noklakpadi kibu kinya aina khanmadadi laikai si leiriba mi amatan nangi sel hatpa ngamdribado nangi nasaktuda malida imadi yam phajare saruda unsana kupa sabanduga mituna korphu me larodana khulge ngang kablakpado hanubi thabala e haidi angang kaputu e hainabani laikai si hoi khoidi thira sunya matang madam sana iwa naiba khange nangde dusu khangde nupane na aphangba nga mo koisilaga ima angang do aina koigina koi ima su ima dagi sahi tara hanba pabda leirei side nupa khaktana nupi angang lobu yabro nupi koisu nupa gang da leiba yam yai kaino phangjadi adumaina loina hainabani khar heidi ekhoi mase shidabana kaino khangde hembasu mamanaba aniga thoibina pirakpa nganudu thongdu sari sana wari su sari khambana haurida ngasi nganu sire lemna sabadagi hena hawbu kaidagi mulurduino aidi lemna sabane baharba yaw hauri hembana hauni nangdi nongmata nangna puraklaga aikoda lemna pizabagi wadi laikhijabani mina sari khaina chitaba yadi yauriba tombana aseng itaw nangsa hembalabani he nangi mapoksa hayinga chapmani charamdaida adum thungbodo sidi hemanbanati migi ngamjabi haiduni aina saina noina chalo haibduda ikaida na lamlabadi si hauna sari si saw phangkitro
ꯆꯥꯕꯒꯤ ꯂꯝꯗꯗꯤ ꯏꯇꯥꯎ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯒ ꯄꯨꯛ ꯊꯜꯂꯤ ꯇꯣꯝꯕꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯤ ꯏꯇꯥꯎ ꯍꯦꯝꯕꯅ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯥꯅꯨ ꯆꯥꯕ ꯐꯪꯂꯤꯕꯁꯤꯁꯨ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯁꯤꯗꯤ ꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯈꯨꯗꯣꯜ ꯇꯧꯔꯛꯄꯅꯤ ꯀꯩꯅꯣ ꯑꯗꯨꯗ ꯅꯈꯣꯏꯅ ꯏꯀꯥꯏꯕ ꯈꯪꯗꯗꯨꯅ ꯆꯥꯕꯒꯤ ꯋꯥꯅꯤ ꯇꯣꯝꯕꯅ ꯏꯇꯥꯎ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤ ꯆꯥꯕ ꯌꯥꯎꯕ ꯅꯠꯇꯦꯅꯦ ꯑꯁꯨꯛ ꯆꯥꯎꯕ ꯉꯥꯅꯨꯁꯦ ꯅꯇꯣꯝꯇ ꯆꯥꯕꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯅꯁꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯋꯥꯅꯤꯅꯦ ꯍꯦꯝꯕꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯈꯨꯂꯪ ꯀꯥꯔꯛꯂꯝꯃꯤ ꯐꯖꯕꯤꯅ ꯑꯦ ꯑꯗꯒꯤ ꯁꯤꯕꯨ ꯇꯥꯍꯦꯝꯕ ꯅꯠꯇ꯭ꯔꯣ ꯇꯥꯍꯦꯝꯕꯁꯦ ꯃꯁꯛꯇꯤ ꯏꯐ ꯐꯖꯗꯦꯕꯨ ꯑꯁ ꯑꯩꯗꯤ ꯉꯥꯎꯏꯍꯦ ꯊꯣꯏꯆꯥꯅ ꯑꯁꯦꯡꯕ ꯇꯥꯍꯦꯝꯕꯒꯤ ꯁꯛꯇꯥꯁꯦ ꯅꯨꯄꯤꯅ ꯀꯦꯟꯅꯕ ꯁꯛꯇꯥ ꯑꯣꯏꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯥꯈꯪꯁꯦ ꯅꯨꯄꯤꯗꯤ ꯌꯥꯝ ꯀꯣꯏ ꯍꯥꯏꯗ ꯂꯦꯝꯕꯤꯅ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯥꯈꯪꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯂꯩꯁꯥꯕꯤꯁꯨ ꯑꯩꯈꯣꯏ ꯈꯔꯗ ꯉꯥꯏꯔꯕꯅꯤ ꯊꯃꯣꯏ ꯁꯦꯡꯂꯤꯕꯁꯤ ꯐꯖꯕꯤꯅ ꯇꯥꯍꯦꯝꯕ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯅ ꯊꯣꯛꯂꯛꯏꯁꯤꯕꯣ ꯑꯩꯕꯨꯗꯤ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯑꯗꯣ ꯅꯈꯣꯏꯕꯨ ꯈꯨꯂꯪ ꯆꯠꯂꯨꯔꯤꯔꯣ ꯂꯦꯝꯕꯤꯅ ꯆꯠꯂꯨꯏꯅꯦ ꯇꯥꯍꯦꯝꯕ ꯈꯨꯂꯪ ꯃꯇꯝꯁꯤꯗꯤ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯁꯦ ꯀꯥꯎꯔꯦ ꯀꯣꯏꯕ ꯆꯠꯄ ꯑꯅꯥꯟ ꯐꯤꯖꯣꯜ ꯁꯦꯠꯄꯒ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯆꯥꯅ ꯇꯥꯍꯦꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯅꯤꯡꯒꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯤ ꯑꯃꯕꯨ ꯆꯪꯕ ꯆꯜꯂꯅꯤ ꯍꯥꯏꯕ ꯍꯥꯏꯒꯨꯝꯗꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯅꯤꯡꯗꯨꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ ꯅꯌꯨꯝꯒ ꯑꯝꯇ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯅꯠꯇꯦ ꯄꯥꯈꯪꯅꯒ ꯑꯃꯠꯇ ꯂꯛꯅꯅꯤꯡꯉꯔꯣꯏ ꯍꯥꯏ ꯋꯥꯅꯤ ꯊꯣꯏꯆꯥꯅ ꯏꯁ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯌꯦꯡꯉꯤꯁꯦ ꯈꯨꯅꯤꯡꯗ ꯅꯠꯇꯤꯌꯦ ꯃꯥꯏꯊꯣꯡꯁꯤꯗꯅꯤ ꯇꯥꯍꯦꯝꯕꯗꯤ ꯂꯩꯁꯥꯕꯤꯁꯦ ꯈꯨꯅꯤꯡꯗ ꯑꯣꯏꯅ ꯌꯦꯡꯂꯒ ꯀꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯃꯤꯠꯁꯤꯅ ꯃꯈꯥꯗ ꯐꯠ ꯌꯦꯡꯊꯔꯗꯤ ꯈꯨꯗꯤꯡꯗꯨꯁꯨ ꯍꯦꯛꯇ ꯎꯏꯗꯅ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯣ ꯂꯩꯁꯥꯕꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯈꯨꯂꯪ ꯆꯠꯂꯨꯏꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯁꯦꯜꯒ ꯄꯤꯔꯕꯣ ꯂꯦꯝꯕꯤꯅ ꯇꯥꯍꯦꯝꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯦꯜꯒ ꯄꯥꯛꯅ ꯁꯣꯠꯅꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯗꯒꯤꯅꯣ ꯁꯦꯜ ꯈꯤꯇ ꯄꯨꯍꯧꯒꯦꯗꯅ ꯅꯕꯨꯡꯁꯤꯡ ꯑꯁꯤꯗꯤ ꯁꯦꯜ ꯄꯨꯊꯣꯔꯛꯄ ꯀꯥꯎꯔꯦꯕ ꯐꯖꯕꯤꯅ ꯇꯥꯍꯦꯝꯕ ꯑꯩꯉꯣꯟꯗꯒꯤ ꯄꯨꯋꯣ ꯂꯦꯝꯕꯤꯅ ꯐꯖꯕꯤꯁꯦ ꯀꯌꯥꯗ ꯄꯪꯉꯤꯅ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯉꯝꯖꯔꯤꯅꯤ ꯀꯥꯏꯅꯒ ꯇꯧꯔꯤꯁꯦ ꯃꯁꯦ ꯇꯥꯍꯦꯝꯕꯁꯤꯅ ꯃꯥꯕꯨ ꯄꯥꯝꯕꯤꯗꯧꯁꯨ ꯅꯠꯇꯕꯁꯤꯗ ꯈꯨꯂꯪ ꯋꯥꯅ ꯀꯨꯝꯂꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜꯒꯁꯦ ꯑꯃꯨꯛ ꯄꯨꯍꯟꯗꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯊꯣꯏꯆꯥꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯍꯦꯝꯕꯁꯤꯁꯨ ꯃꯃꯥꯏꯁꯦ ꯌꯥꯝ ꯊꯥꯗ꯭ꯔꯣ ꯐꯤꯖꯣꯜꯗꯤ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯦꯜ ꯄꯨꯒꯦꯅꯤ ꯏꯀꯥꯏ ꯈꯨꯈꯪꯗꯁꯦ ꯂꯣꯏꯔꯦ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯕꯤꯔꯛꯀꯅꯤꯗ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯈꯤꯇꯪ ꯁꯦꯜꯁꯦ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯩ ꯋꯥꯅꯤ ꯐꯖꯕꯤꯅ ꯌꯥꯔꯅꯤꯗ ꯇꯥꯍꯦꯝꯕꯁꯦ ꯁꯤꯅ ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯝ ꯊꯣꯏꯆꯥꯅ ꯁꯣꯏꯗ꯭ꯔꯦ ꯁꯤꯡꯒꯗꯧ ꯄꯣꯠꯅꯤ ꯃꯆꯤꯟꯁꯦ ꯊꯤꯕꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕꯒꯤ ꯃꯇꯤꯛ ꯃꯇꯥꯁꯨ ꯍꯩꯈ꯭ꯔꯕ ꯃꯁꯤꯗꯤ ꯏꯇꯥ ꯐꯖꯕꯤ ꯑꯄꯪꯕꯤꯁꯤꯅ ꯁꯦꯜꯒ ꯄꯤꯗꯅ ꯃꯁꯤꯗ ꯍꯦꯝꯕꯁꯨ ꯁꯦꯜꯗꯣ ꯂꯧꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯆꯥ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯐꯖꯕꯤꯕꯨ ꯉꯥꯡꯗꯨꯅ ꯄꯨꯔꯛꯏ ꯍꯦꯝꯕꯅ ꯊꯣꯏꯕꯤ ꯑꯩꯗꯤ ꯏꯕꯨ ꯏꯀꯥꯏꯔꯦꯗ ꯅꯪꯅ ꯄꯤꯃꯟꯗꯅ ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯇꯥꯍꯦꯝꯕ ꯑꯩꯅ ꯇꯥꯜꯂꯤꯁꯦ ꯅꯪꯒꯤꯁꯨ ꯌꯥꯎꯔꯤꯅꯤ ꯑꯩ ꯏꯊꯟꯗꯒꯤ ꯅꯠꯇꯦ ꯑꯗꯣ ꯇꯥꯍꯦꯝꯕꯁꯨ ꯀꯔꯤꯅꯣ ꯁꯦꯜ ꯇꯧꯕ ꯊꯕꯛ ꯑꯃ ꯇꯧꯕꯅꯗꯤ ꯐꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯍꯦꯟꯅ ꯁꯨꯝ ꯏꯀꯥꯏꯔꯦꯗ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯕꯁꯤꯗ ꯄꯤꯅꯤꯡꯗꯕꯒꯤ ꯍꯥꯏꯕ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦꯕ ꯑꯁ ꯇꯥꯍꯦꯝꯕ ꯅꯪ ꯁꯤꯃ ꯑꯣꯟꯊꯣꯛꯅꯕꯨ ꯐꯠꯈꯤꯗ꯭ꯔꯦꯗ ꯇꯥꯍꯦꯝꯕꯅ ꯁꯦꯜ ꯊꯣꯛꯇꯕꯤ ꯂꯩꯕꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯟꯅ ꯈꯟꯒꯅꯨꯕ ꯑꯗꯣ ꯃꯇꯥꯡꯗꯣ ꯌꯥꯝ ꯃꯥꯟꯕ ꯄꯤꯅꯤꯡꯗꯕꯒꯤ ꯃꯤꯅ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯃꯛꯇꯗ ꯁꯨꯝ ꯍꯥꯏ ꯑꯗꯨ ꯇꯥꯍꯦꯝꯕ ꯅꯪ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯏꯀꯣ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯕ ꯑꯁ ꯊꯣꯏꯕꯤ ꯅꯪ ꯇꯥꯍꯦꯝꯕꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯃꯊꯥ ꯁꯥꯔꯤꯅꯤ ꯑꯗꯨꯅꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯥꯒꯅ ꯑꯩꯒꯤ ꯂꯧ ꯄꯔꯤ ꯑꯃ ꯂꯩꯅꯤ ꯍꯥꯏꯗꯅ ꯀꯟꯅ ꯉꯥꯡꯅꯔꯤ ꯑꯗꯨꯒꯤ ꯁꯦꯜ ꯈꯔ ꯋꯥꯠꯄꯒꯤꯅꯤꯗ ꯃꯥꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯖꯥꯠꯂꯣ ꯊꯥꯗꯤ ꯇꯥꯖꯈꯤꯗ꯭ꯔꯦꯗ ꯅꯤꯅꯤꯗ ꯀꯥꯡꯗꯦ ꯎꯅꯕ ꯈꯨꯗꯤꯡ ꯁꯦꯜ ꯆꯤꯜꯂꯦ ꯁꯦꯜ ꯄꯤꯌꯣꯅ ꯃꯃꯥ ꯃꯄꯥꯗ ꯅꯤꯕꯁꯤ ꯃꯉꯥꯏ ꯁꯨꯝ ꯅꯨꯡꯁꯤꯃꯟꯕꯒꯤ ꯈꯣꯏꯕꯤꯔꯕꯩ ꯋꯥꯅꯤ ꯅꯠꯀ ꯅꯠꯂꯝꯗ꯭ꯔꯗꯤꯕ ꯊꯥꯅ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯝꯃꯗꯧꯅꯤ ꯑꯗꯣ ꯇꯥꯍꯦꯝꯕ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯕꯨ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯤꯟꯈꯤꯗ꯭ꯔꯣ ꯅꯪ ꯁꯤꯃ ꯊꯥꯖꯒꯟꯈꯤꯗꯕꯁꯤꯅꯕ ꯊꯥꯖꯗꯕꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯊꯥꯖꯕ ꯋꯥꯠꯄ ꯑꯗꯨꯒꯤ ꯍꯪꯕꯅꯤ ꯀꯩ ꯍꯥꯏꯕ ꯅꯪꯒꯤꯗꯨꯅ ꯊꯥꯖꯗꯕꯒꯤꯁꯨ ꯅꯠꯇꯕ
ꯊꯥꯖꯕ ꯋꯥꯠꯄꯒꯤ ꯍꯪꯕ ꯑꯗꯨ ꯊꯣꯏꯕꯤ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯂꯨꯍꯣꯡꯅꯤꯡꯂꯕꯅꯤꯀꯣ ꯇꯥꯍꯦꯝꯕ ꯅꯪ ꯀꯩ ꯁꯨꯔꯒ ꯅꯨꯄꯤ ꯊꯥꯛꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯁꯤ ꯐꯥꯎꯕꯗ ꯇꯥꯍꯦꯝꯕꯁꯦ ꯑꯩꯅ ꯊꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁ ꯆꯥ ꯑꯗꯨꯝ ꯄꯤꯖꯔꯒ ꯊꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯂꯩꯔꯤ ꯄꯥꯕꯁꯨ ꯂꯩꯔꯤ ꯃꯈꯣꯏꯅꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯌꯥꯝ ꯀꯜꯂꯤ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯅꯪ ꯀꯩꯁꯨ ꯆꯔꯥ ꯍꯦꯜꯂꯣꯏꯗ ꯑꯩꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜ ꯊꯥꯛꯄꯗꯣ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯍꯥꯛꯅꯅꯦ ꯀꯟꯅ ꯁꯨꯅꯣꯝꯗꯨꯅ ꯊꯥꯛꯄꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯋꯥꯔꯒ ꯌꯥꯝꯅ ꯄꯦꯟꯕꯒꯤ ꯃꯑꯣꯡ ꯑꯃꯅꯦꯕ ꯅꯪꯒꯤꯁꯦ ꯇꯥꯅꯤꯡꯗꯦꯗ ꯇꯥꯍꯦꯝꯕ ꯀꯩꯅꯣ ꯅꯪꯒꯤ ꯀꯣꯛꯇꯨꯕ ꯑꯉꯥꯡ ꯃꯆꯥ ꯆꯞ ꯃꯥꯟꯅꯔꯤꯗꯣ ꯅꯇꯨ ꯅꯆꯥ ꯊꯤꯔꯗꯤ ꯊꯕꯛ ꯁꯨꯅꯣꯝꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯛꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯅ ꯊꯥꯛꯀꯗꯕꯅꯤ ꯑꯗꯨꯁꯨ ꯈꯪꯗꯕ ꯅꯪꯅ ꯅꯇꯨꯒꯁꯨ ꯊꯤꯅꯤꯡꯂꯤꯕ ꯍꯥ ꯅꯇꯨꯒꯁꯨ ꯊꯤꯅꯤꯡꯉꯤꯔꯕ ꯑꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ ꯏꯅꯥꯛꯇ ꯂꯩꯔꯣ ꯏꯕꯦꯝꯃ ꯅꯈꯨꯠ ꯊꯥꯝꯃꯒ ꯄꯤꯖꯒꯦ ꯑꯩꯅ ꯈꯪꯗꯦꯕ ꯍꯥꯏꯌꯣ ꯅꯪꯒꯤ ꯅꯈꯨꯠ ꯊꯥꯝꯗꯨꯅ ꯄꯤꯖꯕ ꯍꯥꯏꯗꯨꯗꯤꯅꯦ ꯊꯕꯛꯅ ꯈ꯭ꯋꯥꯡ ꯇꯦꯛꯄ ꯃꯈꯩ ꯁꯨꯔꯒ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯨꯗ ꯍꯥꯝꯕ ꯈꯨꯠꯇꯣ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯏꯁ ꯇꯜꯂꯤ ꯈꯨꯇꯟꯁꯤꯒ ꯏꯕꯦꯝꯃ ꯅꯪꯗꯤ ꯌꯥꯝ ꯄꯛꯇꯦꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯁꯦꯜ ꯇꯥꯟꯕ ꯌꯥꯝ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯊꯤꯖꯔꯣ ꯍꯣꯏ ꯊꯤꯖꯔꯒꯦ ꯀꯇ ꯅꯪꯉꯣꯟꯗ ꯂꯩꯗꯨꯅ ꯄꯨꯟꯁꯤꯁꯦ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯐꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯁꯛꯊꯤꯕꯤꯅ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯦ ꯍꯧꯒꯠꯂꯒ ꯆꯠꯈꯤꯅꯦ ꯍꯦ ꯉꯥꯏꯈꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯄꯤꯔꯝ ꯑꯩꯗꯤ ꯀꯩꯒꯤ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯗꯣꯏꯕ ꯍꯥ ꯅꯪꯗꯤ ꯅꯃꯥꯏ ꯀꯥꯏ ꯃꯌꯥꯝ ꯈꯪꯗꯦꯅ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅꯒ ꯄꯥꯈꯪꯗ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯕ ꯁꯦꯜꯕꯨ ꯄꯤꯔꯝꯃꯣꯅꯦ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯅꯪꯂꯣ ꯑꯩꯔꯣ ꯍꯥ ꯄꯥꯈꯪ ꯀꯅꯥꯅ ꯂꯩꯁꯥꯕꯤꯗꯒꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯂꯧꯅꯒꯦ ꯅꯪ ꯅꯇꯣꯝꯇ ꯑꯣꯏꯔꯝꯅꯤ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ ꯅꯆꯤꯟꯗꯣ ꯀꯟꯃꯜꯂꯤ ꯅꯌꯨꯝ ꯄꯥꯟꯕ ꯑꯝꯇ ꯈꯪꯉꯣꯏ ꯏꯕꯦꯝꯃ ꯃꯗꯣ ꯅꯪ ꯀꯩꯁꯨ ꯎꯕꯤꯌꯣ ꯍꯥꯏꯗꯦꯅꯦ ꯏꯕꯨꯡꯉꯣ ꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕꯁꯨ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗ ꯍꯦꯝꯕꯒꯤ ꯌꯨꯝꯗꯅꯤ ꯊꯥꯔꯣꯅ ꯌꯥꯆꯪꯂꯕꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯃꯠꯇ ꯈꯪꯗꯦꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥ ꯑꯅꯤꯅೋ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯕꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯑꯩ ꯇꯥꯔꯣꯏꯅ ꯈꯜꯂꯤꯔꯣ ꯇꯥꯔꯁꯨ ꯐꯔꯦ ꯀꯩꯅꯣ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ꯭ꯔꯕ ꯍꯥ ꯈꯪꯗꯕ꯭ꯔꯣ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯦ ꯊꯕꯛꯅꯤꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯃꯧ ꯑꯃ ꯑꯩꯅ ꯑꯊꯨꯕꯗ ꯊꯤꯕꯤꯔꯅꯤ ꯃꯥ ꯂꯝ ꯌꯥꯝ ꯍꯦꯟꯗꯧꯔꯤ ꯑꯗꯨꯒꯤ ꯆꯠꯂꯨꯔꯤꯕꯅꯤ ꯑꯩ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯣꯏꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯉꯨꯀꯣ ꯍꯌꯦꯡ ꯆꯣꯞꯇꯨꯅ ꯇꯣꯛꯀꯅꯤ ꯀꯔꯤꯒꯤ ꯆꯣꯞꯇꯣꯏꯕ ꯍꯥ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯅꯦ ꯆꯣꯡꯂꯝ ꯆꯥꯗ꯭ꯔꯤꯕꯁꯤ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯐꯗꯧꯔꯤꯕꯅꯤꯅꯦ ꯁꯣꯏꯗ꯭ꯔꯦ ꯐꯗꯧꯔꯤ ꯄꯣꯠꯅꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯋꯥꯅꯕ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯅꯤꯀꯣ ꯃꯄꯥꯅ ꯇꯧꯔꯤꯕꯗꯣ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯊꯕꯤꯈꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯤꯁꯤꯅ ꯑꯗꯨꯝ ꯂꯥꯎꯅꯔꯒ ꯂꯩꯔꯤꯁꯤꯕꯣ ꯏꯁ ꯌꯥꯝ ꯈꯪꯉꯦꯗ ꯌꯨꯝꯗ ꯂꯩꯅꯤ ꯈꯪꯗꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯥꯎꯅꯗꯨꯅ ꯂꯩꯔꯦ ꯀꯥꯏꯅ ꯍꯩ ꯅꯪ ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤꯒ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯣ ꯍꯥ ꯑꯃꯠꯇ ꯈꯪꯗ꯭ꯔꯥꯏꯕ ꯍꯦꯝꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣꯅꯦ ꯏꯄꯥꯗꯤꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ ꯃꯃꯥꯏꯁꯤꯁꯨꯅꯦ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤ ꯅꯍꯥꯟꯁꯨ ꯃꯥꯅ ꯈꯪꯅꯕ ꯅꯨꯄꯤꯗꯨꯗꯒꯤ ꯌꯦꯟ ꯍꯥꯏꯕ꯭ꯔꯥ ꯉꯥꯅꯨ ꯍꯥꯏꯕ꯭ꯔꯥ ꯂꯦꯝꯅ ꯂꯧꯔꯒ ꯆꯥꯏ ꯍꯥꯏꯗꯅ ꯈꯝꯕꯒꯤ ꯃꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯇꯝꯂꯛꯂꯤꯕꯅꯤ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯜꯂꯦꯍꯦ ꯏꯄꯥꯒꯤ ꯍꯦꯟꯕ ꯅꯪꯁꯨ ꯅꯪꯅ ꯐꯅ ꯆꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯃꯥꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯂꯣꯏꯔꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗꯒꯤ ꯂꯦꯝꯅ ꯂꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯕꯒꯥꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯕꯥꯕꯥ ꯑꯩꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯣꯏꯅ ꯄꯤꯖꯔꯛꯄꯅꯤ ꯅꯆꯥꯒꯤ ꯔꯥꯁꯤꯁꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯀꯦꯅꯕꯒꯤ ꯄꯤꯔꯛꯄꯅꯤꯕ ꯀꯦꯜꯂꯝꯃꯅꯤꯗꯀꯣ ꯁꯨꯅꯤꯡꯗꯕ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯦꯜꯂꯝꯃꯅꯤ ꯄꯥꯈꯪꯅꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯀꯣꯏꯕ ꯆꯠꯄꯗ ꯅꯊꯨꯟꯗ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯅꯞꯇꯕ ꯅꯪꯕꯨ ꯍꯩ ꯅꯪꯕꯨ ꯄꯥꯈꯪꯂꯣ ꯏꯃꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯁꯦꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯗꯤ ꯏꯃꯥ ꯅꯪ ꯅꯃꯤꯠꯀ ꯂꯣꯏ ꯊꯛꯀꯠꯇꯅ ꯂꯦꯛꯊꯈꯤꯅꯤꯁꯦ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯆꯠꯄꯒꯤ ꯁꯦꯜꯒ ꯐꯪꯕ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯊꯕꯛꯁꯨ ꯃꯅꯥꯝꯇ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯁꯦꯜ ꯄꯥꯏ ꯀꯥꯏꯅꯒ ꯃꯁꯤꯗ ꯃꯈꯣꯏ ꯃꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯥ ꯀꯇꯟꯁꯤꯒꯤ ꯅꯨꯄꯤ ꯊꯤꯕꯤꯅꯤ ꯈꯜꯂꯤꯕꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯃ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯕ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯁꯦ ꯍꯪꯉꯨꯗꯅ ꯅꯄꯥꯗ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯂꯨꯍꯣꯡꯈꯤꯔꯣꯏꯀꯣ
पुंसी सु पाखंग ओइदुना लैसाबी सेल पाइबी खनना कोइरगा लेमना चाथोक थक्तो पुने हेना नुंगाइरा कासिदा कइनो हाइसिबो ꯏꯅ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯏꯅ ꯉꯥꯡꯉꯨꯔꯤꯁꯤꯕꯣ ꯍꯥꯏꯔꯛꯑꯅꯨ ꯌꯥꯔꯦ ꯍꯥꯏꯔꯛꯑꯅꯨ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯉꯥꯡꯂꯛꯀꯅꯨꯅ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯤꯒꯤ ꯃꯔꯜꯕꯨ ꯆꯥꯊꯣꯛ ꯊꯛꯇꯣꯛꯂꯒ ꯍꯤꯡꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯗꯀꯣ ꯅꯪꯁꯦ ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯏꯕꯨ ꯏꯀꯥꯏꯔꯕꯅꯤ ꯏꯃꯥ ꯅꯆꯥꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯇꯧꯒꯦ ꯈꯟꯕꯗ ꯍꯦꯛꯇ ꯉꯝꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯊꯥꯒꯠꯀꯦ ꯍꯥꯏꯗꯤ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯉꯥꯡꯁꯤꯜꯂꯛꯏꯅꯦ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯃꯤ ꯇꯥꯅꯤ ꯏꯀꯥꯏꯕ ꯈꯪꯗꯕꯗꯪꯅ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯌꯦ ꯈꯪꯉꯕꯣ ꯃꯄꯥ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯇꯥꯗꯨ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯔ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎꯅ ꯉꯥꯡꯕ ꯆꯩꯕꯁꯦ ꯀꯌꯥꯝ ꯄꯥꯝꯒꯦ ꯈꯨꯝꯃꯛꯀꯗꯕ ꯋꯥꯗꯣ ꯇꯥꯅꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯥꯁꯦ ꯅꯆꯥꯅꯨꯄꯤꯒ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤꯕꯧꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯦꯕ ꯅꯪꯉꯣꯟꯗ ꯉꯥꯡꯕꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ ꯑꯗꯨꯕꯨ ꯅꯋꯣꯡꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯍꯌꯦꯡ ꯅꯃꯥꯟꯅꯕ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔ ꯃꯇꯝꯗꯅꯦ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤꯀꯣ ꯅꯪ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯔꯦ ꯁꯤꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯄꯥꯕꯒ ꯏꯃꯥꯒꯅ ꯉꯥꯡꯗ꯭ꯔꯗꯤ ꯀꯅꯥ ꯉꯥꯡꯗꯣꯏꯅꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯏꯃꯥ ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯅ ꯆꯥꯛꯀꯗꯣ ꯑꯃꯨꯛꯇ ꯊꯣꯡꯉꯁꯨ ꯆꯠꯂꯣ ꯀꯩꯅꯣꯗꯤ ꯏꯃꯥ ꯑꯩꯉꯣꯟꯗꯕꯨ ꯆꯥꯛ ꯊꯣꯡꯉꯣꯏ ꯑꯩ ꯉꯝꯃꯣꯏꯀꯣ ꯊꯣꯡꯒꯦꯒ ꯄꯥꯕꯗ ꯑꯣꯏꯅ ꯊꯣꯡꯍꯜꯂꯣ ꯉꯁꯤꯁꯨ ꯍꯦꯟꯕꯗꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯌꯤꯡꯕꯤꯒ ꯎꯅꯔꯤ ꯃꯊꯪ ꯎꯅꯕꯗꯅꯤꯀꯣ ꯑꯩꯈꯣꯏꯅꯤꯅ ꯆꯦꯟꯁꯦ ꯍꯥꯏꯅꯈꯤꯕꯗꯣ ꯅꯪ ꯑꯃꯨꯛ ꯀꯥꯎꯅꯤ ꯍꯣꯏꯕ ꯏꯆꯦ ꯅꯪꯅ ꯆꯦꯟꯕꯗ ꯍꯥꯏꯔꯤ ꯆꯦꯟꯕꯗ ꯁꯦꯜ ꯆꯪꯉꯤ ꯌꯨꯝ ꯄꯥꯟꯕꯗꯁꯨ ꯁꯦꯜ ꯆꯪꯉꯤ ꯁꯦꯜ ꯂꯩꯇꯗꯨꯅ ꯑꯩꯁꯦ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯅꯤꯡꯕ ꯄꯣꯠꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯆꯦꯟꯗꯕꯒ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯍꯟꯗꯛꯇꯤ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅꯤꯅ ꯆꯦꯟꯁꯤ ꯍꯥꯏꯅꯔꯒ ꯁꯨꯛꯆꯦꯟꯗꯤ ꯆꯦꯟꯗ꯭ꯔꯤꯕꯁꯦ ꯑꯗꯨ ꯌꯥꯗꯅ ꯆꯦꯟꯗꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯁꯦꯜ ꯄꯥꯏꯗꯕꯒꯤꯅ ꯃꯔꯣꯜ ꯑꯃ ꯃꯊꯥ ꯁꯥꯕꯅꯦ ꯅꯪꯗ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕ ꯖꯥꯠꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯥꯟꯅꯗꯕꯗ ꯑꯉꯥꯡꯗ ꯁꯦꯜ ꯊꯥꯗꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯝ ꯅꯣꯛꯏ ꯀꯩꯅꯣ ꯍꯅꯨꯕꯤ ꯑꯃ ꯀꯣꯏꯔꯦꯅ ꯀꯩꯅꯣ ꯈꯪꯗꯦꯕ ꯀꯔꯤ ꯑꯩꯕꯨ ꯍꯅꯨꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ ꯅꯪꯅ ꯈꯖꯥꯏꯗꯣ ꯊꯥꯎꯔ ꯅꯪ ꯈꯖꯥꯏꯗꯣ ꯊꯥꯎꯔꯕ ꯖꯥꯇꯥ ꯑꯃꯅꯤꯅ ꯀꯩꯅꯣ ꯖꯥꯇꯥ ꯑꯃꯗꯤ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯍꯦ ꯑꯩꯉꯣꯟꯗ ꯅꯪ ꯃꯁꯤ ꯑꯔꯤꯕꯤꯁꯤ ꯉꯁꯤ ꯐꯨꯗꯅ ꯊꯅꯝꯅꯤꯀꯣ ꯑꯗꯨꯁꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩ ꯉꯁꯤ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯦꯝꯈꯤꯒꯦꯗ ꯏꯆꯦ ꯁꯥꯎꯅꯨꯕ ꯐꯥꯒꯤ ꯇꯧꯔꯒ ꯄꯪꯁꯥꯎꯗ ꯍꯦꯛ ꯁꯥꯎꯔꯗꯅ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯁꯥꯎꯒꯜꯂꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏ ꯂꯩꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯉꯥꯡ ꯊꯦꯝꯃꯛꯀꯅꯨ ꯑꯝꯇ ꯑꯩꯉꯣꯟꯗ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯑꯩ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯁꯥꯎꯔꯅꯨꯕꯁꯤ ꯑꯩ ꯂꯥꯟꯖꯔꯤ ꯃꯊꯪ ꯑꯩꯉꯣꯟꯗꯒ ꯍꯅꯨꯕꯤ ꯍꯥꯏꯔꯛꯑꯕ ꯅꯪ ꯅꯆꯤꯟꯗꯣ ꯑꯩꯅ ꯊꯥꯡꯅ ꯁꯣꯏꯗꯠꯀꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯕ ꯉꯥꯅꯨꯗꯣ ꯑꯗꯨꯗ ꯄꯤꯖꯊꯣꯛꯀꯗꯕꯅꯤ ꯅꯪꯁꯦ ꯉꯥꯅꯨꯒ ꯂꯣꯏꯔꯒ ꯑꯩꯒꯤ ꯁꯔꯨꯛ ꯑꯝꯇꯒ ꯄꯤꯗꯕ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯄꯤꯔꯛꯀꯦꯅ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯄꯤꯗꯕ ꯀꯩ ꯌꯥꯎꯒꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎ ꯂꯥꯛꯑꯣ ꯑꯗꯨꯒ ꯉꯥꯅꯨꯗꯣ ꯄꯨꯈ꯭ꯔꯣ ꯍꯦꯝꯕ ꯉꯁꯤꯁꯨ ꯑꯌꯤꯡꯕꯤꯅ ꯉꯥꯅꯨ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯃꯊꯪ ꯎꯅꯕꯗ ꯆꯦꯟꯕ ꯀꯥꯎꯅꯨꯀꯣ ꯍꯣꯏ ꯀꯥꯎꯔꯣꯏꯕ ꯏꯆꯦ ꯑꯩ ꯆꯠꯂꯦꯀꯣ ꯃꯊꯪꯗꯗꯤ ꯂꯥꯛꯁꯨ ꯂꯥꯛꯔꯣꯏꯗꯕꯁꯤꯕꯣ ꯄꯪꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ ꯀꯥꯏꯅ ꯊꯕꯥꯅ ꯀꯅꯥꯗꯅꯣ ꯍꯨꯔꯥꯟꯕꯤꯗꯧꯅ ꯐꯠ ꯆꯦꯟꯗꯨꯅ ꯉꯥꯅꯨ ꯑꯃꯃꯨꯛ ꯄꯤꯔꯣꯏꯗꯨꯅ ꯈꯪꯉꯤꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯈꯪꯕ ꯇꯥꯕꯅꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯗꯤ ꯀꯣ ꯏꯃꯥ ꯉꯥꯅꯨꯁꯦ ꯑꯩꯒꯤꯅꯤ ꯑꯩꯅ ꯂꯣꯏꯖꯕ ꯄꯤꯅꯤꯡꯕ ꯃꯤꯗ ꯄꯤꯕꯗ ꯀꯩꯒꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯄꯤꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪꯒꯤ ꯑꯉꯥꯡꯗꯨꯗ ꯏꯃꯥꯒ ꯑꯌꯤꯡꯕꯤ ꯏꯃꯥꯁꯤ ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕꯅꯦ ꯏꯃꯥ ꯍꯟꯗꯛ ꯍꯦꯛ ꯎꯅꯕꯗꯗꯤ ꯁꯣꯏꯗꯅ ꯑꯩ ꯆꯦꯜꯂꯗꯕꯅꯤ ꯆꯦꯟꯁꯨ ꯆꯦꯟꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯅꯁꯤꯅ ꯆꯦꯟꯕꯁꯦ ꯊꯕꯛ ꯑꯣꯏꯅꯗꯤ ꯅꯣꯡꯇ ꯍꯦꯛ ꯄꯥꯡꯊꯣꯔꯛꯇꯦꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯅꯪꯅ ꯏꯆꯦ ꯑꯁꯨꯛ ꯌꯥꯝ ꯄꯥꯜꯍꯟꯅꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯏꯃꯥꯒꯤ ꯅꯋꯣꯡꯗꯨꯅꯅꯦ ꯑꯩꯅ ꯂꯩꯈꯤꯒꯦꯅ ꯂꯩꯔꯤꯕꯁꯦ
ꯐꯪꯗ꯭ꯔꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕ꯭ꯔꯥ ꯏꯕꯦꯝꯃ? ꯁꯣꯝꯗ ꯍꯦꯝꯕ ꯍꯣꯏꯁꯨ ꯍꯥꯟꯅꯒꯨꯝ ꯈꯝꯕ ꯑꯃꯗꯤ ꯇꯣꯝꯕꯒ ꯂꯣꯏꯅꯗꯨꯅ ꯑꯌꯤꯡꯕꯤꯅ ꯄꯤꯔꯛꯄ ꯉꯥꯅꯨꯗꯨ ꯆꯥꯔꯤ꯫ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ ꯃꯤꯉꯣꯟꯗꯒꯤ ꯂꯧꯗꯨꯅ ꯂꯦꯝꯅ ꯁꯦꯜ ꯇꯤꯡꯗꯅ ꯆꯥꯕ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤ꯫ ꯍꯦꯝꯕꯅ ꯅꯈꯣꯏꯅꯤꯅ ꯑꯩꯒꯤ ꯏꯔꯜ ꯆꯥꯔꯤꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤꯅꯦ꯫ ꯅꯣꯏꯅꯗꯤ ꯅꯣꯡꯃꯇ ꯄꯨꯊꯣꯛꯑꯒ ꯄꯤꯖꯕꯒꯤ ꯋꯥꯁꯦ ꯂꯩꯈꯤꯗ꯭ꯔꯕꯅꯤꯗꯣ꯫ ꯇꯣꯝꯕꯅ ꯏꯇꯥꯎ ꯍꯦꯝꯕ ꯁꯤꯗꯤ ꯏꯇꯥꯎꯅ ꯂꯩꯕꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯅꯔꯜ ꯆꯥꯕ ꯀꯧꯕ꯭ꯔꯅꯦ ꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯏꯅꯦ ꯑꯌꯤꯡꯕꯤꯒꯤ ꯃꯔꯜ ꯆꯥꯖꯕꯅꯤ ꯀꯩꯅꯣ꯫ ꯏꯅꯦ ꯀꯥꯏꯅ ꯆꯍꯤꯗꯤ ꯅꯪꯒ ꯏꯈꯦꯟ ꯈꯦꯠꯅꯔꯝꯃꯣꯏ꯫ ꯑꯗꯣ ꯏꯆꯦ ꯑꯌꯤꯡꯕꯤꯒꯤ ꯃꯔꯜꯁꯦ ꯑꯩꯒꯤ ꯏꯔꯜꯒꯨꯝꯕꯅꯤꯅꯦ꯫ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯕꯅꯤꯅ ꯑꯩꯒꯤ ꯏꯔꯜ ꯅꯈꯣꯏꯅ ꯆꯥꯕ ꯀꯧꯔꯦꯕ꯫ ꯈꯝꯕꯅ ꯌꯥꯔꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯗ ꯑꯩꯅ ꯌꯦꯟ ꯑꯃꯣꯝ ꯑꯃ ꯊꯥꯎ ꯌꯥꯝ ꯂꯞꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯉꯧꯔꯒ ꯅꯉꯛꯁꯝ ꯌꯧꯕ ꯄꯤꯖꯈꯤꯕꯗꯣ? ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯃꯗꯨꯗꯒꯤ ꯑꯩꯅ ꯈꯦꯜꯂꯛꯄ꯫ ꯅꯪꯅ ꯄꯤꯖꯕꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯖꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯅꯤꯁꯦ ꯑꯩꯅ ꯊꯥꯛꯑꯦꯕꯨ ꯍꯥꯏꯕ ꯌꯥꯔꯝꯅꯤ꯫ ꯏꯇꯥꯎ ꯁꯥꯗꯨ ꯃꯨꯜꯂꯦ ꯈꯔ ꯀꯣꯊꯔꯣ ꯊꯨꯝ ꯃꯣꯔꯣꯛ ꯌꯦꯡꯁꯤꯅꯦ꯫ ꯈꯝꯕꯅ ꯃꯍꯥꯎ ꯌꯦꯡꯕ ꯊꯨꯝ ꯃꯣꯔꯣꯛ ꯌꯦꯡꯕꯒꯤꯗꯤ ꯅꯪ ꯅꯍꯥꯟ ꯍꯦꯛ ꯊꯥꯎꯗꯣꯔꯛꯀꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯉꯥꯅꯨ ꯊꯣꯡꯂꯤꯕꯗꯨ ꯈꯔ ꯀꯣꯊꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯏ꯫ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯍꯦꯝꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯌꯥꯗ꯭ꯔꯦ꯫ ꯇꯣꯝꯕꯅ ꯐꯨꯟꯅꯤ ꯇꯞꯅ ꯆꯥꯎ꯫ ꯑꯁ ꯍꯦꯛ ꯇꯞꯅ ꯆꯥꯎꯗꯤ ꯌꯥꯗꯦ ꯀꯩꯗꯧꯔꯒꯦ ꯐꯨꯜꯂꯕꯣ? ꯏꯇꯥꯎ ꯈꯧꯔꯤꯗ ꯉꯥꯅꯨ ꯃꯆꯥꯒꯤ ꯃꯔꯨꯗꯣ ꯐꯩꯗ ꯌꯥꯎꯔꯦ ꯑꯩ ꯁꯤꯗꯧꯔꯦ꯫ ꯈꯝꯕꯅ ꯍꯥ ꯏꯇꯥꯎ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ? ꯉꯛꯁꯝꯁꯦ ꯂꯦꯡꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯂꯦꯝꯅ ꯆꯥꯕ ꯄꯥꯝꯕꯒꯤ ꯂꯥꯏꯟꯗ ꯋꯥꯔꯝ ꯃꯥꯜꯂꯦ꯫ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯊꯛꯇ ꯀꯥꯕ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯇꯣꯝꯕꯅ ꯏꯇꯥꯎ ꯑꯃꯥꯏꯕ ꯑꯃꯒꯤꯗ ꯆꯠꯇꯨꯅ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯝꯇ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯝꯕꯕꯨ ꯑꯃꯥꯏꯕ ꯑꯃꯒꯤꯗ ꯄꯨꯔꯒ ꯂꯥꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯃꯔꯨꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕ ꯃꯔꯨꯅ ꯌꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯨꯅ ꯅꯨꯃꯤꯠ ꯐꯅꯌꯥꯝꯅ ꯐꯔꯝꯗꯦ꯫ ꯑꯩꯅ ꯃꯤꯒꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯏꯔꯜꯗꯤ ꯇꯥꯅꯤꯡꯗꯅ ꯃꯤꯒꯤ ꯃꯔꯜ ꯂꯦꯝꯅ ꯆꯥꯕ ꯄꯥꯝꯂꯨꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯋꯥꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯈꯥꯡꯂꯤꯕ ꯆꯩꯅꯥꯁꯦ ꯈꯥꯡꯂꯝꯂꯣꯏ꯫ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯁꯨꯔꯛꯂꯤ ꯆꯥꯛ ꯆꯥꯈꯣꯝ 3 ꯐꯥꯎꯕ ꯐꯥꯟ ꯌꯣꯠꯄ ꯉꯝꯗ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ ꯍꯦ ꯏꯁꯣꯔ ꯅꯅꯥꯏ ꯑꯩ ꯃꯤꯒꯤ ꯃꯔꯜ ꯑꯃꯨꯛ ꯍꯟꯅ ꯂꯦꯝꯅ ꯆꯥꯖꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯝꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗꯅꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛꯇ ꯃꯁꯨꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯤꯌꯣꯅꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯏꯕꯣꯛ ꯉꯁꯤꯗꯤ ꯋꯥꯔꯤ ꯂꯤꯕꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯃꯕꯣꯛ ꯑꯗꯨꯅ ꯂꯤꯕꯤꯒꯦ꯫ ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯏꯕꯣꯛꯇꯤ ꯂꯤꯕꯤꯅꯤꯗ ꯍꯥꯏ ꯁꯨꯡꯂꯤꯗꯤ ꯂꯤꯕꯤꯗꯦ꯫ ꯏꯁꯨꯁꯤꯡꯕꯨ ꯀꯔꯤ ꯋꯥꯔꯤ ꯇꯥꯅꯤꯡꯒꯦ? ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯏꯕꯣꯛ꯫ ꯇꯜꯂꯤ ꯀꯤꯖꯩ ꯑꯗꯨꯗꯤ꯫ ꯏꯕꯣꯛ ꯑꯀꯤꯕꯒꯤ ꯅꯠꯇꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯌꯣ꯫ ꯏꯁꯨ ꯊꯣꯏꯕ ꯏꯆꯟꯁꯦ ꯀꯤ ꯍꯥꯏꯔꯕꯅꯤꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯁꯤꯀꯣ꯫ ꯑꯍꯣꯏ ꯏꯕꯣꯛ ꯂꯥꯛꯑꯣ ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯤꯕꯤꯔꯒꯦ꯫ ꯋꯥꯔꯤ ꯂꯤꯔꯗꯤ ꯂꯥꯡꯕ ꯌꯥꯗꯦꯀꯣ ꯏꯁꯨꯁꯥ꯫ ꯍꯣꯏ ꯏꯕꯣꯛ ꯂꯥꯡꯉꯔꯣꯏ ꯂꯤꯕꯤꯔꯣꯕ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ꯫ ꯍꯣꯏ ꯂꯤꯔꯒꯦꯀꯣ ꯇꯥꯔꯣ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯐꯩꯖꯥꯎ ꯀꯧꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯌꯥꯝꯅ ꯄꯪꯕ ꯃꯤꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗ ꯃꯤꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯟꯅꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯔꯕ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯥꯅ ꯃꯁꯥꯗ ꯐꯨꯖꯤꯜꯂꯛꯄꯒꯤ ꯑꯁꯥꯕꯒ ꯈꯪꯗ ꯃꯈꯩ ꯎꯈꯣꯡ ꯇꯦꯟꯅ ꯉꯥꯊꯔꯗꯨꯅ ꯐꯩꯖꯥꯎꯗꯣ ꯀꯟꯅ ꯃꯣꯟꯇ꯭ꯔꯪ ꯇꯧꯔꯤ꯫ ꯐꯩꯖꯥꯎꯒꯤ ꯃꯃꯥ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯤꯠ ꯅꯥꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯐꯩꯖꯥꯎ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯁꯥꯕꯒ ꯈꯪꯗ꯭ꯔꯕꯣ ꯃꯤ? ꯐꯩꯖꯥꯎ ꯃꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯏꯐꯤꯡ ꯐꯤꯡꯅ ꯑꯍꯥ ꯀꯅꯥꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯥꯎ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯍꯩ ꯑꯉꯥꯎꯕ ꯀꯅꯥꯝꯇꯒꯤ ꯌꯨꯝ ꯀꯩꯁꯨ ꯇꯧꯗꯦ ꯃꯁꯤꯗꯤ꯫ ꯀꯩꯅꯣ ꯏꯃꯥꯕꯨ ꯍꯧꯖꯤꯛꯇ ꯌꯨꯝ ꯃꯩ ꯆꯥꯛꯑꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯗꯥꯏꯅꯦ? ꯍꯥꯏ ꯌꯦꯡꯅꯤꯡꯗꯦ꯫ ꯌꯦꯡꯉꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯃꯅꯤꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯎ꯫ ꯏꯃꯥꯅ ꯀꯗꯥꯏ ꯆꯠꯇꯣꯏꯕ? ꯀꯗꯥꯏꯗꯕꯨ ꯆꯠꯇꯧꯔꯤꯒꯦ ꯐꯤ ꯁꯥꯗꯧꯔꯤꯕꯅꯤ꯫ ꯅꯆꯦꯗꯨꯁꯨꯅꯦ
ꯅꯣꯡꯃꯇ ꯂꯥꯛꯑꯣꯅ ꯃꯤꯉꯣꯟꯗ ꯄꯥꯎ ꯐꯅ ꯌꯥꯝꯅ ꯆꯦꯟꯈꯤꯕꯅꯤ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯆꯠꯂꯨꯁꯣꯔꯣ ꯏꯃꯥ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯐꯩꯖꯥꯎ ꯏꯃꯥ ꯐꯤꯁꯦ ꯉꯥꯏꯍꯥꯛꯇ ꯁꯥꯈꯤꯒꯦꯀꯣ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯐꯩꯖꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯐꯩꯖꯥꯎ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯩꯗꯣ ꯍꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗꯣ ꯁꯖꯤꯛ ꯐꯥꯜꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯎꯔꯗꯨꯅ ꯀꯧꯔꯛꯏ ꯐꯩꯖꯥꯎ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯐꯩꯖꯥꯎꯅ ꯋꯥꯈꯜꯒꯤ ꯋꯥꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯅꯌꯥꯝꯕꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯂꯝꯃꯨꯗꯅ ꯀꯗꯥꯏꯕꯤꯔꯣ ꯇꯧꯕꯤꯒꯦꯁꯦ ꯁꯤꯒꯤ ꯊꯕꯛꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕꯅꯤꯅ ꯐꯩꯖꯥꯎ ꯏꯕꯣ ꯅꯁꯛ ꯍꯥꯏꯔ ꯐꯖꯩ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤꯅꯦ ꯐꯩꯖꯥꯎ ꯅꯨꯄꯥꯗꯨꯅꯒ ꯐꯖꯩꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯦꯞꯂꯒ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ ꯅꯨꯄꯤꯒ ꯂꯩꯇꯦ ꯑꯗꯨꯒꯤꯕꯨ ꯅꯌꯥꯝꯕ ꯂꯩꯔꯤꯁꯤꯗꯤ ꯅꯌꯥꯝꯕꯅ ꯏꯅꯥꯎꯒꯤ ꯅꯨꯄꯤ ꯊꯤꯕꯤꯔꯒ ꯂꯣꯏꯔꯦꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯕꯤꯅꯤꯒ ꯍꯥꯏꯔꯛꯄꯗꯨꯗ ꯐꯩꯖꯥꯎ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯐꯩꯖꯥꯎꯕꯨ ꯊꯥꯒꯠꯂꯒ ꯃꯥꯒꯤ ꯊꯕꯛꯇꯣ ꯐꯩꯖꯥꯎꯅ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯆꯥꯎꯕꯤ ꯄꯥꯠꯇ ꯆꯠꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯐꯩꯖꯥꯎꯗꯤ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯒꯣ ꯒꯣ ꯂꯥꯎꯅ ꯅꯥꯈꯣꯛꯂꯤ ꯆꯥꯎꯕꯤ ꯇꯨꯝꯂꯤꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯩꯖꯥꯎ ꯐꯩꯖꯥꯎ ꯀꯧꯔꯤꯕꯗꯨꯒ ꯇꯥꯗꯕ ꯃꯈꯩ ꯐꯩꯖꯥꯎ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯆꯥꯎꯕꯤꯁꯨ ꯃꯆꯥꯕꯨ ꯀꯧꯕ ꯂꯦꯞꯇꯦ ꯃꯃꯥꯅ ꯀꯧꯃꯟꯕꯗꯒꯤ ꯐꯩꯖꯥꯎ ꯃꯃꯤꯠ ꯆꯤꯡꯂꯗꯨꯅ ꯀꯌꯥꯒꯤ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯑꯃꯨꯛ ꯆꯦꯞꯈꯤ ꯌꯦꯡꯉꯣꯏ ꯑꯩꯅꯦ ꯄꯥꯠꯇ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯗꯣꯛꯂꯝꯃꯨ ꯑꯩꯅ ꯇꯥꯛꯈꯤꯕꯗꯣ ꯅꯪꯕꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯕ ꯈꯪꯉꯤ ꯐꯔꯦ ꯐꯖꯅ ꯊꯣꯡꯂꯝꯃꯨ ꯀꯨꯏꯅ ꯇꯨꯝꯂꯅꯨꯀꯣ ꯅꯪꯁꯨ ꯍꯧꯒꯠꯂꯣꯀꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯏꯟ ꯍꯪꯒꯦꯟ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎꯗꯣ ꯍꯀꯥꯝ ꯋꯥ ꯆꯟꯕ ꯃꯈꯩ ꯍꯧꯒꯠꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯁꯟꯗꯨꯁꯨ ꯐꯩꯖꯥꯎ ꯎꯕꯗ ꯃꯕꯨꯛ ꯂꯥꯝꯃꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯍꯦꯛꯇ ꯈꯣꯡꯂꯛꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯁꯖꯤꯛꯁꯦ ꯈꯤꯇꯁꯨ ꯇꯥꯛꯄꯤꯔꯝꯒꯦ ꯍꯥꯏꯗꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯥꯎ ꯁꯪꯒꯣꯜ ꯇꯝꯅ ꯂꯥꯛꯏ ꯐꯩꯖꯥꯎ ꯁꯖꯤꯛ ꯀꯛꯅ ꯉꯁꯥꯏ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯝꯃꯣ ꯍꯥꯏꯔꯝꯕꯗꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯃꯈꯩꯗꯤ ꯐꯩꯖꯥꯎ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯌꯦꯅ ꯃꯃꯥꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯇꯁꯦꯡꯅ ꯀꯃꯥꯏꯅ ꯊꯣꯡꯕꯅꯣ ꯍꯥꯏꯕꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯟꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ ꯂꯩꯔꯤꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯄꯣꯠꯁꯤꯡꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯐꯝꯕ ꯌꯥꯕ ꯐꯝꯂꯨꯔꯒ ꯆꯥꯛ ꯊꯣꯡꯂꯒꯦ ꯈꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯥꯎꯅ ꯄꯤꯖꯔꯒꯦ ꯃꯈꯨꯠꯀꯗꯣ ꯆꯤꯛꯇꯠꯍꯟꯒꯦꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨ ꯆꯨꯈꯠꯂꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯁꯨ ꯂꯦꯞꯇꯦ ꯏꯃꯥꯅ ꯊꯣꯡꯕꯗꯨꯕꯨ ꯆꯦꯡꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯩꯖꯥꯎ ꯏꯁꯤꯡ ꯌꯥꯎꯗꯕꯤ ꯆꯐꯨꯗꯨꯗ ꯆꯦꯡꯗꯣ ꯍꯥꯞꯂꯒ ꯃꯩꯊꯛꯇꯨꯗ ꯊꯥꯡꯒꯠꯂꯤ ꯂꯩꯔꯝꯕꯁꯤꯡꯗꯣ ꯄꯪꯊꯥꯗ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯀꯣꯟꯅꯗ꯭ꯔꯗꯨꯅ ꯃꯃꯥꯅ ꯃꯅꯤꯡꯗ ꯊꯝꯂꯝꯕꯁꯤꯡꯗꯨꯁꯨ ꯌꯥꯎꯅ ꯃꯩ ꯊꯥꯗꯣꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯀꯥꯊꯤ ꯃꯅꯝꯗꯣ ꯐꯅꯕꯅꯦ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯑꯔꯩꯕ ꯏꯁꯤꯡ ꯃꯈꯩ ꯆꯐꯨꯗꯨꯗ ꯍꯩꯖꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯆꯥꯎꯕꯤꯁꯨ ꯍꯜꯂꯛꯂꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯐꯩꯖꯥꯎ ꯉꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣꯅꯦ ꯃꯄꯥꯟꯗ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯐꯩꯖꯥꯎ ꯊꯣꯛꯂꯛꯏ ꯉꯥꯁꯤꯡꯗꯨ ꯎꯕꯗ ꯃꯥ ꯉꯥꯁꯦ ꯑꯣꯏꯅ ꯊꯣꯡꯂꯨꯁꯤ ꯌꯥꯝ ꯇꯥꯟ ꯆꯥꯅ ꯀꯔꯤ ꯉꯥꯁꯦ ꯍꯩꯗꯣꯛꯀꯦ ꯉꯥ ꯍꯥꯞꯄ ꯌꯥꯕ ꯄꯥꯇ꯭ꯔ ꯑꯝꯇ ꯄꯨꯔꯛꯎꯅꯦ ꯅꯪꯕꯣ ꯐꯩꯖꯥꯎ ꯏꯃꯨꯡ ꯆꯪꯂꯒ ꯄꯥꯇ꯭ꯔ ꯂꯧꯔꯗꯨꯅ ꯃꯃꯥꯗ ꯄꯤꯔꯛꯏ ꯉꯥꯁꯤꯡꯗꯣ ꯍꯩꯗꯣꯛꯅ ꯆꯥꯎꯕꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯣ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯤ ꯏꯟꯁꯥꯡꯗꯤ ꯊꯣꯡꯗ꯭ꯔꯤ ꯐꯔꯦ ꯏꯟꯁꯥꯡꯗꯨꯗꯤ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯏꯊꯔꯨꯈꯤꯒꯦꯀꯣ ꯉꯥꯗꯣ ꯍꯧꯗꯣꯡꯅ ꯆꯥꯕ꯭ꯔꯥ ꯌꯦꯡꯂꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯥꯎꯕꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯉꯥ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯉꯥꯁꯤꯡꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯆꯥꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯐꯩꯖꯥꯎꯗꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯗ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯔꯤꯕꯗꯨ ꯀꯟꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯉꯥ ꯄꯨꯝꯅꯃꯛꯇꯣ ꯍꯧꯗꯣꯡꯅ ꯂꯣꯏꯅ ꯆꯥꯈꯤ ꯆꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯆꯥꯎꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯎꯔꯦ ꯐꯩꯖꯥꯎꯅ ꯉꯁꯥꯏ ꯂꯩꯍꯧꯕꯗꯨꯗꯒꯤ ꯃꯐꯝ ꯂꯦꯡꯗꯅ ꯐꯝꯂꯤꯕꯗꯨ ꯉꯥ ꯍꯥꯞꯈꯤꯕ ꯄꯥꯇ꯭ꯔꯗꯨꯁꯨ ꯃꯐꯝ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯁꯤꯡꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯌꯥꯝ ꯐꯤꯡꯅ
ꯐꯩꯖꯥꯎ ꯁꯤꯗ ꯍꯥꯞꯂꯝꯕ ꯉꯥꯁꯤꯡꯗꯨꯗꯤ ꯏꯃꯥꯕꯨ ꯍꯧꯗꯣꯡꯅ ꯆꯥꯕ ꯌꯦꯡꯂꯝꯃ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯕꯅꯤ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯏꯃꯥ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯆꯥꯎꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯍꯥꯆꯟꯗ꯭ꯔꯥꯟ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯑꯄꯪꯕ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕ ꯌꯦꯡꯂꯝꯃ ꯍꯥꯏꯗꯤ ꯍꯧꯗꯣꯡꯅ ꯉꯥꯗꯣ ꯆꯥꯗꯅꯕ ꯁꯦꯟꯅꯔꯝꯃꯣ ꯍꯥꯏꯕꯅꯤꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯐꯩꯖꯥꯎꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤ ꯆꯩꯔꯤꯕꯗꯨꯒ ꯆꯪꯕꯤꯕ ꯅꯠꯇꯦ ꯃꯣꯡ ꯍꯥꯗꯅ ꯑꯗꯨꯃꯛ ꯐꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤꯅꯦꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯉꯁꯥꯏ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯔꯝꯃꯒꯕꯨ ꯆꯥꯍꯜꯂꯝꯒꯗ꯭ꯔꯣ ꯁꯣꯏꯕꯅ ꯃꯥꯅ ꯁꯣꯏꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯩꯅꯦ ꯆꯥꯎꯕꯤꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ ꯋꯥꯅ ꯐꯥꯔꯨꯔꯤꯕ ꯉꯥꯗꯨꯗꯤ ꯍꯧꯗꯣꯡꯒꯤꯗꯃꯛ ꯑꯣꯏꯔꯤꯅꯦꯀꯣ ꯐꯩꯖꯥꯎ ꯅꯪ ꯉꯁꯤꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯨꯅꯨ ꯑꯄꯪꯖꯥꯎꯁꯤꯗꯤ ꯍꯦ ꯑꯁꯨꯝꯅ ꯁꯥꯎꯅ ꯆꯥꯎꯕꯤ ꯏꯃꯨꯡ ꯆꯪꯂꯛꯏ ꯎꯔꯦ ꯆꯥꯛꯁꯪꯗ ꯆꯥꯏꯔꯤꯕ ꯇꯧꯔꯝꯂꯤꯕ ꯀꯨꯝꯍꯩꯁꯤꯡꯗꯨ ꯆꯥꯎꯕꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯩꯔꯝꯕ ꯁꯤꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯐꯩꯖꯥꯎꯕꯨ ꯐꯨꯔꯝꯃꯤ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯅ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ ꯅꯪ ꯃꯨꯛ ꯄꯪꯕ ꯃꯤꯁꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯅꯪ ꯑꯃꯒ ꯂꯩꯃꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯊꯟꯇ ꯂꯩꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯆꯥꯎꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯀꯞꯁꯨ ꯀꯞꯂꯤ ꯐꯩꯖꯥꯎ ꯃꯃꯥꯅꯒ ꯃꯉꯣꯟꯗ ꯐꯨꯔꯤꯕꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯁꯥ ꯈꯪꯖꯗꯦ ꯑꯗꯨꯅ ꯃꯃꯥꯗ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯗꯤ ꯐꯨꯕꯅ ꯃꯥꯅ ꯐꯨꯔꯒ ꯀꯞꯀꯁꯨ ꯀꯞꯄꯤꯅꯦ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥ ꯐꯩꯖꯥꯎꯒ ꯑꯣꯟꯁꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯂꯩꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯐꯩꯖꯥꯎ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯅꯪ ꯑꯣꯏꯔꯦ ꯐꯩꯖꯥꯎ ꯂꯥꯛꯑꯣ ꯆꯪꯂꯣ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯏꯆꯦ ꯐꯔꯦ ꯁꯤꯗ ꯆꯥꯈ꯭ꯔꯣ ꯎꯇꯤ ꯑꯁꯪꯕꯁꯨ ꯊꯣꯡꯉꯤ ꯐꯔꯦꯗ ꯑꯩꯅꯒ ꯆꯥꯅꯤꯡꯗꯅ ꯂꯩꯔꯝꯕꯒ ꯅꯪꯕꯨ ꯀꯩ ꯂꯩꯒꯦ ꯏꯆꯦꯒꯤꯗ ꯂꯥꯛꯄꯕꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯏꯆꯦ ꯎꯅꯤꯡꯗꯅ ꯏꯃꯥꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦꯗꯤ ꯈꯟꯕꯅꯤ ꯍꯦꯛꯇ ꯉꯝꯗꯦ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯃꯁꯥ ꯀꯜꯂꯤꯗ ꯃꯁꯤꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯗꯤ ꯆꯥꯛꯇꯨꯝ ꯆꯥꯅꯕ ꯇꯧꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯅ ꯐꯩꯖꯥꯎꯅ ꯃꯆꯦꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯤꯁꯤꯕꯨ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯏꯆꯦ ꯂꯧꯕꯨꯛꯇ ꯆꯠꯅꯈꯤꯌꯦ ꯑꯩꯁꯨ ꯆꯠꯇꯣꯏꯅꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯔꯝꯃꯒ ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯐꯅ ꯆꯠꯅꯤꯅ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯎꯅꯦ ꯐꯩꯖꯥꯎ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯕ ꯐꯠꯇꯦꯀꯣ ꯐꯩꯖꯥꯎ ꯃꯆꯦꯒꯤ ꯎꯇꯤꯗꯣ ꯍꯥꯎꯏꯅ ꯄꯪꯆꯥꯗ ꯆꯥꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯆꯦꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯌꯨꯝ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯆꯦꯗ ꯏꯆꯦ ꯑꯩꯁꯨ ꯌꯨꯝ ꯆꯠꯂꯒꯦ ꯆꯠꯂꯣ ꯌꯨꯝ ꯌꯧꯅꯕ ꯆꯨꯝꯅ ꯆꯠꯂꯨꯀꯣ ꯐꯩꯖꯥꯎ ꯍꯣꯏ ꯆꯠꯀꯦ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯐꯩꯖꯥꯎ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯏꯆꯦꯅ ꯆꯨꯝꯅ ꯆꯠꯂꯣ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ ꯇꯟꯖꯥꯗꯨꯗ ꯐꯩꯖꯥꯎ ꯃꯕꯨꯛꯇꯨꯁꯨ ꯌꯥꯝ ꯂꯨꯝꯊꯔꯛꯂꯝꯃꯤ ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯛꯁꯤꯕꯨ ꯀꯔꯤꯒ ꯌꯥꯎꯔꯖꯥꯠꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯊꯔꯛꯏꯁꯤꯕꯣ ꯂꯝꯕꯤꯁꯤꯅꯒ ꯆꯨꯝꯅ ꯂꯩꯇꯕꯅꯤ ꯄꯨꯛꯅꯒ ꯂꯨꯝꯕꯅꯤ ꯑꯩꯗꯤ ꯀꯃꯥꯏ ꯌꯨꯝ ꯌꯧꯗꯣꯏꯕ ꯇꯧꯔꯤꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯩꯖꯥꯎ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯪꯁꯤꯜꯂꯒ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩꯊꯣꯛꯏ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯝꯕꯤ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯨ ꯅꯣꯛꯇꯅ ꯆꯠꯅꯈꯤ ꯃꯇꯝꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯂꯥꯛꯂꯝꯃꯤ ꯐꯩꯖꯥꯎꯅ ꯐꯝꯂꯤꯕꯗꯨ ꯃꯈꯣꯏꯁꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯥ ꯐꯩꯖꯥꯎ ꯀꯩꯗꯧꯔꯒꯦ ꯅꯈꯣꯡꯒ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯤꯁꯤꯕꯣ ꯐꯩꯖꯥꯎꯅ ꯑꯩꯗꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯦꯅ ꯂꯝꯕꯤꯁꯦ ꯆꯨꯝꯅ ꯆꯠꯂꯣ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒ ꯂꯝꯕꯤꯁꯤꯗꯤ ꯁꯨꯝ ꯊꯦꯛꯑꯦ ꯆꯨꯝꯅꯁꯨ ꯂꯩꯔꯝꯗꯦ ꯑꯩ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯈꯪꯗꯕꯒꯤ ꯐꯝꯂꯝꯃꯤꯅꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯐꯩꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯀꯩꯅꯣ ꯅꯣꯏꯅ ꯅꯣꯛꯏꯗꯨꯕꯣ ꯅꯣꯏꯅ ꯈꯪꯂꯗꯤ ꯑꯃꯨꯛꯇ ꯇꯥꯛꯂꯝꯃꯣ ꯑꯩ ꯄꯨꯛꯁꯦ ꯌꯥꯝ ꯂꯨꯝꯃꯦꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯄꯨꯛ ꯂꯨꯝꯃꯦ ꯍꯥꯏꯁꯤꯕꯨ ꯀꯩ ꯆꯥꯔꯒꯦ ꯇꯥ ꯐꯩꯖꯥꯎ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯐꯩꯖꯥꯎ ꯈꯨꯝꯂꯛꯏ ꯑꯣ ꯎꯇꯤ ꯑꯁꯪꯕ ꯆꯥꯔꯦ ꯌꯥꯝ ꯍꯥꯎꯖꯥꯅꯤꯡꯉꯣ ꯅꯣꯏꯁꯨ ꯆꯥꯔꯒ ꯈꯪꯅꯤ ꯀꯌꯥꯝ ꯍꯥꯎꯒꯦꯗꯣ ꯐꯩꯖꯥꯎꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯅꯣꯛꯄꯗ ꯃꯕꯨꯛ ꯄꯥꯏꯅꯔꯤ ꯅꯣꯛꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯇꯥ ꯐꯩꯖꯥꯎ ꯄꯨꯛ ꯂꯨꯝꯃꯤꯗꯣ ꯐꯅꯕ ꯍꯤꯗꯥꯛ ꯍꯥꯏꯕꯤꯌꯨꯔꯥ ꯐꯩꯖꯥꯎ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯌꯣ ꯀꯩ ꯍꯤꯗꯥꯛꯅꯣ ꯍꯣꯔꯦꯟꯅꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯊꯤꯠꯂꯒ ꯊꯛꯑꯣ ꯈꯨꯗꯛꯇ ꯐꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯃꯨꯛ ꯀꯟꯅ ꯅꯣꯛꯏ ꯐꯩꯖꯥꯎꯗꯤ ꯃꯌꯥꯝ ꯅꯣꯛꯂꯤꯕꯗꯨ ꯌꯥꯎꯕ ꯅꯠꯇꯦ
อีปังปังน่ะอมุกซ่องเลยกุยนุทิดปะให้บอกเลยสาบิสิงดมายาเส้นมังงำนัดรีแต่ไปเจ้าทิดปะให้ดิเนี่ยอีสิงถักนับกอนดูดาอีสิงคาราฮาโปอดูกันเนี่ยอีสิงดูดาทุ่มกมรกดูสาบจิโลอดูกันท่าโอให้ปนี่โอ้อดูให้บอยเด้ขังเงี้ยดูดิลำบีดูสุดักโลอายุมยำจัดยังไงบ้ามีดวิชิลก็จัดโลอดมจุ่มละอดบันในลำบีดีตาไปเจ้าเลยสาบิสิงดูนะให้ดีบ่ดูจุ่มละไปขันละดูนะไปเจ้าผูกเขากันดูนะมามีดวิชิลก็จัดปะฮาวีเลยสาบิสิงดูสูไปเจ้ากิมาตัวดูไงหักยังลำละกะมาคอยสนุกนกตัวนั้นจัดครีมามีดวิชิลก็สมลักปะดูนะไปเจ้าคงบาลตาสิลามีอดูดกิมามีตัวขังปังทอรีเลยสาบิสิงดูนะให้รำมีดูจุ่มดิจุ่มมีเนี่ยมิดอุชิลดีลำบีเสียจุ่มเลี้ยบคงบาลสิสูจุ่มนลากป่วยระบมาเลยคงบาลตาสินบกิสาวบกตาวเดภัยเจ้ามากิวาคัลดาคงบาลดสุลำบีจัดลีบันในขลามีคงบาลตกิการักตัวนะอามุกสมมิดอุชิลกจัดปะฮาวีอาสมนามิดอุชิลกลากปะตัวนะอามาดามุกไวชินอามาดามุกทอมจินยังว่านะมายุ่มยาวรักลำมีมาจานะหลักลีบพิบัมตัวอุบดามามาเจ้าวีป้าปาขัดนะพี่เจ้านางบ่มีกับขัดนารักโปรกะรีโนนางในตลกลีบมาตกชิบอมาม่านะกับปาขัดลีบตัวจังเดียพี่เจ้าดีมาเจนให้ไปอินเลนะฮารารีอดูกับมาม่าดำมุกอันชินดูนะตับนะให้ดีมีขัดนาใบก่อนน้ำตะขัดนาเด็กไว้มาอดูกับกะรีโนบะนางในตลกอีบัสินะพี่เจ้ามาใส่เท่าคลิปเท่าตกชิงดูมาม่าเดตำลำมีอดูบเลยชาวิสิงนะให้รักปะมรกทักปะกิวาดูเดให้ดกลำเดมาจากิวาดูตาระกะเจ้าวิสาวนะนางบุกการันบันมิท่าดโนกี่อันตารักตัวเชสักยามจับปะบังบะจำผุดนางบ่สาวีมาคาตารีอดูไม่ได้กี่มุงจังละกันอีรู้ไหมถ้าเจอก็จังละอุโกอาศัยให้ระกะเจ้าวีอีมุงจังกีพายเจ้าสมมาตานะบะอีมุงโดนชินดูนั่นเล่ารีอีมาคุณได้ยังไม่ตัดดิปิโรอุดนะสาวีสุอีมุงเด็กกิเล่ารีพลังเขาจะเป่าริบคุณได้ดูบุอุดรับโรพายเจ้าคุณได้ดูไประดูนะใจทบจัดกีไงฮักกิมาตุมนี่พายเจ้ามาซาดูอีโรซาบกิอิงทารักปะกะอุติมียมจัสินลูบดูกะมาฮักยามนะตุมนิงลามีอดูบุมาบุกลุ่มลีบดูพาระกะตุมลากิขัลละดูนะพายเจ้าจากชังเดจังเลยอดูกะเลยสาบิสิงดูนะให้รักปะดูมาจับจานนะตาวระดูนะท่าอีมาตามมาดูดามาม่าเจ้าบีดีพีกันนะสารีมาจานุปานีอิมุงเดตาวรีบดูมาคังดีอิมุงเด็กพายเจ้าเล่าเล่าดูนะมันเอาว่ามาตินว่าโอโรตาบมาไกมาบาลอมเดเจนทอรีอดูกับมังกรดูดาทารุอลามีพี่สารัมบัจเจ้าบีมาจากิมันนักเดเจนชิลักดูนะกะรีจารุริบโนกะรีตาวรกิอิมากิพายเจ้ามาซากิมาตาวดูดาสาวีปาขัดปนัสลอยรีมันกะรีจารุริบโนนะมามานะหังบดูกะจังเดพายเจ้ากับนะมามาดาอิสิงนะคอยเล่ารีสาวีอิสิงโลบีอิมุงเดจังลักปะดาขังเลมาจานในตาวริชิกิมารำปรับอิสิงดูปุรักดูนะมาจาบุพิทายอดูกับอีคนน้อมดามุกเจนสินคิดูนะลังไทรให้อาสมนลังไทรดูสุกายระกะมาจาบุพิทายลังไทรทักคิบดากิลาวคงลำบพายเจ้าสุตุมินเลครีมามาสุมาจานในตุมินเลคิบดูดาเนเฮกไตพายเจ้าตีนิง่ายดานะอดุมเฮกพักตะตุมทักรีมามาสุฮอเรนมาจานนะฮอกลักละกะกะรีมารำกิมรกทักลิบโนหังเลกิขัลละดูนะตุมินเลคิรามียาสังลักปะมาตามดาพายเจ้ามาซาโดให้นิ่งเดินนะฮอกะเลยพายเจ้าฮอกลักปะอุบดาเจ้าวีนะเฮาที่ฮอกะเลยดานะพักตุปุสิละกะอิมุงเดจังโลมาไอทงกัลเผาดูทกลุกขี้กิโถระนุเราไอมุงดาพายเจ้ามามานี่ยารักตะบดูดาตุมินอิมุงเดจังลักดูนะมามานะจักทงละมีดูกิมานักตะพัมทะเรอีสาวีชุซักทงนะว่าให้บาฮรีกะรีนะพายเจ้านั่งนังอาศัยตาวรีบาตุบอกพายเจ้าคุมเดตุมินเลยสาวีมาจานนปาคุมามาตะปีรักตะบดูดาพายเจ้าที่ยังลักลามีพายเจ้ามามากิมิดยังดอกขังละดูนะปุ่มนมักให้รักลามีพายเจ้ากิว่าดูดาเจ้าวิสาวนะนั่งสิบุกการำให้นั่นนี่ไอเดียอาสุยามนะปังบสิบอกไอเนี่ยพายเจ้าโทรลุริบสิดีพายเนี่ยพายเนี่ยจัดอันนะบุไอรำไม่เนี่ยตาวริชิเดียนักกบปาลิโดนั่งบุกไอดงนับโนบะพายเจ้ามามานังอังลักปะดูดาตุมินเฮากะตุนะมากิพมุงเดจังกีนองมนุงเทลกิมาตำนี่พายเจ้าคอยกันนะจบลีมานักตะกันนาลักลิบโนกันนาจัดลิบโนขังบันเตมาตำดูดานุปาอันนี้ขักโซคอยจบลักลำนี่พายเจ้าเลยรำบดูอุบดานุปามันนะอีดอกเงือสิที่พายเจ้าสิลักนะสิ
ꯍꯣꯏꯗ ꯌꯥꯏꯂꯛꯅꯁꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯡ ꯃꯆꯥ ꯈꯔ ꯏꯁꯤꯡꯗꯨ ꯊꯥꯗꯔꯛꯏ ꯐꯩꯖꯥꯎꯗꯤ ꯉꯥ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯤ ꯐꯩꯖꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯀꯤꯔꯕ ꯃꯈꯣꯜ ꯀꯌꯥ ꯁꯥꯔꯛꯏ ꯃꯈꯣꯜꯁꯤꯡꯗꯨꯗ ꯐꯩꯖꯥꯎ ꯇꯨꯡꯃꯥꯡ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯀꯅꯥꯁꯨ ꯂꯩꯇꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯁꯤꯡꯗꯨꯗ ꯐꯩꯖꯥꯎ ꯁꯨꯝ ꯀꯤꯁꯜꯂꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯐꯩꯖꯥꯎ ꯀꯤꯔꯦ ꯈꯪꯕꯗꯒꯤ ꯍꯦꯟꯅ ꯀꯤꯍꯜꯂꯛꯏ ꯐꯩꯖꯥꯎ ꯀꯤꯃꯟꯕꯗꯒꯤ ꯉꯥꯒꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤ ꯐꯩꯖꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥꯟꯊ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯐꯩꯖꯥꯎ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯆꯥꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯆꯥꯎꯕꯤꯅ ꯀꯩꯗꯧꯔꯦ ꯉꯥ ꯐꯥꯅꯤ ꯆꯠꯈ꯭ꯔꯒ ꯅꯁꯥ ꯉꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯏꯕꯗꯤ ꯐꯩꯖꯥꯎ ꯁꯣꯔꯗ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯃꯁꯥꯗꯣ ꯐꯥꯊꯖꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯉꯁꯤ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯂꯛꯑꯕꯅꯤ ꯑꯗꯨꯕꯣꯕ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯋꯥꯅꯤ ꯑꯩꯅ ꯉꯥ ꯐꯥꯔꯨꯔꯤꯕ ꯃꯐꯝꯗꯣ ꯕꯨꯠꯊꯣꯛꯏ ꯑꯩ ꯊꯦꯡꯅꯔꯛꯑꯕꯅꯤ ꯇꯥꯅꯤꯡꯗꯦꯗ ꯐꯩꯖꯥꯎ ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯗꯤꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯉꯥꯛꯇ 이마수 ꯊꯦꯡꯅꯔꯗꯤ ꯈꯪꯗꯧꯅꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯁ꯭ꯋꯥꯏꯗꯅꯦ ꯊꯣꯛ ꯃꯣꯛ ꯇꯧꯔꯅꯨꯀꯣ ꯃꯃꯥꯅ ꯊꯥꯖꯗꯕꯗꯨꯗ ꯐꯩꯖꯥꯎ ꯇꯨꯃꯤꯟ ꯂꯩ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯐꯩꯖꯥꯎꯒꯤ ꯃꯆꯦꯗꯣ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯍꯔꯥꯎꯅ ꯕꯦꯝꯃ ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯣ ꯆꯪꯂꯛꯎ ꯀꯨꯏꯔꯦꯗ ꯏꯆꯥꯁꯤ ꯎꯗꯕ ꯃꯃꯥꯒꯤ ꯏꯍ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯣ ꯃꯄꯤ ꯇꯥꯔꯛꯏ ꯍꯩꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛ ꯂꯥꯛꯑꯣ ꯐꯩꯖꯥꯎꯗꯤ ꯏꯃꯥ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕꯅꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯃꯔꯥꯏ ꯂꯥꯛꯆꯔꯅꯤ 이마네 ꯅꯪꯒ ꯇꯥꯟꯅꯒꯗꯕ ꯋꯥ ꯌꯥꯝꯅ ꯂꯩ ꯀꯩ ꯋꯥꯅꯣ 이마 ꯐꯩꯖꯥꯎꯒꯤ ꯋꯥꯅꯤꯗ ꯐꯩꯖꯥꯎ ꯀꯩꯗꯧꯔꯒꯦ 이마 ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯍꯜꯂꯁꯤ ꯕꯦꯝꯃ ꯑꯩꯈꯣꯏ ꯐꯩꯖꯥꯎꯒꯤ ꯄꯪꯂꯤꯕ ꯈꯨꯄꯪꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯌꯥꯔꯛꯇꯣꯏꯅꯣꯗ 이마 이자ꯁꯤ ꯈꯔ ꯄꯪꯖꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯐꯔꯤꯁꯤꯗꯤ ꯃꯌꯨꯝ ꯄꯥꯜꯂꯒ 이마 ꯅꯪ ꯍꯦꯟꯅ ꯋꯥꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯅꯆꯥꯁꯤꯕꯣ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯆꯨꯔꯝꯕ ꯀꯌꯥ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯕ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧꯒꯨꯝ ꯀꯅꯥꯅ ꯈꯪꯕ ꯅꯧꯄꯥꯁꯤꯁꯨ ꯄꯪꯂꯤꯕꯁꯤ ꯁꯤꯡꯂꯛꯄꯁꯨ ꯁꯤꯡꯕꯨ ꯁꯤꯡꯂꯛꯑꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯃꯥꯅ ꯃꯔꯛ ꯊꯠꯂꯛꯏ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯅꯨꯄꯤꯗꯣ ꯅꯪꯅ ꯈꯔ ꯊꯤꯔꯛꯑꯣ ꯏꯃꯥ ꯍꯥꯊꯨꯒꯤꯒꯨꯝꯁꯤ ꯐꯩꯖꯥꯎꯒꯁꯨ ꯇꯥꯟꯅꯈꯤꯁꯤ ꯃꯥꯅꯕꯨ ꯀꯔꯤ ꯈꯪꯗꯧꯔꯤꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯗꯣ ꯅꯪꯅ ꯊꯤꯔꯛꯎ ꯐꯩꯖꯥꯎꯁꯨ ꯁꯖꯤꯛ ꯐꯥꯜꯂꯨꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯁꯖꯤꯛ ꯄꯨꯁꯤꯜꯂꯒ ꯆꯪꯂꯛꯄꯗꯨꯗ ꯆꯥꯎꯕꯤꯅ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯆꯠꯂꯨꯔꯤꯕꯅꯣ ꯃꯥꯅ ꯇꯧꯔꯛꯏꯁꯤꯅ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯩꯗꯤ ꯊꯣꯡꯒꯥꯜꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯗ ꯃꯈꯥ ꯊꯪꯕꯒꯤ ꯇꯥꯏꯕꯝꯆꯥ ꯊꯦꯡꯅꯩ ꯃꯥꯅ ꯁꯖꯤꯛ ꯐꯥꯜꯂꯨꯁꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯕ ꯐꯔꯦ ꯏꯔꯦꯟꯖꯅ ꯊꯝꯃꯨ ꯐꯩꯖꯥꯎ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯆꯦ ꯂꯩꯔꯤꯕꯗꯨ ꯎꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯁꯖꯤꯛ ꯊꯝꯂꯨꯔꯒ ꯂꯩꯊꯣꯔꯛꯄꯗ ꯎꯔꯦ ꯆꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯅꯪꯕꯨ ꯋꯥꯗꯕ꯭ꯔꯣ ꯋꯥꯏ ꯁꯖꯤꯛ ꯃꯄꯨꯟ 3ꯅꯤ ꯐꯥꯜꯂꯤꯗꯣ ꯆꯥꯎꯕꯤꯅ ꯑꯗꯨꯒ ꯑꯃꯈꯛ ꯄꯨꯔꯛꯏꯁꯤꯅ ꯑꯅꯤꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯑꯃꯨꯛ ꯂꯧꯕ ꯆꯠꯂꯨꯈꯤꯗꯧꯔꯤꯕ꯭ꯔꯣ ꯆꯠꯂꯔꯣꯏꯗ ꯇꯥꯏꯕꯝꯆꯥꯗ 2 ꯄꯤꯊꯣꯛꯂꯝꯃꯤ ꯃꯆꯦꯗꯨꯅ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯝꯃꯤꯕ ꯀꯕꯣꯛ ꯄꯤꯖꯒꯦ ꯍꯥꯏ ꯑꯗꯨꯒꯤ ꯄꯤꯊꯣꯛꯑꯝꯕꯅꯤ ꯀꯕꯣꯛꯇꯤ ꯆꯥꯔꯛꯂꯕ꯭ꯔꯥ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯀꯕꯣꯛꯇꯨꯗꯤ ꯑꯩ ꯆꯥꯕ ꯍꯩꯔꯔꯣꯏꯅ ꯃꯥ ꯃꯇꯣꯝꯇ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯆꯥꯅꯕ ꯀꯕꯣꯛꯇꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯍꯥꯏꯔꯦ ꯐꯩꯖꯥꯎ ꯍꯔꯥꯎꯅ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯗꯣꯏꯅꯤ ꯏꯃꯥ ꯐꯩꯖꯥꯎꯒꯤ ꯋꯥꯗꯨꯗ ꯃꯆꯦꯒ ꯃꯃꯥꯒꯗꯣ ꯃꯨꯟꯅ ꯌꯦꯡꯅꯩ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯏꯃꯥꯕꯨ ꯑꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯣ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯐꯩꯖꯥꯎꯒꯤ ꯃꯑꯣꯡꯁꯤꯗ ꯃꯤꯒꯤ ꯃꯆꯥꯗꯣ ꯋꯥꯅꯤꯗ ꯏꯃꯥ ꯃꯃꯥ ꯆꯥꯎꯕꯤꯗꯨ ꯁꯥꯎꯒꯠꯂꯛꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯗꯣ ꯅꯪ ꯂꯧꯁꯤꯟꯕ ꯉꯝꯗꯕ꯭ꯔꯣ ꯅꯪꯁꯨ ꯐꯩꯖꯥꯎꯗꯧꯅ ꯇꯧꯔꯕ꯭ꯔꯣ ꯐꯩꯖꯥꯎꯅ ꯀꯩꯅꯣ ꯏꯃꯥ ꯃꯆꯦꯗꯨꯅ 이마는 ꯅꯪ ꯂꯨꯍꯣꯡꯕꯤꯔꯒꯦꯌꯦ ꯅꯪꯕꯨ ꯌꯥꯔꯕ꯭ꯔꯣ ꯐꯩꯖꯥꯎ ꯐꯩꯖꯥꯎ ꯌꯥꯝ ꯍꯔꯥꯎꯅ ꯃꯃꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ 이마 ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯅꯆꯦꯗꯣ ꯍꯪꯉꯣ ꯐꯩꯖꯥꯎ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯕꯨ ꯃꯤꯒꯤ ꯌꯥꯝ ꯆꯥꯈꯠꯂꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯐꯩꯖꯥꯎꯒꯤ ꯃꯇꯧꯗꯨꯗ ꯃꯆꯦꯅ ꯈꯨꯝꯂꯛꯏ
ꯃꯁꯛ ꯀꯌꯥꯝ ꯐꯖꯈ꯭ꯔꯖꯥꯅꯤꯗ ꯐꯩꯖꯥꯎ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯆꯦꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯐꯩꯖꯥꯎ ꯃꯣꯟꯇ꯭ꯔꯪ ꯁꯥꯟꯅꯔꯤ ꯆꯥꯛꯁꯪꯗ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧꯔꯤꯕꯗꯨꯒ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯆꯥꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯈꯗꯥꯡꯒ ꯃꯦꯠꯂꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯃꯣꯟꯇ꯭ꯔꯪ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯥꯎꯕꯤꯅ ꯐꯩꯖꯥꯎ ꯐꯩꯖꯥꯎ ꯃꯅꯥꯛ ꯆꯪꯂꯛꯑꯒ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨꯒ ꯇꯥꯗꯦ ꯐꯩꯖꯥꯎ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ ꯀꯧꯕ ꯇꯥꯃꯟꯗ꯭ꯔꯕꯗꯨꯗ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯛꯏ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯤ ꯏꯕꯨꯡꯉꯣ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯐꯩꯖꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯣꯏꯃ ꯀꯩꯅꯣ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯨ ꯇꯥꯗꯦꯕ ꯅꯠꯇꯦ ꯀꯔꯤ ꯃꯣꯟꯇ꯭ꯔꯪꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯥꯅ ꯇꯥꯅꯕꯗꯤ ꯀꯧꯗ꯭ꯔꯒ ꯑꯩꯕꯨ ꯃꯣꯟꯇ꯭ꯔꯪ ꯇꯧꯏ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯥꯡ ꯊꯥꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯠꯈꯤ ꯆꯥꯎꯕꯤꯅ ꯃꯥꯅ ꯑꯆꯨꯝꯕꯒꯁꯨ ꯁꯥꯏꯅꯦ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯐꯩꯖꯥꯎꯁꯨ ꯃꯌꯥꯝꯅ ꯁꯤꯟꯕꯤꯗꯨꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯦ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯁꯨ ꯐꯩꯖꯥꯎꯒꯨꯝꯅ ꯌꯥꯝ ꯄꯪꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯆꯥꯎꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯅꯤꯡꯊꯤꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯅ ꯆꯥꯎꯕꯤ ꯐꯧ ꯊꯝꯂꯤꯕ ꯀꯣꯠꯇꯨꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯁꯤꯗ ꯂꯩꯔꯤꯕ ꯐꯧꯁꯤꯡꯁꯦ ꯅꯈꯨꯕꯥꯛꯇ ꯇꯨꯝꯗꯧꯔꯤꯕꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯥꯎꯕꯤ ꯌꯦꯟꯁꯥꯡ ꯍꯦꯛꯄ ꯏꯪꯈꯣꯜꯗ ꯆꯪꯈꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯇꯣ ꯃꯅꯦꯝꯅ ꯑꯗꯨꯛ ꯌꯥꯝꯕ ꯐꯧꯗꯣ ꯃꯈꯨꯕꯥꯛꯇ ꯇꯨꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯌꯦꯡ ꯂꯩꯔꯤꯕ ꯐꯧꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯤꯛꯅ ꯑꯁꯨꯛ ꯌꯥꯝꯕ ꯐꯧꯁꯤꯕꯨ ꯑꯩꯒꯤ ꯈꯨꯕꯥꯛ ꯄꯤꯛꯈ꯭ꯔꯕꯁꯤꯗ ꯑꯩ ꯉꯝꯖꯔꯔꯣꯏ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯑꯩ ꯌꯨꯝꯗ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯥꯔꯤꯛꯇꯣ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯊꯥꯔꯤꯛꯇꯣ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯣ ꯆꯥꯎꯕꯤ ꯃꯥꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ ꯆꯥꯎꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯃꯧ ꯅꯨꯄꯤ ꯂꯩꯔꯤꯕꯣꯏ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯩꯖꯥꯎꯗꯨꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗꯒ ꯍꯥꯏꯔꯝꯕ꯭ꯔꯣ ꯃꯃꯧ ꯅꯨꯄꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯄꯥꯟꯗꯒ ꯂꯩꯈ꯭ꯔꯕꯣꯏ ꯈꯜꯂꯗꯨꯅ ꯆꯥꯎꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯍꯣꯔꯦꯟ ꯆꯪꯂꯛꯑꯒ ꯍꯪꯂꯒꯦ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛ ꯃꯃꯧ ꯅꯨꯄꯤꯁꯨ ꯆꯪꯂꯛꯇꯕꯗ ꯃꯆꯥꯅꯨꯄा ꯐꯩꯖꯥꯎꯁꯨ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯃꯧ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯑꯩꯗꯤ ꯃꯄꯥꯟꯁꯤꯗꯒ ꯐꯩꯖꯥꯎ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯣꯏ ꯈꯜꯂꯨꯔꯒ ꯇꯟꯖꯥꯗꯨꯗ ꯐꯩꯖꯥꯎꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯀꯩꯗꯧꯔꯦ ꯃꯥ ꯀꯔꯤꯅꯣ ꯀꯣꯏꯊꯤ ꯊꯤꯔꯕꯗꯨꯕꯣ ꯀꯔꯤ ꯃꯥꯡꯈ꯭ꯔꯒꯦ ꯅꯪꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯨꯔꯤꯕꯅꯣ ꯅꯨꯃꯤꯠ ꯇꯥꯔꯤꯁꯦ ꯈꯪꯗꯕ꯭ꯔꯣ ꯇꯥꯇꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯃꯤꯅ ꯍꯪꯂꯤꯁꯤꯗꯤ ꯈꯨꯝꯗꯦ ꯀꯔꯤꯅꯣ ꯃꯤ ꯊꯤꯔꯤꯗꯣ ꯑꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯁꯦ ꯀꯔꯤ ꯑꯩ ꯅꯨꯄꯤ ꯊꯥꯔꯤꯛ ꯊꯤ ꯈꯪꯗ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯥꯎ ꯑꯣ ꯈꯣꯡꯅ ꯀꯞꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯣ ꯏꯃꯥꯅ ꯑꯩ ꯅꯨꯄꯤ ꯁꯤꯡꯒꯗꯕꯅꯤ ꯃꯃꯥꯒꯤ ꯐꯤꯒꯗꯣ ꯄꯥꯏꯔꯒ ꯀꯞꯄꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯥꯎꯕꯤ ꯁꯥꯎꯅ ꯐꯩꯖꯥꯎ ꯀꯞꯂꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯇꯣꯛ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒꯅꯦ ꯃꯤꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯅꯤ ꯑꯗꯨꯒꯅꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯐꯩꯖꯥꯎ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯄꯤꯒꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯆꯥꯎꯕꯤꯁꯨ ꯃꯃꯧꯕꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯒ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯃꯥꯁꯨ ꯏꯃꯨꯡ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯎꯗꯅ ꯃꯃꯥ ꯃꯇꯣꯝꯇ ꯏꯃꯨꯡ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯐꯩꯖꯥꯎꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯄꯦꯔꯤ ꯏꯃꯥ ꯊꯥꯔꯤꯛ ꯂꯩꯇ꯭ꯔꯕꯣ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯥꯎꯕꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯕꯥꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯠꯂꯨꯔꯁꯤ ꯊꯥꯔꯤꯛꯇꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯁꯤ ꯂꯩꯁꯨ ꯂꯩꯔꯝꯅꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯏꯃꯥꯁꯨ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨ ꯑꯁꯨꯝ ꯇꯧꯅ ꯆꯥꯎꯕꯤꯁꯨ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯃꯆꯥꯅꯨꯄꯤꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯗꯤ ꯃꯀꯣꯛ ꯄꯥꯏꯔꯤ ꯆꯥꯎꯕꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯈꯟꯕꯗꯁꯨ ꯃꯈꯣꯏ ꯃꯊꯥ ꯁꯥꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯁꯤꯡꯂꯨ ꯀꯩꯗꯧꯒꯦ
ꯄꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯡꯕꯁꯤꯅ ꯐꯕꯅꯤꯅ ꯅꯪ ꯕꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯦ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ ꯊꯥꯔꯤꯛꯀꯤ ꯃꯃꯥꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯃꯥ ꯋꯥꯍꯩꯒꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯅꯪꯅ ꯉꯁꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯦ ꯐꯠꯇꯦꯅꯦꯍꯦ ꯑꯗꯨꯒꯅꯦ ꯊꯥꯔꯤꯛ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯗ ꯃꯔꯛ ꯄꯠꯊꯠꯂꯛꯏ ꯌꯨꯝ ꯄꯥꯜꯂꯗꯤ ꯂꯣꯏꯔꯦ ꯌꯨꯝꯁꯤꯗ ꯑꯩ ꯆꯪꯂꯛꯑꯅꯨ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯍꯥꯏꯁꯦ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯌꯦꯡꯉꯣꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝ ꯆꯪꯕ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯤꯅꯦ ꯃꯄꯥꯅ ꯅꯣꯛꯂꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯅꯦꯝꯗꯨꯅ ꯐꯧꯁꯤꯡꯗꯣ ꯅꯈꯨꯕꯥꯛꯇ ꯇꯨꯝꯒꯗꯧꯔꯤꯕꯅꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯐꯧꯁꯤꯡꯗꯣ ꯅꯈꯨꯗ ꯇꯛꯂꯒ ꯇꯨꯝꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯐꯧ ꯁꯨꯕ ꯆꯦꯡ ꯑꯣꯟꯊꯣꯛꯄꯒꯤ ꯊꯕꯛꯇꯣ ꯅꯪꯅ ꯇꯧꯒꯗꯕꯅꯦ ꯍꯥꯏꯔꯤꯕꯅꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯕꯤꯔꯝꯃꯤ ꯊꯥꯔꯤꯛꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯐꯩꯖꯥꯎ ꯃꯃꯥ ꯃꯆꯥꯁꯨ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯊꯥꯔꯤꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯃꯆꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯣ ꯊꯥꯔꯤꯛꯀꯤ ꯃꯄꯥꯅ ꯎꯔꯗꯨꯅ ꯀꯧꯔꯛꯏ ꯏꯆꯦ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯉꯜꯂꯦꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯐꯩꯖꯥꯎꯒꯤ ꯏꯆꯦꯒ ꯂꯥꯛꯂꯤ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯃꯥꯁꯨ ꯐꯤꯗꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯊꯥꯔꯤꯛꯀꯤ ꯃꯃꯥꯅ ꯏꯅꯝꯃ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯐꯩꯖꯥꯎ ꯅꯪꯁꯨ ꯐꯝꯃꯨ ꯐꯤꯗꯥꯗꯨꯗ ꯅꯦꯅꯥ ꯇꯥꯅ ꯐꯝꯂꯗꯨꯅ ꯆꯥꯎꯕꯤ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗꯁꯨ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯊꯥꯔꯤꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯀꯔꯤ ꯂꯩꯔꯒꯦ ꯌꯥꯝ ꯉꯟꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯉꯤ ꯆꯥꯎꯕꯤ ꯊꯥꯔꯤꯛꯀꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯊꯥꯔꯤꯛ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯈꯜꯂꯤ ꯃꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯐꯩꯖꯥꯎꯅ ꯐꯠ ꯍꯥꯏꯔꯛꯏ ꯃꯥ ꯊꯥꯔꯤꯛꯇꯣ ꯉꯔꯥꯡꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯐꯠ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥ ꯆꯥꯎꯕꯤꯗꯣ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯊꯥꯔꯤꯛ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗꯕ ꯊꯣꯛꯂꯗꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯥ ꯄꯥꯈꯠꯂꯤꯕꯅꯤ ꯆꯥꯎꯕꯤ ꯃꯥꯅ ꯈꯜꯂꯤꯕꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯁꯦꯡꯕꯅꯤ ꯏꯕꯦꯝꯃ ꯏꯃꯧ ꯊꯥꯔꯤꯛꯇꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯈꯠꯅꯈꯤꯕ ꯁꯥꯎꯅꯈꯤꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯌꯨꯝꯁꯤꯗꯒ ꯂꯥꯛꯄ꯭ꯔꯥ ꯍꯪꯒꯦꯅ ꯉꯟꯇꯥꯅ ꯏꯃꯥ ꯏꯆꯥ ꯆꯦꯜꯂꯛꯏꯕꯁꯤꯅꯤ ꯊꯥꯔꯤꯛꯀꯤ ꯃꯄꯥꯅ ꯏꯆꯥꯅꯨꯄꯤꯅ ꯆꯠꯂꯝꯗꯥꯏꯗ ꯏꯆꯦꯗ ꯀꯩꯁꯨ ꯍꯥꯏꯕꯤꯔꯝꯗꯕ꯭ꯔꯥ ꯍꯥꯏꯔꯝꯗꯦ ꯏꯕꯨꯡꯉꯣ ꯆꯥꯎꯕꯤꯗꯣ ꯄꯥꯈꯠꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯄꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯦ ꯄꯥꯈꯠꯄꯤꯒꯅꯨ ꯏꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯇꯣ ꯃꯄꯥꯜꯗ ꯀꯧꯊꯣꯛꯏ ꯃꯃꯧ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯅꯤꯡꯉꯁꯨ ꯏꯃꯥꯗ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯀꯌꯥꯝ ꯄꯥꯈꯠꯅꯔꯨꯔꯦ ꯊꯥꯔꯤꯛ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯊꯥꯔꯤꯛꯀꯤ ꯃꯄꯥꯅ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯍꯧꯕ ꯍꯧꯗꯕ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯔꯣ ꯑꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯨꯈꯤꯒꯦ ꯏꯕꯨꯡꯉꯣ ꯏꯆꯦꯗꯤ ꯍꯜꯂꯒꯦ ꯐꯩꯖꯥꯎꯒꯤ ꯏꯃꯧꯒꯗꯤ ꯆꯥꯛ ꯆꯥꯔꯒꯅꯦ ꯍꯣꯔꯦꯟ ꯏꯪꯅ ꯍꯜꯂꯛꯑꯁꯅꯨ ꯊꯥꯔꯤꯛꯀꯤ ꯃꯃꯥꯅ ꯏꯅꯝꯃꯁꯨ ꯄꯨꯟꯅ ꯍꯣꯔꯦꯟ ꯅꯆꯥꯅꯃꯧꯒ ꯍꯟꯃꯤꯟꯅꯔꯣ ꯊꯥ ꯐꯥꯕꯒꯤ ꯂꯥꯛꯄꯗ ꯆꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯅꯅꯝꯃꯕꯨ ꯋꯥꯔꯧꯔꯅꯨ ꯁꯟꯕꯤꯗꯨꯒꯤ ꯁꯖꯤꯛꯀꯅꯦ ꯑꯃꯠꯇ ꯊꯥꯛꯂꯝꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝ ꯇꯧꯅ ꯆꯥꯎꯕꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯁꯥ ꯂꯦꯝꯊꯔꯛꯄ ꯃꯇꯝꯅꯤ ꯐꯩꯖꯥꯎꯒ ꯊꯥꯔꯤꯛꯀꯗꯣ ꯋꯥꯔꯤ ꯁꯥꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯄꯪꯉꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯄꯪꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯅ ꯄꯪꯂꯤꯕꯗꯨ ꯐꯕ ꯑꯣꯏꯖꯔꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣꯀꯣ ꯏꯆꯥꯁꯥ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎꯔꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯐꯩꯖꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯇꯅ ꯊꯜꯂꯤ
ꯍꯥꯟꯅ ꯄꯪꯂꯝꯕ ꯃꯈꯣꯏꯅꯤꯁꯨ ꯑꯁꯤꯡꯕ ꯃꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯩꯖꯧ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒꯤ ꯕꯣꯔꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯃꯕꯣꯛ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤꯅ ꯑꯊꯣꯏꯕꯅꯤꯀꯣ ꯏꯁꯨꯁꯥ ꯅꯣꯏꯕꯨ ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯣ ꯍꯌꯦꯡꯁꯨ ꯂꯤꯕꯤꯌꯨꯀꯣ ꯍꯣꯏ 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 ꯂꯤꯅꯤ ꯂꯤꯅꯤ ꯇꯟꯖꯥꯗꯨꯗ ꯃꯃꯧ ꯅꯨꯄꯤꯅꯁꯨ ꯆꯥꯛ ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯅꯃꯥꯁꯨ ꯆꯥꯛ ꯂꯣꯏꯔ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯨꯁꯥ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯍꯣꯏ ꯕꯣ